ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯆꯥꯒꯤ ꯑꯃ ꯃꯨꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯛꯂꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯦ ꯑꯣꯏ ꯍꯥꯏꯕ ꯃꯥꯅ ꯂꯤꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯃꯤꯠꯅꯒ ꯅꯣꯛꯑꯒꯀꯣ ꯀꯨꯆꯨꯗꯤ ꯃꯨꯅꯪꯒ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯦ ꯃꯥꯒꯤ ꯌꯥꯝ ꯂꯦꯞꯄꯤꯔꯒ ꯉꯥꯡꯊꯣꯔꯛꯄꯗꯣ ꯑꯗꯒꯤ ꯃꯥꯁꯦ ꯑꯗꯨꯅ ꯖꯥꯠ ꯕꯤꯖꯥꯠꯀꯁꯦ ꯃꯥ ꯀꯔꯤꯝ ꯈꯟꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯑꯃ ꯎꯅꯕ ꯂꯥꯛꯀꯦ ꯅꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯑꯅ ꯄꯨꯡꯁꯦ ꯊꯥꯅꯈ꯭ꯔꯦꯕ ꯃꯕꯥꯏꯅꯤꯁꯦꯀꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯎꯅꯩ ꯃꯕꯥꯏꯅꯤꯁꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯨꯝ ꯎꯅꯩꯌꯦꯕ ꯃꯕꯥꯏꯅꯤꯁꯦ ꯅꯛꯅꯕ ꯃꯔꯤꯁꯨ ꯑꯗꯨꯝ ꯈꯔ ꯊꯝꯃꯦ ꯑꯉꯥꯡꯅꯤ ꯏꯟꯈꯠꯂꯛꯄꯅꯤ ꯋꯥꯈꯜ ꯇꯥꯗꯕꯅꯤꯅ ꯁꯤꯅ ꯐꯩ ꯐꯠꯇꯦ ꯈꯟꯗꯕꯅꯤ나 ꯅꯨꯡꯗꯥꯡꯗꯨꯗ ꯎꯅꯔꯕꯅꯤꯅ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯊꯝꯃꯦꯕ ꯑꯗꯩ ꯑꯗꯨꯝꯕꯒꯤ ꯃꯔꯤꯁꯦ ꯊꯝꯈꯤꯕꯁꯦ ꯁꯤꯅ ꯌꯥꯝ ꯐꯠꯇ꯭ꯔꯤꯕ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕꯒꯤ ꯃꯔꯤꯁꯦ ꯅꯨꯡꯁꯤꯅꯕꯗ ꯊꯝꯒꯅꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯁꯨꯒꯤ ꯀꯣꯛꯁꯦ ꯆꯪꯉꯛꯇꯕ ꯑꯗꯨꯝ Mayambu Kurumjari and a very good evening. Ipo media miyang tabir pumna mapu ahan mamaktada Suraj Khongban tabam na taram na okcha bagalon ikai khumna bo cheri ngasi su thangja khudingi series 9 pangthok chariba Crime Diaries series 9 yengbiriba singbu hanana thagachari amadi ngasi mayam gidamakta Crime Diaries tara tare suba episode puduna lakchari ngasi gi ekhogi Crime Diaries asi ekhoina marakta ekhogi Wednesday amasu hakot jabang ngamjabana ekhoina Wednesday amasu ekhoina mayamda tahan jakre aduga akhoi su asangba matam haibede akhoi feasible oiba matam da akhoi adum mayam gi damakta seba tokjarake mayam ngaiminasi loina nangasi gi ipo media gi Crime Diaries tara tare suba episode yengbiriba singbu taramna okcheri amadi ngasi su mayam gi damakta yamna nungairba akhoi gi title puduna lakchari loina na ipo media gi series 9 puthokchariba Crime Diaries ta sponsor tobiriba mayam da amukka hana ningsing jage Zonia 2 by the Park Hotel Park Hotel ga akhoi associate toriba Zonia 2 Dimapur da leiba akhoi Nagaland gi fazaraba mafam amada leiriba Zonia 2 mayamna visit tobiyu amadi Zonia 2 gi hospitality specialty on their Naga cuisine taste tobiyu amadi akhoi hojik maksu Zonia 2 na discounted rate mayam gi damakta thamliba akhoi package asi busu able tobiyu akhoi khangna chanaba family members sing amadi akhoi gi isa isana Dimapur da chatpa trip short trip kumba plan to biragadi akhoi gi Zonia 2 visit to biraga Zonia 2 gi hospitality special akhoi gi attention amadi special cuisines mayam taste to biu haina thamjage loina na Zonia 2 gi su phajaraba akhoi gi package mayam gi damakta thamjari amadi Zonia 2 gi phajaraba mafam asida leiriba scenic oiraba amadi akhoi gi Naga gi oiba cuisines kaya amasu mayam da taste to nabe khudong chabadu thambiri mayam visit to biu Zonia 2 by the Park Hotel. Ekhoigi ngasi gi Crime Diaries ki episode tara teret suba si mayamna ekhoigi saugat piba amadi mayamna like comment subscribe to biduna ekhoigi ahenba audience ahenba subscriber mayam support ominasi amadi ekhoina mayam busu hanana thagat cheri haibadi ekhoigi Crime Diaries series pumna maksi mayamna 1 lakh loimak helhan biduna ekhoina su mayam gi seba tobusida ekhoju khitang di ekhoisu nungai jaba penjaba ma phaujai loina na ekhoigi Crime Diaries asi ekhoigi motto haibadi ekhoigi society sida crime leiriba singsi khara makhaidi ekhoigi platform sida gi mitigate tominasi haina ekhona thamjariba motto si mayam hona minasi mayam gi support tominasi amadi mayam na hena message spread tawraga ekhoigi healthy society crime leitaba crime handhaba society amo eminasi haina thamjage aduga ekhoigi Crime Diaries si ekhoina hana su disclaimer si ekhoina thamjai adubu ngasi su warau biroi haibidi Crime Diaries si below 18 years na avoid to biu haina thamjage loina na Crime Diaries asina ekhoigi mayamda mit nakung oinaba thamjaba sida mayamna ekhoigi support to biduna ekhoisu aduki matik successfully 17 episode ngasi yojaba ngamjare loina na ekhoigi platform asi legal platform nachadabanina mayamna ekhoigi platform asibu mit nakung oinaba ekhoigi mayamda ekhoigi awareness pinabagi platform ni haibasima ningsing jage aduga ngasigi episode se haujadringai gi mangoina na ekhoigi ipo media na ekhoigi film gi lamda fajaraba film kaya ama mayam gi damakta uttana lakpiri amadi ngasi su ekhoi ipo media da yamna special eba film ama haibadi अखोगी
लाइनिंग लाइसोन मानदबा अनिगी अपाम पामदगी मरक्ता अखोगी येतनबा यानबा कंप्रोमाइज तौनबा एप्रिशिएट तौनबा अमदी अखोई या यादे हाइना कया अमा आर्ग्युमेंट तौनबा अखोगी सिगी युमफम ओइरगा पुथोक्सबा फिल्म तरु तरुबी हौजिक इपो मीडियादा मयामगिदमक्ता उच्चरे मयामना अखोगी क्राइम डायरीज येंगबिरेबा अखोगी व्यूअर्स सिंगना मतम मतम खितंग काइथोकपिरगा अखोगी तरु तरुबी सिबिसु येंगबियु अमदी तरु तरुबी सिदा अखोगी अनौबा मथेल ओइना अखोगी लाइनिंग लाइसोन मानदबा अनि युमबानबदा अखोगी अखोई मखोइना ngangnaba yetnaba तानबा सिंगदो मयाम सिदा उबिबा फंबिगनी तरु तरुबी फिल्म सिदा अखोगी सक्तम लांगलिबसी मयाम ने हेना थोदो हेंदोना सखंग नबीरेबा सीनियर आर्टिस्ट क्यामसु याउरी मेन रोल दा अखोगी सोमा सूरज अदुगा अखोगी सीनियर आर्टिस्ट दा अखोगी आर्टिस्ट सीनियर आर्टिस्ट हेमाबती इधौ अमदी नरेंद्र निंगोम्बान चिंगबा कया अमा अखोगी फिल्म असिदा सक्तम लांगली मयाम तरु तरुबुसु सुंगसोय सोयदना क्राइम डायरीज येंगबिरेबा अखोगी व्यूअर्स सिंगना सुंगसोय सोयदना येंगबियु हाइना थमजगे अदुगा अखोगी मरक सिदा अखोगी इपो मीडिया की प्लेटफॉर्म सिदा क्राइम डायरीज अखोइना मयामदा क्राइम हंथनबगिदमक्ता अखोइना पुथोक्सरिबा प्लेटफॉर्म असिदा अखोगी हंदक्ता अखोगी मणिपुरदसु इसिंग इचाउ थोक्तना अखोगी नुंगाइतबा थौदोक कयामा अखोगी युमदा अखोगी अमांग अतोय थोकपा अमदी युमदा लैबा फंगदबा युमगी पोचे मालचांग मांगबा अमदी अवा अना कया नंगबसिंगिदमक्तासु अखोइना अवाबा अमदी नुंगाइतबा फोंदोकचरी लोइनना अखोगी हंदकी इसिंग इचाउसिदा मतेंग पांगबिबगी थोलखिबा ऑर्गेनाइजेशन सिंगबो अखोगी इपो मीडिया की महूत सिंजरगा अखोगी रेस्क्यूअर सिंग हाइबदी इचंग थौरबा थौना फरबा अखोगी यूथ सिंग अमदी सीनियर सिंग अमदी एवरी इंडिविजुअल सिंग बो अखोने एप्रिशिएट तोबा अमदी अखोइना अखोने थागचबा फोंदोकचरी अदुगा क्राइम डायरीज असिसु मयामगी अखोगी इसिंग इचाउगी अवाबा मरक्सिदा nghaktang pothanabagi damaktasu अखोइना इसिंग इचाउ मरक्तासु अखोइना मयामगी दामक्ता सेवा तौजरी मयाम अखोगी क्राइम डायरीज सीरीज 9 येंगबिदुना लेबियु अमदी अखोइना क्राइम डायरीज असिबु येंगबिरेबा सिंगदा अखोइना तत्तना अखोइना हाइजरिबा लाइक सब्सक्राइब कमेंटसी अदुमक सोइबिगनु अमदी अहेनबा सब्सक्राइबर अहेनबा व्यूअर्स पुथोकपियु लोइनना अखोगी क्राइम डायरीज की प्लेटफॉर्म सिदा अखोइना थमजरिबा क्राइम मिटिगेट तौबगी अखोगी मोटोसी फुलफिल तौमिनसी हाइना थमजगे ngasi अखोगी क्राइम डायरीज तारा तरे सुबह एपिसोड की अखोगी स्पेशल गेस्ट ओजा रोबिता लेमसु स्टूडियो द लिंक्सिंदुना लेबिरे लोइनना ओजागी ngasi की टाइटल मयाम की दमकता पुदुना लाक्चरी जातिनदबदा युम पालुबी खरगी अवाबा हाइबदी अखोगी जातिनदबा हाइबसी अखोगी युम लेबा मतमदा अखोगी चन्न लोंचत wangang sangang fije chakset amadi chaksayu thaksi khetnabani sigi khetnaba khara makhai lebiramgani adubu akhoi kaya amasu jat manadaba tin akhoi tinarubada aduke mati nungai phaba kaya amasu leitaba natte adubu ngasidi akhoi gi crime diary sida akhoi na puthokchari basi jat tinadabada yum palubi kharagi awaba haina ozana thambiri ozadagi tabi si aduga oza akhoi gi handaki akhoi gi इपो मीडिया अखोइना पुथोक्चिबा क्राइम डायरी सी इसिंग इचाउ मरक्तासु अखोइ सी मयांग बिदमक्ता सेवा लेप्तनबा खोजु इसिंग इचाउ मरक्ता अदुमक अखोइना अखोइ सेवा तौजखि सिगी मतांगदा इसिंग इचाउ सी मतांग सिदा ओजागी ओबा वखलोन करिदि थम्बिनिंग बिको जा होय अहान मक्तदा इपो मीडिया की व्यूअर्स एंड सब्सक्राइबर्स सिंग क्राइम डायरीज पु सांग नायना ताबीबा खुदिंग को आई कोकनोना खुरुमजरी कोई लमदम सिदा हंदकी इसिंग इचाउ से याम थाजदना थोलगा थोकपसी याम नुंगाइते युम कय क्या सेंदगिबा याद इमुंग क्या थुमजंदना मी लेबा यादबा मयाम मांग ताहनबा पोसै कय कय अवाना अना येक मयाम नाहन वाहनबा मरोइना हॉस्पिटल साउग्रबा मणिपुर गी ओइना लेबा जेन हॉस्पिटल द सिंग संगदना पेशेंट आईसीयू द लेबा बौ लोय होंदोकपा सर्विस तौबा यादबा को हॉस्पिटल दुमा फंक्शन तौबा यादबदो याम नुंगाइते अदो फारजनु इसिंग इचाउजे मथंग मथंग अवाबसे मणिपुर गी ओइना सुम सही खुदिंगी थोए वारिंगै मथक्ता अदुम हेन हेन वारे याम नुंगाइते सिगिदमकसु आइगी माइकैदगिसु आइ नुंगाइते फोंदोकसरी दुगा अखोइसु मयामगी अदुम मिनुंगसी मा थमोइदा फावबनिना अखोइदी नुपीनिना सिगी मतांगदनी आइना अदुम हाइजगरे हानजु नुपागा नुपीगाजे अदुम खेनैना अदो नुपी अखोइनादी कनग्रबा इरै मरक्तुदा अवाना तारबसिंदो कन्निंगे अदोरगसु उपाय लेते चलगा नुपी अखोइना पांगन सोम अखोइना कैदौरुने दो इपुआ मयामना को तोंगान तोंगान बा ऑर्गेनाइजेशन कयागी इपुआ मयामना थोग याम थोना फना कनगिबा जिंदो आइगी माइकैदगी आई थमोइ सेंगना आई थागचरी काय खुमनाबा आई उचरी को अदुगा खोइजु वेनसडे नुमितो हाकटकदबदो खोइ सिंग इसाउदुगी दम नुंगाइतदना हाकटरबनेबा को अदुमाइना लैये अदुगा
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯍꯥꯞꯀꯠꯈꯤꯕ ꯔꯦꯁꯇꯨꯔꯦꯟꯇꯒꯤ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯕꯀꯤ ꯃꯔꯝꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯂꯣꯏ ꯄꯥꯖꯩ ꯌꯥꯝ ꯐꯖꯕ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯕ ꯑꯗꯨꯝ ꯂꯦꯞꯄꯤꯔꯛꯀꯅꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯣ ꯃꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯁꯤꯗ ꯌꯦꯡꯉꯤꯕꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯣꯠꯇꯣ ꯑꯩꯗꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯑꯣꯏꯖꯩꯌꯦꯕ ꯍꯥꯟꯅ ꯑꯩꯅ ꯐꯪꯉꯝꯗꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯕꯀꯤꯗꯨꯗ ꯀꯩꯅꯣ ꯃꯌꯥꯝꯅ ꯄꯟꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯅ ꯍꯣꯇꯦꯜꯗ ꯑꯣꯏꯔꯦ ꯑꯗꯒꯤ ꯁ꯭ꯄꯥ ꯇꯧꯐꯝꯁꯤꯡꯗ ꯑꯣꯏꯔꯦ ꯁꯥꯂꯣꯟꯗ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯗꯩꯁꯨ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯗꯩꯁꯨ ꯔꯤꯖꯣꯔꯠ ꯃꯌꯥꯝ ꯍꯥꯡꯉꯤꯗꯅꯀꯣ ꯁꯤꯗꯩꯁꯨ ꯑꯗꯩ ꯀꯦꯝꯄꯤꯡ ꯆꯠꯃꯤꯟꯅꯕ ꯅꯨꯃꯤꯗꯥꯡꯗꯀꯣ ꯅꯨꯃꯤꯗꯥꯡ 3-4ꯒ ꯆꯤꯡ ꯑꯔꯥꯞꯄꯗ ꯑꯗꯩ ꯔꯤꯖꯣꯔꯠꯇ ꯂꯦꯛꯃꯤꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯕꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯈꯤꯕꯀꯣ ꯍꯣꯇꯦꯜꯗ ꯑꯌꯥꯝꯕ ꯂꯩꯃꯤꯟꯅꯕꯗꯒꯤ ꯂꯧꯅꯗꯕꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯥꯡꯍꯧꯕ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯄꯥꯈꯪꯅꯁꯨ ꯃꯥꯡꯍꯜꯂꯤ ꯑꯗꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯁꯨ ꯂꯩꯁꯥꯕꯤ ꯀꯧꯔꯒ ꯃꯥꯡꯍꯜꯂꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯇꯣꯉꯥꯟꯅ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯕꯀꯤꯅ ꯑꯃ ꯇꯣꯄꯤꯛ ꯑꯃ ꯑꯗꯨꯒꯤ ꯑꯃ ꯊꯝꯒꯦꯅ ꯑꯩꯅ ꯁꯣꯛꯑꯝꯗꯕꯅꯦꯕ ꯑꯃ ꯆꯥꯎꯕꯒꯤ ꯖꯒꯥꯗꯣꯀꯣ ꯑꯗꯨꯒ ꯔꯤꯖꯣꯔꯠꯁꯤꯡꯁꯤꯁꯨ ꯁꯦꯡꯅ ꯑꯗꯨꯝꯕ ꯎꯅꯐꯝ ꯑꯗꯩ ꯃꯣꯏ ꯑꯗꯨꯝꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯑꯣꯏꯈꯠꯂꯛꯏꯕꯀꯣ ꯑꯔꯥꯟꯕ ꯐꯦꯃꯤꯂꯤꯁꯤꯡꯅ ꯀꯣꯏꯔꯒ ꯑꯩꯈꯣꯏ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯂꯤꯡꯈꯠꯆꯔꯤꯅꯦꯕ ꯔꯤꯖꯣꯔꯠ ꯍꯥꯏꯁꯦꯀꯣ ꯑꯗꯁꯨ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯕꯒꯤ ꯑꯩꯈꯣꯏꯗ ꯀ꯭ꯔꯥꯏꯝ ꯂꯥꯛꯇꯕ ꯅꯠꯇꯦꯕ ꯁ꯭ꯄꯥꯁꯤꯡꯗ ꯁꯥꯂꯣꯟꯁꯤꯡꯗꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩ ꯃꯊꯪꯗ ꯑꯗꯨꯝ ꯇꯣꯄꯤꯛ ꯑꯃ ꯂꯧꯈꯠꯆꯒꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯕ ꯃꯇꯝꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯤꯁꯤꯡꯁꯦꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯍꯧꯔꯝꯒꯅꯤꯀꯣ ꯉꯁꯤꯗꯒꯤ 12-13 yearsꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯗ ꯂꯩꯔꯝꯕ ꯔꯦꯁꯇꯨꯔꯦꯟ ꯆꯒꯨꯡꯅꯅꯤ ꯂꯩꯔꯝꯃꯤꯁꯦ ꯄꯥꯠꯁꯣꯏ ꯂꯥꯏꯟꯗ ꯂꯩꯔꯝꯕ ꯑꯗꯩ ꯀꯥꯟꯆꯤꯄꯨꯔ ꯂꯥꯏꯟꯗ ꯂꯩꯔꯝꯕ ꯈꯨꯔꯥꯏ ꯂꯥꯏꯟꯗ ꯂꯩꯔꯝꯕ ꯅꯝꯕꯣꯜꯂꯣꯝ ꯀꯛꯆꯤꯡꯂꯣꯝ ꯍꯦꯛꯇ ꯀꯨꯡꯒ꯭ꯔꯖꯥꯟꯗ ꯔꯦꯁꯇꯨꯔꯦꯟ ꯉꯥꯛꯇ ꯃꯃꯤꯡꯁꯦ ꯊꯥꯔꯒ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯗ ꯑꯗꯣ ꯑꯗꯨꯗ ꯗ꯭ꯔꯥꯏꯕ ꯑꯃ ꯇꯧꯕꯗꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤ 2-3 ꯆꯪꯅ ꯇꯧꯔꯒ ꯂꯣꯏ ꯇꯛꯈꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯝꯅꯕꯀꯣ ꯐꯅꯌꯥꯝꯅ ꯁꯤꯊꯈ꯭ꯔꯦ ꯈꯔ ꯉꯥꯏꯍꯧꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯠꯄꯁꯦ ꯉꯝꯗꯦꯕꯀꯣ ꯌꯥꯝ ꯋꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛꯅꯦ ꯑꯩꯈꯣꯏꯗ ꯃꯅꯤ ꯑꯗꯩ ꯄꯋꯥꯔ ꯂꯣꯏ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯨ ꯃꯤ ꯑꯃꯅꯤ ꯈꯛꯆꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤ 90-50 ꯆꯪꯉꯤ ꯒꯥꯔꯤ 10ꯃꯨꯛ ꯆꯪꯉꯤ ꯒꯥꯔꯤ 10ꯃꯨꯛꯇ ꯋꯥꯏꯕꯗ ꯑꯩꯈꯣꯏꯗ ꯑꯗꯩ ꯆꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯌꯨꯛꯇꯒꯤ ꯊꯣꯛꯅꯔꯛꯏ ꯃꯤ ꯃꯥꯒꯤꯀꯣ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯁꯤꯟꯕꯅꯦ ꯑꯩꯈꯣꯏꯗ 15,000 to 20,000 ꯃꯨꯛ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯅꯣꯡꯃꯒꯤ ꯗ꯭ꯔꯥꯏꯕꯇ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯉꯝꯃꯛꯇꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡꯁꯦ ꯂꯧꯖꯔꯗꯧꯅꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯂꯨꯕꯗꯤ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯗ꯭ꯔꯥꯏꯕꯇ ꯌꯥꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯄꯤꯈꯤꯕ ꯃꯌꯥꯝꯗꯨ ꯂꯩꯕꯒꯤ ꯑꯩꯍꯥꯛꯅ ꯑꯗꯨꯝ ꯂꯤꯠ ꯇꯧꯔꯒ ꯊꯕꯛ ꯇꯧꯕ ꯉꯝꯕꯩ ꯋꯥꯅꯦꯕ ꯏꯊꯟꯗꯅ ꯉꯝꯕ ꯅꯠꯇꯦꯀꯣ ꯑꯩ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯤꯗꯣ ꯃꯊꯪ ꯂꯤꯔꯛꯄꯗ ꯑꯩꯁꯨ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯄꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯁꯦꯡꯅ ꯑꯩ ꯊꯥꯒꯠꯆꯩ ꯃꯌꯥꯝꯗꯨꯅ ꯆꯣꯡꯊꯣꯛꯄꯤꯔꯒ ꯌꯥꯎꯕꯤꯔꯛꯄ ꯃꯌꯥꯝ ꯑꯗꯒꯤ ꯗ꯭ꯔꯥꯏꯕ ꯆꯠꯂꯦꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦꯅ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯅꯠꯇꯕ ꯑꯗꯨꯝꯕ ꯌꯥꯎꯕꯤꯈꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯆꯣꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯨ ꯁꯤꯁꯤꯗꯩ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯦꯁꯦ ꯈꯪꯗꯅꯗꯩ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯗꯩ ꯇꯧꯕꯗ ꯅꯨꯄꯤꯗꯨꯅ ꯅꯝꯗꯅ ꯒꯥꯔꯤ ꯌꯥꯟꯅꯕ ꯑꯗꯩ ꯀꯞꯄꯒ ꯆꯦꯟꯊꯣꯔꯛꯄ ꯑꯗꯩꯗꯤ ꯋꯥꯟꯊꯔꯒ ꯊꯥꯡꯉꯒ ꯒꯥꯔꯤꯗ ꯍꯥꯞꯆꯟꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯔꯦ ꯑꯗꯨꯕꯨ ꯏꯔꯅꯥꯏ ꯇꯥꯅꯤ ꯍꯥꯏꯔꯨꯔꯒꯅ ꯑꯩꯈꯣꯏꯁꯦ ꯈꯪꯖꯟꯅ ꯎꯁꯟꯅꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯁꯨꯝꯕ ꯊꯧꯗꯥꯡꯁꯦ ꯂꯧꯔꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯗꯨꯒꯤ ꯆꯣꯡꯊꯣꯔꯛꯑꯒ ꯌꯥꯎꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝꯇꯪ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯨꯝ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯁꯦꯅ ꯁꯤꯅꯀꯣ ꯏꯆꯦꯁꯦ ꯀꯦꯕꯁꯦ ꯌꯥꯝꯅ ꯍꯩꯌꯦ ꯑꯗꯣ ꯄꯥꯔꯂꯔꯗ ꯀꯦꯕ ꯃꯥꯜꯂꯦ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯒꯁꯦ ꯖꯥꯠ ꯇꯧꯋꯦ ꯑꯗꯩ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜ ꯀꯩ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯇꯨꯄꯤꯒꯤ ꯋꯥꯐꯝ ꯌꯥꯅꯕꯗꯧꯅ ꯃꯦꯀꯞꯀꯤ ꯋꯥꯐꯝ ꯌꯥꯅꯁꯦꯕꯀꯣ ꯑꯩ ꯏꯁꯥ ꯏꯊꯟꯗꯅ ꯑꯗꯨꯝ ꯀꯦꯖꯔꯤꯅꯦꯕꯀꯣ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜ ꯀꯩꯀꯩ ꯑꯩꯁꯦ ꯁꯨꯠꯁꯦ ꯐꯅꯦꯛ ꯐꯤ ꯑꯗꯨꯒ ꯕ꯭ꯂꯥꯎꯁ ꯐꯨꯔꯤꯠ ꯍꯥꯏꯇꯥꯔꯦ ꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕꯒꯤ ꯑꯣꯏꯔꯁꯨ ꯑꯗꯩ ꯀꯩꯅꯣ ꯑꯣꯏꯔꯁꯨꯅꯦ ꯑꯆꯝꯕ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯁꯨꯠꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯒꯜꯂꯦꯕ ꯁꯤꯅ ꯑꯗꯨꯝ ꯄꯥꯝꯖꯕ ꯑꯗꯩ ꯄꯥꯝꯖꯕꯁꯤꯅ ꯐꯖꯕꯁꯨ ꯑꯣꯏꯕ ꯃꯁꯥ ꯅꯥꯟꯕ ꯊꯧꯒꯠꯄꯁꯨ ꯑꯣꯏꯕꯗꯣ ꯁꯦꯠꯂꯛꯄꯗ ꯑꯗꯣ ꯑꯩꯗꯤ ꯁꯨꯠ ꯉꯥꯛꯇ ꯑꯗꯨꯝ ꯊꯧꯔꯥꯡ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯨꯒ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯁꯦ ꯑꯩ ꯑꯗꯨꯝ ꯏꯁꯥꯅ ꯌꯨꯇꯨꯕ ꯌꯦꯡꯉꯒ ꯃꯈꯟꯁꯦ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯏꯆꯦ ꯃꯊꯪꯗꯅ ꯑꯃ ꯇꯧꯔꯣꯒ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯁꯨꯝ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯀꯣ ꯑꯁꯨꯝ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯐꯤ ꯃꯆꯨ ꯏꯜꯂꯛꯄ
ada moina sum pungning thogat pirak pa iju nungai ado aidi parlor da ka pisa pirak ki sam pa mui bo ko adu mo ta angang unnecessary oiba pot ni da hoi angang ki sum kolom poem lai saladi ada ai puroi bada nga sara ma hauna porong thong do pijaradi makeup ki pisa do mo do bithok ki do saruk pudi gaina ada gi musu ai amaina isana ke jabane ado si wapam sum tang yana zena haijabane yama chum bane haibadi ozana parlor da chatna ke ro bagi kaisu yam kana mathau ta da bra haina khanjai haibadi akhoi su sidai sida oza amadi ai isamaksu sida lengsin jari se mayam gi seba makhalamani loinen akhoi su grooming macha ma tawjaraga adum presentable oiba mong da akhoi su semja bani oza gi su haibadi sida oza parlor da chatna paisa ting halaga ahen ba kharcha toroga akhoi na thopagi kaisu mathau ta da bra hain khanjai haibadi akhoi na film gumba kaino gum natta bani na aduna akhoi gi maru ori si akhoi di grooming sima tawbiraga mayam da akhoi na presentable ba mong da akhoi na mayam gi damakta akhoi choptana ba sinjaba haiba tare ado oza marak sida ko akhoi gi ngasi gi ozana pibiri ba title siga hairab su chanari ba akhoi gi ipo media da thagat chari ba lining manada ba ani gi marakta akhoi gi chaye na ba leiba si matang da taru bi haina film ma akhoi na utpa hojaba se si clip atem tang yengmina si adugo ozai comment thambiu Jaluri nongan tana. Asai buk sum thobuni dei ma. Ngasidi Govindaji mantop to mina krik krik inarmani thani loibani na. Ado ima su khra thenga kani ko. Chango chango. Silo. Haima. Karamba yumban kumano ne shibo. Brinda Devi ga amata thada ba shibo. Aigi siri siro tada. Siri cobra. Aidi tajin bu malu rene. Siri kowe tada. Adu webe ma. Nabungi laibak te namis di karino khangaba. Ado ibe ma mashe aikoi maitai gi lai pakhang bagi mai ni adu sumang mayai da hori ba pambi sina aikoi maitai lai gi ne pambi langthrei hai duni mashi hori ba mafam sina aikoi na sonapung hai dana kowi mashi makong sidani aikoi na ne koro han babu khurumjari si be ma aikoi shi miya nati ne yelhau bi ni ne Taru hai bani ko. Hoi. Lo, manung jong silo. Lao sang slo. Atopa doi ni yong ras. Kai daurage. Sida pa ma phang doi mande. Ta chop naga luhong ba ya pot nate. Lum law no hong do rim ni. Is mai phane ka sela ga luhong ba do. Ima di sugirang ni yeng jening de ko. Madum sang ga luhong ga do ba lai di ne. Ai luhong ba yaw jaroi. Luhong ba ga yaw jaroi. Taro. Nang lan khal mal. Ima nang ngang tane. Kyam luna din na ba naman bano. Kudak ta invite taro ga changa ga phamcha lui dubu. Ai de kitang appropriate oi da bra na khale. Nangi dudi kitang orthodox mandro. Aduga kaino je taru bi je aisu isamak yam pamjai si film je yam ju phajai kaino film je moine act tawba jing do ko ado mayam ju yengbiu ai mamang da ju haijagre ipo media na boi hakala ba film jing je soidan maki app ta sangaga yengbiu ana haijagre ado soidan musu yengbiu ana ai mai kai de ju ai request tawjari yama chumani haibadi loinana mayamda amuka ningsing jage haibadi oza mamangi episode ta khoi comment se khara wat padi male khoi gi han mamangda yamna full energize oi gi bodo mamangi comment khara wat pra haina thamjaningi aduga comment sina khoi gi ozana su thambiri ko haibadi comment sina khoi da su chithan antha hoba khoi da su comment kya sina khoi da support oba madi hena
clear picture uhanba ngamba comment kaya ama yaudaba natte amadi comment dagi akoina educate toba yaba kaya ama yaudaba natte haibidi comment pibirap ko matamda aduki matik yamna phazarba wakhalon amadi yamna larba yamna lunalaba comments kaya ama thambirak taba natte aduna akoi comment singsi mayamna isa isa gi wakhalon isa isa gi phazaba isa isa gi wahan thokta comment amamam di sungsoi soida thambiramu comment amakhak haina akoina request tawjabani adubu comment si adum thambirakpada karisu kaide unlimited on thambirakpada akhone hena harau jagani aduna comment si masu sungsoi soidana thambiramu haina thamjage makha chathajarbusi ozagi akhoigi title ngasigi jatina dabada yum palubi kharagi awabasigi matangda ozas thambiru ngasi thamdoriba je ngasi je aina wari ahum thamjage bako hoi koigi si je mayamgi commenta mayamna kuire demand torpa si wari jingje ko hoi hoi koigi singmi na maitai da palakpagi awaba adai maitai nupi na muslim da palubagi awaba maitai nupi na kaino da mayang haitare ko sida palubagi awaba non manipuri da pandase sumbagi libio jang kuire comment da harak paje adai ju mathang mathang wari ji lirak pan mai magi sana sana ba topic sai pulap pulap tham bane ba aduga ado ngasidi mamang da su khoi gi ama wari ahum libada khoi ibem ama position logi bido adugi da yamba kaino je comments yam phajana pibire ebako adai ama ani subari du gi sudum pirai aduga mo subari du na khara tai bako ado mayam mayam da in haijaningi se moju comments je phajana pari ne ba aduna nungai jade bako aduna adai nga si ju maksu li doi wari jing ji da ne mayam ge comment na ai disi je laujage ha wari mjum yauri bako wari mari ne ai gi je li doi je ama aduna wari 1 2 harga khuding makki je telap ama da pulap pi da ba telap loi chuna pibiro ba moida yam nungai jai ba duna ko adai amam tongan na pige su dum pibiu admai tau biyo ba aduga mayam na dine ko ai je smaina tholak pa jam ki na na dum saina ga leiram doi malam ga ne ba ba kam su da bida askai dai no nonga su bane adai boarding gi angang mayam gi sana ben jang na pi mayam dai ji khoi home ji da mi khoi gi source home ji da nu pi jing inau pi jing lak pa sung lep te nong ma gi adu kharam ju saki amuk yanaraga mapamna pugi ba mai nupana pugi hojik sumoi mari lei bako ado kaino toroga ne jang na pi ga je ai je siang garjani tap kobi masoi dagi ko lewai dagi hawai sang be belandri loi pa le khan asin ba dei bar ma sika loi he amine adai nuong suramina na pi loi sekta songe hogale banda karani week ama hingol sang yadre bako adui napi ga se khoi myam tro loi phalamine sengamine adu pung tama thoi ma khai baro sai da khoi loi chanmina nga sit nungsa jam sai ba nung su dra nungsa jam kalli dana adu tro ga iru ja thoga mu sit lang na kera myam mang tholai sine ba ko adu ai mafam matam gi matungi na se cha ba adu ga ai gi angang jing lemina ba home gi angang jing je moina haye ise je yum da sak thongana trisalam ga free am ga traga ne hingon sura ju job sujan gi ne dum cham na dress se duga mi unaba lai ha gana mi jing dugi khoi gi nungai jana bdo yam nan na luna sut am se laga phajana adum sem sara thokini adai function lam chala ju adai office chala ju dei smaina crime diaries ke chala ju pra saklon je tongan smain set kar gana ekta kaino ma saklo lam lo yum da lai bada ekta su gi bdo wai mukta ta ju wai mukta sila ju ado moina ga thabak se ai di moi lai gaina ai moi da ngai de moina ju ai gi thabak se nang de ba ko abdi kaino toroga adum moidi yahause adum kaino mi ayamba se masagi dum pung taru sai ja ayamba hogat nadra khoidi pung ahum je ahum makai hogat khamina tumba ya da mina nei ru phat lu thoga duk thangmai ka tho adum sak se hakat ki ben jang adum thangat pi ba tor moina hogal ko dadi sak moi loi de ba ko adu thabak si yam mai sak to loi tho thamadi ho ha sien ba do sa tho ko to ga sum nungai dana adum ai tawe ba do phare ngasidi li ga da wari ju khara ju lui ba ko ja ado yam serious oina ju tabi yo do han ba ligi ba wari da kak pungning singjan gi ba han ba wari jina yam phaja ba oi gi ba adu mathang lirak pani su hom su wari jina khoi gi han wari ju loi sing gi ba gi kitang wat pa dong na tau ba ju tau bi ga no ba ko chap mana na serious matter nga tani na maina loi lo bi yo ba hai di balance laina khoi comments bi ra ko matam da su tabi ba matam da su balance lai bi yo haina thamjabani han ba gi wari je khoi gi maitai ningol ama khakna muslim da mayum palu ba gi ne ba ko moi je smain taw bane class 9 swai ji da ma ban je school da sum tamin na badagi khoi gi moi ni je school da sum na badagi khangna badagi khoi gi class ma nai ma ban je duga mi je nuksina ba je nuksina ba mi ani je khoi gi midyeng da dum khangna ga ne ba
ꯃꯤꯠꯌꯦꯡꯗ ꯑꯗꯒꯤ ꯑꯃꯅꯁꯨ ꯌꯦꯡꯉꯛꯀꯅꯤ ꯑꯃꯅꯁꯨ ꯌꯦꯡꯉꯛꯀꯅꯤ ꯑꯗꯩ ꯅꯣꯛꯄ ꯑꯣꯏꯔꯣ ꯑꯃꯅꯁꯨ ꯅꯣꯛꯂꯛꯀꯅꯤ ꯑꯃꯅꯁꯨ ꯅꯣꯛꯂꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯅꯔꯛꯀꯅꯦꯕꯀꯣ ꯆꯥꯟꯅꯔꯒ ꯑꯗꯩ ꯁ꯭ꯀꯨꯜ ꯍꯥꯞꯃꯛꯇ ꯊꯥꯔꯦ ꯑꯃꯁꯨ ꯕꯦꯂꯟꯗꯥ ꯊꯣꯛꯂꯛꯀꯅꯤ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤ ꯃꯥ ꯐꯥꯎꯔ ꯆꯠꯀꯅꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯗ꯭ꯔꯤꯉꯩ ꯄꯨꯡ ꯇꯥꯗ꯭ꯔꯤꯉꯩꯁꯦ ꯁꯤꯗꯁꯨ ꯑꯃꯗꯨꯅ ꯑꯃꯒꯤ ꯊꯣꯡ ꯃꯌꯥꯗ ꯉꯥꯏꯅꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯃꯥꯏ ꯊꯣꯛꯄ ꯋꯥ ꯋꯥꯔꯤ ꯁꯥꯅꯤꯀꯣ ꯃꯣꯏ ꯑꯅꯤꯗꯤ ꯑꯗꯨꯝ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯝ ꯆꯥꯟꯅꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯧꯕ ꯑꯗ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯅ ꯃꯩꯇꯩ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯁꯦ ꯍꯦꯛ ꯉꯝꯗꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯖꯕꯅꯤꯅ ꯅꯨꯡꯁꯤꯔꯒꯁꯨ ꯃꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀ꯭ꯂꯥꯁ 8 ꯁ꯭ꯋꯥꯏꯗꯩ ꯃꯣꯏꯁꯦ ꯁꯨꯝ ꯐꯥꯎꯅꯔꯛꯑꯒ ꯋꯥꯔꯤꯁꯦ ꯆꯍꯤ 9 ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ 9 ꯑꯩꯈꯣꯏꯗ ꯊꯦꯡꯅꯕꯗ ꯆꯍꯤ 9 ꯃꯨꯛ ꯐꯥꯔꯦ ꯀꯦꯁꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅꯒ ꯈꯪꯅꯗꯅ ꯅꯨꯡꯁꯤꯅꯗꯅꯒ ꯇꯧꯔꯤꯕꯁꯤꯗꯤ ꯀꯨꯏꯔꯦ ꯆꯍꯤ 33 33 38 ꯑꯗꯨꯋꯥꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯗꯒꯤ 15 to 20 years ꯃꯃꯥꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 8 9ꯁꯦ ꯅꯨꯡꯁꯤꯅꯕ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯩ ꯑꯃꯨꯛ 9 10ꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯆꯠꯅꯔꯝꯃꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯤꯅ ꯌꯥꯝ ꯀꯟꯅ ꯂꯥꯛꯈꯤꯕꯗꯒꯤ ꯑꯗꯨꯗꯨꯃ ꯄꯨꯔꯥ ꯍꯟꯊꯔꯦꯕ 9 10 11 12ꯁꯦ ꯌꯨꯝ ꯀꯌꯥ ꯄꯥꯟꯅꯗ꯭ꯔꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯥꯛꯇꯛꯅꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯤꯠꯌꯦꯡ ꯀꯩꯁꯦ ꯁꯨꯝ ꯆꯥꯟꯅꯕꯗꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯑꯗꯨꯁꯦ ꯑꯝꯇ ꯍꯥꯏꯅꯗꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯕ ꯑꯃꯁꯤꯅ ꯍꯦꯛ ꯅꯨꯄꯤꯁꯤ나 ꯊꯣꯛꯑꯒ ꯃꯊꯟꯗ ꯍꯦꯛ ꯂꯩꯔꯗꯤ ꯅꯨꯄꯥꯁꯦ ꯍꯦꯛ ꯆꯪꯉꯛꯄ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯥꯁꯤꯅ ꯊꯣꯛꯑꯒ ꯍꯥꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯈꯤꯇꯪ ꯑꯍꯥꯡꯕ ꯖꯒꯥꯗ ꯂꯩꯔꯒ ꯅꯨꯄꯤ ꯁꯨꯝ ꯆꯪꯉꯛꯄ ꯑꯗꯩ ꯁ꯭ꯀꯨꯜ ꯍꯟꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯇꯨꯏꯁꯟ ꯇꯧꯔꯦ ꯄꯨꯟꯕ ꯇꯨꯏꯁꯟ ꯍꯟꯃꯤꯟꯅꯔꯛꯄ ꯇꯨꯏꯁꯟ ꯆꯠꯄꯁꯦ ꯁꯥꯏꯀꯜꯗ ꯆꯠꯃꯤꯟꯅꯕ ꯑꯗꯣ ꯃꯣꯏꯅꯤꯁꯦ ꯇꯨꯔꯦꯟ ꯑꯃꯅ ꯈꯜꯂꯦ ꯃꯣꯏꯒꯤꯁꯦꯀꯣ ꯈꯨꯟꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯍꯤꯡꯒꯣꯜꯗꯒꯤꯅꯦ ꯅꯨꯄꯤꯁꯤꯒꯤ ꯂꯝꯄꯥꯛ ꯎꯔꯦꯕ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯁꯦ ꯑꯗꯨꯃꯥꯏꯅꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯒꯤ ꯈꯨꯜꯁꯤꯒꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯂꯥꯏ ꯌꯦꯡꯕ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯦ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯍꯦꯛ ꯌꯥꯎꯅꯗꯦꯗꯅ ꯑꯗꯒꯤꯗꯤ ꯂꯤꯂꯥꯒꯨꯝꯕ ꯇꯧꯕꯗꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯂꯥꯛꯑ ꯌꯦꯡꯉꯤꯗꯅ ꯑꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯛꯑ ꯌꯦꯡꯕ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯏꯔꯦꯗꯅ ꯂꯣꯟꯅ ꯑꯗꯨꯝ ꯃꯥꯗꯤ ꯂꯥꯛꯑꯒ ꯌꯦꯡꯖꯕ ꯑꯗꯩ ꯂꯣꯟꯅꯒ ꯑꯆꯥꯄꯣꯠ ꯍꯦꯛ ꯄꯤꯔꯝꯕ ꯑꯗꯩ ꯃꯨꯁꯂꯤꯝ ꯃꯆꯥ ꯅꯣꯏꯅ ꯀꯩꯗꯧꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯥ ꯃꯩꯇꯩ ꯅꯨꯄꯤ ꯂꯛꯅꯩꯅꯣꯒ ꯍꯥꯏꯒꯗ꯭ꯔꯒꯅ ꯃꯆꯤ ꯃꯔꯨꯝꯗꯒ ꯑꯃꯝꯕꯗꯒ ꯂꯩꯖꯕ ꯃꯥꯁꯦ ꯌꯥꯝ ꯋꯥꯅꯀꯣ ꯂꯣꯠꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗ ꯕꯥꯏꯅꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯅꯨꯡꯁꯤꯅꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯀꯨꯜ ꯇꯨꯏꯁꯟꯁꯦ ꯆꯠꯅꯤꯡꯕ ꯐꯥꯎꯔꯦ ꯃꯁꯛ ꯎꯅꯤꯡꯅꯕꯒꯤꯀꯣ ꯑꯗꯩ ꯇꯨꯏꯁꯟ ꯍꯦꯛ ꯍꯟꯈ꯭ꯔꯦꯗꯅ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯦ ꯌꯥꯝ ꯆꯥꯟꯅꯔꯦ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯣꯏꯁꯨ ꯋꯥꯔꯤ ꯁꯥꯗꯗꯤ ꯉꯝꯅꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯆꯤꯊꯤ ꯄꯤꯅꯗꯣꯏꯅꯤ ꯑꯃꯨꯛꯀꯁꯨ ꯋꯥꯔꯤꯁꯦ ꯁꯥꯡꯅ ꯁꯥꯕꯗꯤ ꯐꯪꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯁꯤꯅꯅꯦ ꯃꯣꯏꯁꯦ ꯅꯨꯄꯥꯁꯤꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯪ ꯎꯅꯕ ꯂꯥꯛꯀꯦ ꯑꯅ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯑꯇꯩ ꯋꯥꯈꯜ ꯆꯪꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯅꯗꯤ ꯅꯪ ꯃꯨꯁꯂꯤꯝ ꯃꯆꯥꯁꯦ ꯀꯣꯏꯒꯅꯨ ꯈꯣꯠꯀꯅꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯔꯣꯏ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯍꯟꯗ꯭ꯔꯦꯕ ꯇꯣꯛꯅꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯣꯟꯅ ꯎꯅꯕꯁꯦ ꯃꯃꯥꯟꯅꯕꯤꯈꯩ ꯈꯪꯍꯟꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯃꯆꯥ ꯀꯣꯏꯅ ꯃꯃꯥꯟꯅꯕꯤꯈꯩꯅꯒ ꯃꯥꯁꯦ ꯇꯤꯟꯅꯗꯕ ꯑꯗꯩ ꯍꯟꯊꯅ ꯌꯦꯡꯕ ꯎꯁꯤꯠꯇꯕꯒ ꯇꯧꯋꯦꯕꯀꯣ ꯍꯌꯦꯡ ꯅꯪ ꯐꯖꯅ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯗꯅ ꯈꯣꯡꯗꯣꯡꯗꯅ ꯆꯪꯅꯗꯅ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯔꯒ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯏꯟꯊꯣꯛꯄ ꯈꯣꯠꯄ ꯂꯣꯠꯅꯕ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯅꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯈꯣꯠꯀꯅꯣꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯅꯪ ꯃꯨꯁꯂꯤꯝꯒꯤ ꯆꯠꯅꯕꯤꯗ ꯂꯨꯍꯣꯡ ꯉꯝꯃꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯄꯥꯝꯗ꯭ꯔꯕ ꯑꯗꯩ ꯃꯨꯁꯂꯤꯝꯗ ꯂꯩꯔꯗꯤ ꯅꯪ ꯂꯥꯏ ꯍꯔꯥꯎꯕ ꯊꯥꯕꯜ ꯆꯣꯡꯕꯒ ꯑꯝꯇ ꯌꯥꯎ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯟꯒ ꯑꯝꯇ ꯈꯣꯏꯔꯝ ꯐꯪꯉꯣꯏꯗꯣꯏꯅꯤ ꯃꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯈꯤꯗꯣꯏꯅꯤ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣ ꯕꯨꯒ꯭ꯔꯥ ꯀꯩꯅꯣꯁꯦ ꯎꯞꯈꯤꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯁꯦ ꯂꯩꯈꯤꯗꯣꯏꯅꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏ ꯑꯗꯩ ꯅꯪꯗꯤ ꯐꯨꯝꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯃꯩ ꯊꯥꯔꯤꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯅꯒ ꯌꯥꯝ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯣꯛꯅꯕꯁꯨ ꯉꯝꯗꯕ ꯑꯗꯩ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯃꯥꯏ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯁꯥꯔꯦꯗꯅꯀോ ꯏꯃꯥꯟꯅꯕꯤꯈꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦꯅ ꯑꯗ ꯃꯥꯅ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯅꯪ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯁꯨ ꯅꯪ ꯂꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅꯁꯨ ꯅꯣꯏꯒꯤ ꯖꯥꯠꯅ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯅꯣꯏ ꯑꯍꯜ ꯂꯃꯟꯅ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯁꯨꯃꯥꯏꯅ ꯅꯪ ꯄꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯀꯩꯁꯨ ꯄꯥꯝꯒꯗꯧ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯣꯏꯅꯤ ꯑꯗꯨꯗꯣ ꯑꯩ ꯊꯦꯡꯅꯔꯒꯦꯅ ꯅꯪ ꯅꯨꯡꯁꯤꯕꯩ ꯂꯦꯞꯄꯤꯁꯤꯅꯦ ꯀꯥꯏꯅ ꯃꯕꯥꯅꯤꯁꯤ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯏꯔꯛꯄ ꯊꯨꯒꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯆꯥꯒꯤ ꯑꯃ ꯃꯨꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯛꯂꯛꯄꯗꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯦ ꯑꯣꯏ ꯍꯥꯏꯌꯦꯕ ꯃꯥꯅ ꯂꯤꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯃꯤꯠꯅꯒ ꯅꯣꯛꯑꯒꯀꯣ ꯀꯨꯆꯨꯗꯤ ꯃꯨꯅꯪꯒ ꯇꯧꯔꯒ ꯑꯗꯨꯒ
ꯃꯥꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯦ ꯃꯥꯒꯤ ꯌꯥꯝ ꯂꯦꯞꯄꯤꯔꯒ ꯉꯥꯡꯊꯣꯔꯛꯄꯗꯣ ꯑꯗꯒꯤ ꯃꯥꯁꯦ ꯑꯗꯨꯅ ꯖꯥꯠ ꯕꯤꯖꯥꯠꯀꯁꯦ ꯃꯥ ꯀꯩꯝ ꯈꯟꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯑꯃ ꯎꯅꯕ ꯂꯥꯛꯀꯦ ꯅꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯇꯨꯔꯦꯟ ꯂꯥꯜꯂꯒ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯅ ꯄꯨꯡꯁꯦ ꯊꯥꯅꯈ꯭ꯔꯦꯕ ꯃꯕꯥꯅꯤꯁꯦ ꯀꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯎꯅꯩ ꯃꯕꯥꯅꯤꯁꯦ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯨꯝ ꯎꯅꯩꯌꯦꯕ ꯃꯕꯥꯅꯤꯁꯦ ꯅꯛꯅꯕ ꯃꯔꯤꯁꯨ ꯑꯗꯨꯝ ꯈꯔ ꯊꯝꯃꯦ ꯑꯉꯥꯡꯅꯤ ꯏꯟꯈꯠꯂꯛꯄꯅꯤ ꯋꯥꯈꯜ ꯇꯥꯗꯕꯅꯤꯅ ꯁꯤꯅ ꯐꯩ ꯐꯠꯇꯦ ꯈꯟꯗꯕꯅꯤ나 ꯅꯨꯡꯗꯥꯡꯗꯨꯗ ꯎꯅꯔꯕꯅꯤꯅ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯊꯝꯃꯦꯕ ꯑꯗꯩ ꯑꯗꯨꯝꯕꯒꯤ ꯃꯔꯤꯁꯦ ꯊꯝꯈꯤꯕꯁꯦ ꯁꯤꯅ ꯌꯥꯝ ꯐꯠꯇ꯭ꯔꯤꯕ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕꯒꯤ ꯃꯔꯤꯁꯦ ꯅꯨꯡꯁꯤꯅꯕꯗ ꯊꯝꯒꯅꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯁꯨꯒꯤ ꯀꯣꯛꯁꯦ ꯆꯪꯉꯛꯇꯕ ꯑꯗꯨꯝꯕꯗꯣ ꯁꯨꯝ ꯄꯥꯝꯃꯛꯄꯀꯣ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯄꯥꯝꯃꯛꯑꯕꯅꯤꯅ ꯁꯨꯝ ꯇꯣꯏꯅ ꯎꯅꯁꯦ ꯍꯥꯏꯔꯦꯕ ꯑꯗ ꯅꯣꯡꯃꯗꯤꯅꯦ ꯌꯥꯝ ꯊꯥꯖꯗꯅ ꯃꯕꯥꯅꯤꯅ ꯀꯥꯔꯛꯄꯁꯤꯗ ꯎꯅꯔꯨꯔꯒ ꯀꯥꯔꯛꯄꯁꯦ ꯅꯨꯄꯤꯁꯤꯅꯗꯤ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯊꯤꯡꯒꯠꯄꯤꯔꯝꯒꯦ ꯅꯨꯡꯗꯥꯡꯅ ꯃꯤ ꯑꯃ ꯊꯣꯛꯂꯣꯏ ꯊꯤꯡꯒꯠꯄꯤꯔꯝꯒꯦ ꯍꯥꯏꯔꯒ ꯇꯨꯔꯦꯟꯗꯩ ꯀꯥꯈꯠꯃꯤꯟꯅꯔꯛꯄꯁꯦ ꯃꯕꯥꯅꯤꯁꯦ ꯃꯈꯨꯠ ꯁꯝꯃꯒ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯤꯅ ꯎꯕꯅꯦꯕ ꯑꯗꯩ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯩ ꯍꯜꯂꯛꯄꯗꯀꯣ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯥꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯟꯕ ꯃꯥꯁꯦ ꯃꯥꯏꯕꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯈꯨꯟꯒꯤ ꯃꯆꯤꯟ ꯃꯧꯋꯥ ꯈꯔ ꯆꯠꯄ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯌꯥꯝ ꯀꯟꯕ ꯏꯃꯨꯡ ꯑꯣꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤꯁꯨ ꯑꯁꯣꯝꯗ ꯃꯄꯥꯁꯦ ꯑꯗꯨꯝꯕ ꯈꯨꯜ ꯂꯩꯀꯥꯏꯗ ꯈꯔ ꯃꯃꯤꯡ ꯂꯩꯕ ꯑꯗꯨꯝꯕ ꯏꯖꯠ ꯂꯩꯕ ꯃꯤꯁꯨ ꯑꯣꯏꯕ ꯑꯁꯣꯝꯒꯤ ꯃꯄꯥꯁꯤꯁꯨꯀꯣ ꯑꯗꯨꯒ ꯍꯦꯛꯇ ꯃꯥꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯨꯁꯂꯤꯝ ꯃꯆꯥꯅꯤꯁꯦ ꯈꯪꯉꯦꯗꯅꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯐꯨꯔꯒꯅꯦ mayumda pusalakpaneba nupasisu phuraga chalo hayengai lakanu muslim macha nangna isa koiba nang chalo an hekta phuraga maju tangre nupaju turen kuma sakre dai nupiju phura pusale ham thina phui mapajina numisida maje phubuje hekta yam thin phui mamana ga khami pasum naujing na khami khamba ngamde hekta phui ko yam thina phui maje sumang je hekta sumain tawbo ko nang amona tumba tawgodra muslim nupadu ga bu nungdang pung ni panda lai khatai balai chabi macha class 10 ka kari banangna turen pande ka khat minak pa na khusamna ka khan minak pa yung din juna taba adui mathak mai tei juna taba ne hekta mapaji aroi bi oina saw khre ba aigi izzat ta hayeng kayam soglakani machan bido muslim kroina bani adu taw bani kayam soglakani adai muslim na koy raba nang je mai tei nu pam na longning gidra koining gidra khangak pada gaina yam na ngange ko mapajina adai di ngang nganga phu gai phuraga maje kappa ka da leire tummaga adai mamajina hengai taw no kho no na pa na haije sumi mi na pa ju jalam da lai mi nang na heng muslim da lai graga khoi la kai khun na khoi ji kari ne na haigani khoi gi yam thina nong nei mai tai na muslim da lai ba je aduna khoi gi jati da palu ana taw na mama jina su ngange adai sai sing charo ko la jin pi sa de mayam di mai mai tum na gre ko ma de hekta nu si bai mai du ngaw ro bani na ko ma ga ga je thung na roi ko mo na ju ya roi ko ai ju baba na ma je ma ban thok pa ya roi ko loi tuition school loi then ni long ni hai re ba ko adi nu pa ju ubu phangaroi ban ji kaina ra ne na hekta angang wa khani na ko ahing ji da ma jina chen thoba duga chen thoga adunga sai gi kaino ji ju mana nu pa ji ju ne ning ba ka ga turen wang ma ji da ma je phammaga ma ju chang mayum chang da kai lai ram ma ba ko ada nu pi ji ju turen chi lage duga nu pa ji ko tho ma ji chi lage na kumdarak pa ji da nu pa ji na turen wang da pham le ju ure da na ada yak tam ban ji nu pa ju turen lalak pi nu pi ju lalak pi tarang ban je Cielaji do I do not talk at or minion from Vanya do Makusam see a lebeco. Ada di maban je karai cha sige ana de yum da pusan badi no pa ju angang ni na mayum pusan bangam da ba de pusan laga jung phadok na doiba patang kha di lo se haina re ban je ko du moi gi ai no amakha mayam ba thok pam kha apa da pham tor ga mi gi pham yaw lei ba ko ma chatlu re marang mak ta dum adu sa si moi di mi ju yam da kar oi bani handak ta ju mi akhoi sai gi asang ba mi moi ma zon na puki hena tawre sauthoe pham do duna atopa low pari man ju lai chale duna mi khara adai ga sang ba hango ona ngarang han da hai ibane do leiro ji kanam tran khangoi hai re ba ko lak khorba lam ni ko gari na satpada pung ama makhai mu chatnari ba lam ni moina chatli je numi se thaban manga ju yam phai ma ban je makut samna ga lengo na raga ne makhong na chatle ba nungsina ba nupa nupi ani na chatki ba da ne prithibi sin thung na khong na chatla ju wang gar sing jaw kara ju wa bas wang khang roi ba amai chamin na re ma ban ji am nungai na am nung sinana chamin na re dai di nupi jina hangi noi gi di lohong ba je kamai tawi ai di khoi gi jati gi lohong ba je phang roi ko adum in thora ani aduga noi rom gi adum hong ani noi gi di kamai tawi ga hange ba ko ada akhoi na ju khoi gi nakna na khoi ga adum manipur ji ta punna laiminari ba muslim isinaw jungi lohong bokho lohong ba se khoi kya kaichu mun na khangna de dana ko
ada nupasina Yaur khadana khangmani hoi nupasina am phajana wari liba ko monda maina koi gi sielaga na koi imai pana numitu da dum pusalo mi gi da lekta ju na hairaga yana ba oiraga di pusalaga nika sonji numitu da na nika son basu yawi sielaga di nika solle yum du da aduga koi gi moi gi kaino jing do moi gi lon da haba do maglubi gumba adagi kaino gumba na moi je solle haye adumai ko ada kun gi halaman koi gi singlup gi hal aduga laikai kun dei sagai na tai mari mata yaurga selak panu mesida nupa mem jani ka solle haiba dumai na ko adu do kaino che aduga mo moina pau piraga nungdhin da nongalaga nungdhin da mo adugi nika son bada yaugi bajing do adugi maraktagi mi mari manga satlaga nupa gi mapa ka kai di satte ba adugi nika son da yaugi ba mi jingduna satlaga mu pau haidok pa satle haiba ko nungdhin jida aduga mu moina sumaina numit ama haira ani mama pa dai ta lo ngam ba nupa gi mi gai la o na harga adumaina mu luhong ba se lem nei amai lem na raga amu koi gi kaino je luhong ba numit sida ne koi gi bor je luhong ba gi ayuk sida koi gi kaino jor gi nama sondo edana ko maglubina ko aduga bor je koi je li haiba aduga mu bor gi ju bor gi mi ma ama paton toroga magi sak ising sare dana ko kaina gi su maina somda moi gi mai mata kai myam je loimbak paton toroga sai sing chaminna chanare poyeng jayeng pina dana ko mai magi ada koi gi akoi na hek uba muslim gi koi gi maitai gi phanek thambale khok se selaga maitai gi rani phi je illaga makok ta ka jeng lai uppado aduduna moina haiba je kaino dani haiba ayuki mamana bijinga saksa minabje sida set ba dress ne haiba koi maitai gi ju kundo leng badana dress ama lohong badana ama set lidana damaina aduga mu lohong bajidana moigi lehengi mu set ledana ko lohong badana armai tawi du bor gi mi gai la aga dum kaino torga moigi maulu bijing kai na dum son dana khotana tawraga adum laison chinson toroga kaina je pore adana ko aduda kaina gi mama khoi maitai gi sumaina moi julhong pathin ba yaugna de haiba amai yaugdraga moi kaina gi mi gai thin ba satlaga moi da sa nung sa na blangam maga amaina samin nai aduga mu kharani leiraga moina kaina gi mama ji masa gi mayum khangdri banina kharani leiraga moina ngai sen sakhang na ba sakau ba na kauraga kaina gi mama pai mung nung mai chakauraga sai sing samin nai haiba dai mu kaina gi kaino je khoina muk nupa mayum je nupi mayum na sakau nei dana ado moi gi na muk khoi gi kaino je kaina du gi makhura maton mase mayum pan gi ba mane mayum pan gi ba magi sagai na tai je sina ba ton to bala ka ne ye sakau ge na aduga moi matai manau je nupi nupa je ayuk ta kau ge haibana ayuk ta chatpa nungdang ta kau ge haibana nungdang chatpa tha mukti mai na mathang sakau we haiba ko jana bi se mai tawi haiba dai mu amai troga ngasai gi amain tawi khoi gi de kai gumba haiba sangaga na khoi gi mi yangkhai sama smaina khoi asa pot piket che pek chani gumba kai gumba puraga sem komla la phoi yubi athumai hau mama puraga satle do moi rong gi su mari mata sagai na tai loimbak phamam maga mi yangkhai sama phamam ma mai haiba je sangi haiba sangba numi sida yana raga ni ka solaji haiga numi tu soli lohongba numi ta sonji yagan lohongba numi ta soli adai moi ngasai gi mohorna sana katpa na mohora hum katli je si je koi gi kaino jida koi ni ka son banu misida mohna ahum dagi di ta ba yadre hai hen ba dia ba ko amaina katli katpa na di haina gi ba amain tawi hai ba aduga mu koi gi lohong banu mita moina mohna tariat pi da ba tara pi da ba hai ba jina ne pi bana ahum gumba je pi raga khare hela ju pi raga koi gi hayang moi kai gumba khaina bu khapa thodi adugi ni ka som da haina gi ba paisa morna su pi gdam ne habje sana oina natraga adugi belu paisa oina pinai hai ko moina aduga magi kano je ya maru ori je morna hum pi ban haina gi bje moina lik ama khudop adagi sana so mai pinai hai ba ko aduda mu kano je khoi kana gum na upukang don gi dal pala am pango hai gana morna sana adu da katang mo handha ba ko amai ka pinai hai ba duga compulsory sana asaubaje simadi compulsory oi haiba sana asaubaji sidragadi mane makuna mai makhucha ba yade haiba ko aduga lik khudop tuna hen bani hapaju yai haptaju aduga sana asaubadi compulsory pi gadam ne haiba chanabida admaina mana wari je liba adaida as
ibanijibu luhongbigadrane ada yumna hayeng kamai tauba khotpa gaina ne yumdana gaina majina yamna nungaijadaba ko nupiduna yumdana kamai torongani hojikse ibani budi chatle na toroga is hayeng ayukta ai leiteng khangnabada tawnagadaba mayam islan tawnagadaba mayam na tawnadana moise mabani jadum mai wari sa sana lilina muslim gi luhongbugi mong ade aina adudi akhoi luhong nongalaga mawonggi duk thang mai thadana imung manung wai sit tana sengdana taidana yumaida jadana jandon thindana tawi akhoi gi di sai ching thongi zalo la pithai ado noi gi di kamai taw doino ga hangbase nang je ayukta na sa patana nana taru tanan khoi phakamda khoi ka da dum namaz son gadami aduga akhoi gi azan law ko matamje engma tajda dumai namaz son gadami quran son gadami aduga nongmagi mangarak sonai mangarak se ngamdragana ayukta ama dai nungdil ama dai nungdang ama sumaina soli kholi nang adu tawgadamni khogadami maworaga de dei manung lubanan ba sit pa seng ba sai sing thong ba khoi su dum amai tawi ga mana takpi dana ko muslim gi kai myam je amai tawi ba dai di mabanje pham ji yore ga mabani di pham ji da dum khoi gi nongalam dai di yore moi je ko aduga khong na sapina aduga pham ji da mabani di thabak yarage kholage haga chau haidokpi ganu khokanu yumda I matang kha lotke aduga tha hum mari le kan da khaidok na roi ha kan da oina khoije yumda sange gaina haidokpi ra no na admai torga leire ko mabani budi som dadi kamai tawgi habda mama jina madi mapana yam thina phuraga ngasagi sai singju sadana tunggi banina nungai tadana ahingje mama jina mado amta sak thema pijau ge na pung drama thoi sai tarak pada changaga haudoke do sai sing amta chaw hai gen sang amta leiram dreba asekta mama ji pakhat khidana ko mapa gi mihun mata do kamai tawni ai di hai ji kadai hai roi ji kadai mana hana thirage yarga dina maning maya dagi kai loi thireba kanga lukha leitreba sai gi chaw ma thoi yana kha daga phammi bra adai madu sigra jalane gaina ko mama ji ja pukan da khalleba adai uton waton ga ji yengabani ko moi gi hingon ji da hobga ja laitre adai lairak tho khola yenge adai ma ji kok chaw bi kare haidabdi yarak trabani na pungmuk se mana mathandana hana thiba adai di lairak trabani ma ji haidabdi yadamina ma ji haibu jungamdra kappe ko ma ji mangon ji da thigai thiruraga mapa ji tare ba kaidore nang kappi na kappe da ma ji kappe khumngam de ba ko adai ma sa ga adai ju loin thole ba nupi ji gi mayamba manau pa ma se ko adai manau nupi thole kaidore ma kaidore ya leiramdre na harama je kappe ba thai di mo je phang sang chala yeng na leitre de as ma pa je hek ta chawre ma soi da na selam mani muslim ma sa du da kai gum ma na ma du selam ma di ma aina taw ba thabak yengu ma hek aina phang ba da taw ba thabak yengu nu pa ju na tai charoi nu pi ju na tai charoi na hek ta adai ahing ji da moi cha kai na tai loi hok de turen ma pan kai ka loi na thinare ko adai ahing ji da muslim gi yum da chal le asomdana nungsi janana nungai na makhong wai sa salingai matam do somdadi khupchal labane ba ni mama kanai masano kaino mana bi gaida hangna bada moidi khundo thangnari banina khange dana aduna putho nupi nupa putho jingmang noi na sanai cha siang ga khoi jo khoi angang halakte na koi thina dana koi ang hangna dana tawnari bani khoi chele su kang khangde yum da porakte na chentino noi mana bani puthoro hona tawna dana ne hekta imung daga sangdana thidana dagi noi amta lem tharo yengo ko intar ko thabak yengon nupi do hek hayeng ni mita puthorok tadi na yum mai tha ga me adu taw dam hekta mai tai myam na huppe ba ko adai muslim gi zum thokle e ba myam je ko kaino ne noi na haidu ba angang ma sam sa yana ga nusina ban na gyan ta na da bina sien ba chong boram gani ko theminna raga kaino do taw se du ga hekta noi na mai haidi kai gino khoi angang jina noi angang do pharu ba juna te adai phatta ba nung da tarama hatu om bujuna te adai phatta nung jalam cha 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 hundu om bujuna te adu ara di mayum mai tha gera noi taw adai akhoi na ju khul kai di ta thokani phatta ba mi thamoi ai sai ba khangoi bagi hongna ba nusina ba inkhalak pada angang ni gyan ta ja ponte koi jati na da bani na noi na ju kai chu pam moi adu phajana ngang na ji gaina e kai ji gi mi thongna da mai toroga hayeng ji putho kholo numi khala ni ji da na hara ma sakre ko angang ngak to oi bani na sai gi sahi ju sudri na yum pan bagi ko aduna moi police ta complain tawe ba missing report taw tan khotan taw he dai di thi ba ya ba thina ba jida sa gi phangdre dai som da juma ma je sak sa da na khota da na dai le kai ju wa law re muslim da siengre moi ma sa da muslim da siengre sigi le kai goi ba minok mai sa jine ba ai da gi khang ba ngam na ri je ko aduna dai ma pa ju kai bi non thara lei bi dai police ta juma sing thingam da sat pi
ꯑꯗꯩ ꯃꯨꯁꯂꯤꯝꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗꯁꯨ ꯃꯣꯏꯒꯩ ꯊꯣꯝꯖꯟ ꯆꯠꯄꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯤ ꯀꯤꯗꯅꯅꯦ ꯃꯩꯇꯩ ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯣꯝꯃꯕꯅꯤꯅ ꯃꯣꯏꯗꯤ ꯀꯤꯗꯅ ꯊꯣꯡ ꯂꯣꯜꯂ ꯂꯣꯠꯈ꯭ꯔꯦꯕ 이몽지마 롯 칼라아버니고 아 레이벙가 먹다더나 아다이디 마이타이 맘 라에 뭐이주 뭐이 무슬림 맘 톡래 아와이 쿰떠래 칸나레바 이몽제 끼드나 롯 그래 너희 답 헨만다나 아다이 마빠가지 롯 등에 망도 파라가 탐메 블록갑다 부토 너희나 마나라 떠보니 가나 아도 좀 마빠도 파라 탐바디 야다미나 미주 쿨레 카이 팔미나 라아가 하이라레고 아두다이디 폴리스다 하이라가 아두마이나 마빠지 록토키브네바 아두키 마틱 아와바진 낭기바 아두가 아두마이나 좀 떠그래 아두부 우파이 레이트레 하우그래 좀 하우그래 타니움 파그래 타니움 파라바니나 솜기주 마 이사네 록살라로 시가라바네나 레이라니 에이 티라로 아이버 쑥 이카이바 비람바 이사 마 시그레나 라우라게나 마빠지나 사푸얀 부톡던 투가이다나 융원웅 와이테이 톡다나 마 시그레나 칸그래 अदे असोमगिजु अखोइबो सो याम थिना अवाबा पीबा पावमबोक सिदा लेइबो हाइदबा आई जाजे अना छावरेबा सोमदजु को अदैदि छावरे अदु थाउ मुफा कांदा नुपीसि मिरोलेबको अदा मिरोन मतमसिदा अखोइगी नुपीजिनाजु अस मामासे याम निंजंगी मपाना तौबिरमगदबा मयाम अदुगा मोइजे पाउदि फंगेबा मयामबदुदा ए सुमाइ तौदना अखोइगी अदु अंगांगदो नुपी मैतै नुपी सेला लोट खिदना सुमाइ तौइ मयुमदा सुम फोन तौबदा सुम हाइरकपदो मानगदि थौइना हंगदबा सादोइनेबा अदु मयुमदा सुम फोन तौबा सारा पाउदि सुम लौबा ए अदु ngang दुबु लैरबने हे अमा इमा अदु कइनो मा याम ज्ञान तादि दुबो गा हारगा मैतै म्याम लाक्तना हुप्तना युम थुगाइनेना दे मपा फादन लोकपता थमदना अस करिनो अखोइ जो अखोइ खुन थोय खनारे इमाइ माइना तौदना ने जातिना दबा नुपी गा सेन याबा नते ना तौदना दुम वारि जि हाइरकपा अदैदि मोइदि पाउदि दुम खंगबा अदुना असोमदो वारमगदबदुसु मबानिजे अयुंदिन फार्मगी nga मसिनजाक थाबा नापी फानबा खोटबा हिंगोन फार्म दिंगोन कोइबा सुबा खोटबा तौरगा कनो ngaनु yen ka kai loi loiba ko adu myamgi seba sebi tauraga kano taure loira kanda nungdang da ban je dum puki ma ban je phammaga wari watai sadana khotana sai ima yam ningjangi ai ima na yam ka pamgani sak saram moi duga koi bana ju ima do yam phuramgani ima da loi tainaramgani ai ima uningi sinau jing uningi अदे करीने हारमगनी आई जेगा तौदनाने बांजी वारी जाम साने दुगा अतमजिदा माजे मसा मिरोल लेबको चाबा थकपा कोप याद्रे अद मुस्लिम की जे नुपीजना अकोइगी मिरोन जनबा से कनो तौरे नाते मिरोन जिंगाइगी ममांगजिदा थानियुम फारे एबको मासे अदु लो सिएन बजे अदु गांदा अंगांग जा नोई सुमाइना मोइ इचौदुना हाइरेबा सुमाइ सुम लेबा यारोय दुना पाउ पीजी युमदा नोई लाकपदा दुम लेकाय खुन पाले दुम फजना तौनी आई पाउ पीगे अदुगा नोइना मोइनी जे लोंग खोंगदोंदना फजना नसानि नमोंने लौसनदोइ ओइरगदी आई दा आई पुरके मोइनी जे आइनादि खंगे मफम हाइरगे सदि लೈ हाइरोइगेना माना हाइबदगी नोइ सुमाइ सुम लैबसु यारोय अना तौबदगिदिने पाउसे पीरेको पाउ पीरे दुकानददि कुइराबनिना मोइजु मसा मो कौबनिना लाओ लाओ ना हाइरे अदुकानदा माना पुरा चले अदai mapajina ne saudana masana paje ek chang pa phui ko phui adai de mama jina june nupi je phui ba noi gi maitai na noi namana pana ai gi sa pam da badongna akhoi muslim na ju kai su noi maitai nupi pam de akhoi jo khoi jati nupi pami adu nang gi namana pana akhoi bu kaya wa ba tahan ba ai nupa bu lokap ta thamdana adai gi di masana yaraga isa nusiraga sien graga isa na phaba dongna puthou na khoida ahing dabeng tumba hipa khangdagai taugiba mayam ana taudana ne mama jna tungangi ko pamde ai chu pamde punsigi na khuchu saroi ai lawju lok chaloi na dubu maglubi ga kai ma themdare ba ko tong no na ado mana khoigi jati ju nungsidana magi ma jati da leitadana ma ji inthoabani mapana sigren lawrabani ado khoina taram opibam thoi khoigi jati ji ma ji laabani na mayamjina kulle kai singluki ahan maglubi ka kai myam leibani na themdaraga moini ji lohongbi da jena muslim gi satna bi da hongai bako adu da nga sai gi hairi ba maitai gi lohongbaga muslim gi ga ani gi khetna ba muslim gi ba dress selak ba adai torok pa jama je asyam thina mabung ning nungsi ba do admaina tawi hai ba ma se aduga adugi matung lohonge adugi matung khoigi mukhara lairaga maje khoigi mane boksana de adom ngangba mane boksana de akta aduga moi mungje hingon se am chawi hai toren ma panji da ko moi hingon khu chaw ne
manemboksina injang napi je pura yolaga adumai na imung je chabane haibako manem maku adagi nupagi mayamba masanupi moi loimba hinggon je suminaba masidi ne ngasai gi manemboksina ngangdanaba na ne hinggon je pang suda suraba akta nungsa khangde ma khangde napi narang phoidana ma tawdana dei nungdang jina ne manembong na ayuk mamingai da pu gi toy injang napi je kobi ma soi mapun ki ba sa akari gai phadigom mapun punba adumai na makhan mayam je loina sem doi ba mana mapun hawai sangbi mapun punba karot mapun punba si mayam je nungdang je loi sem doi ba mai torga ma je ngangbi dana ba chaibi dana ba na ma ti thabak se pang hot to honar ba dumai na ko aduga adum adai nungthin daga je adum satilam to paga napi ga je pong phoi da phoi ra ba ada hingon thangna ba da leiba yum gai duna asi mai tai nupi je asma thongna yam leine thabak yam phaine si je na ga moina adum nuksi ba ko adai khale ga ma je mirol laga mu khoi gi thawum pharak pasida muslim gi khoi gi kaino je mapam gi mi chu hairaga magi miroli ba lak ka dori ba ngang du gi mamam sa gi phana ba ko moi gi lai son toroga moi sa ising pulap chamin na ba moi ju ba to nung don taw dana khoi sakai na tai sing luk ki mi allaman mayam khul le kai gi ko chaw na pang thoi hai ba miron ba thawum su ba sida aduda moi gi mapam gi mi lak pa jina mi kun tha lak ke ni pu lak ke hab je sina mapam gi mi moina pesa pu thok sa ba ma to samin na ba ja ne ba aduga je moi gi pang thoe ba adugumba du di moi loi pang thoe ba dum ko ada mana yam nung si jaba do ma gi di mama pai do yaudramina ko ada gi di dum luhong ba da ju dan tha ta ba lak pa dei ma pa na mama na nan da biram ba du mam jam to phangdra ba ni dana adum ba hek tholak pa je koi gi jati ani gi khena ba je oira ba ni mo yam nungai jada ba ko ada gi di saksa yu thak injang makta thong ba loi khena ra imi dana ada no pi jina oh suk nak na toren wang yum dang na dong na lei min na ri ba muslim ji gi satna bi je khoina suk yauna khangu de ko na adai ma na di khoi gi mau anau bi de khoi di duk si da ngau jabi ni do duk che tha phang ta ba dei smaina nama solo dei quran pau solo na solak po kolak pa mayam ji da ne ma ji loi onarak pa adu ju ma muslim do ong ba ni na ma loi tawi dum ba mayam ko adai di ma je mai tor ga masa nupam po eba adai sarawi mapuj ne am harawi macha nupa pok pas da haraw dana adai di moi gi khoi gi na ipan adu chaumba jaiga na taw khre dana moi gi na hakikat ana ma angang ne polak pon mi kharani le ga tawi hai ba khoi gi maming thon ba ana ko hakikat se adu da hang ngaw admai na moi ju poyeng chayeng pinara ga sai sing tor ga mari mata mayam chak chamin na ba do admai na adu mok taw ba ji da adu khoi gi mai tai gi oi ba khoi gi kaino simadi mangonda ipan tha ba gain taw jam ta phangdramina adum ba chek thor ga mangonda yam nungai ta ba adai di mu kaino sina khoi gi moi na muslim gi na tha ani je compulsory mapam da le ga mapam na seba taw ba maza pok pa je adu moi gi na ma gi na mama je lak tre dana ko moi gi adu ga adu mai na mangonda yam nungai ta ba adai di adum cha ba thak pa di khoi ga moi ga je khoi gi sabok pa kanda nga kang ba sa ba thum ga sa ba injang cha da ba thau ten cha da ba kharani le ga injang cham thong cha ba si bu de du mana ba san e ba adu mai na tawre adui matung amuk khoi gi kaino se ma je khara le ga dum amuk adum khoi inung di nungai ta ba mapangan thokna hek ai je mau mani haibagi kaino se jati du tin adam ma je pangan thok sabang ngam da ba adu atai muslim no pi jing mau lai ba jing du di mai ma gi mapangan thokna dum hingja ba ko ma je na tu son ma son na dum hing ba hai ta le ne ko adai di dum ningon cha ko bo yaw re ma di hekta san ning ba na ngau ba hekta mai hekta ningon gai di ningon cha ko ba ji da ngau jari mi da hekta kap pa ma je adai gi di koi gi la harau bo yaw re moi gi khun hingon du da gi u re dana la harau je ma na hingon je nung dang lon na ne yeng doi ne ye to reng kha kum ma ga moi la harau je mai ngan than ga lak pa adai thaban chong ba moi lam pa ki yeng ma je o khong na kap adum ba mayam je adai phajana le chabi pharak pa na te ire na phajana yaw ba phang pa na te ba adai mu khoi gi ayuk ki khoi la harau ba gi yakai ron ga sak lak pa ekta ma je ngau ba si ani ji kaino je na ne ma je ngau ba skum ba da adumai tor ma je ma cha nu pi im jung po e ko adda ma cha nu pa je chahi mari mu kai mu sure adu masanu pi pop masanu pa du na sena da na kotana mana hingon ji da man thabak suba masanu pa du na kaino do sena ba mapan haiba mapan je ma ju sung thok tra ba ne ba adum lai ra ba ni ko adu ga muslim ge khoi gi it nung lak pa da moi ningon jing lak ta na mau jing mapam cha na da na yam na nungai na moi gi pang thok pa ji u ba da mangon da yam tai won na ba do almai na dum sum nungai ta ba je dum la ga wakhan je pang khan da khalak ke ju ke dre mau dre mirak su tin ning dre da mai na du ga ma gi nu pa ji di kamai tau ge da ne
ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯛꯑꯒ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯍꯟꯈ꯭ꯔꯦꯕ ꯑꯗꯨꯝ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯈ꯭ꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯟ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯂꯧꯔꯨꯕꯒꯤ ꯑꯗꯨꯒꯤ ꯃꯥꯁꯨ ꯌꯨꯝꯗꯁꯨ ꯀꯌꯥ ꯂꯩꯅꯤꯡꯗꯕ ꯃꯊꯥꯁꯨ ꯁꯥꯕ ꯃꯕꯥꯅꯤꯁꯦ ꯀꯩꯁꯨ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯤꯡꯕ ꯀꯥꯏꯕꯒꯤꯅꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕ ꯍꯧꯕꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯅꯁꯨ ꯐꯖꯅ ꯀꯩꯗꯧꯗ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯟ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯥꯡꯗꯁꯨ ꯏꯄꯥꯡꯒꯟ ꯊꯣꯛꯅ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯅꯨꯄꯤꯁꯦ ꯑꯩ ꯂꯧꯔꯝꯗꯕꯅ ꯐꯩ ꯖꯥꯇꯤ ꯃꯥꯟꯅꯕ ꯅꯨꯄꯤ ꯂꯧꯔꯝꯕꯅ ꯐꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯕ ꯃꯉꯣꯟꯗꯁꯨ ꯐꯪꯉꯛꯄ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯑꯀꯣꯏꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯆꯩꯅꯥꯁꯦ ꯅꯨꯄꯥꯁꯤꯁꯨ ꯈꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯃꯌꯥꯝꯕ ꯍꯦꯛ ꯅꯨꯄꯤ ꯊꯤꯕꯗꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯏ ꯃꯨꯁꯂꯤꯝ ꯃꯁꯦꯟꯅꯤꯅ ꯇꯧꯕ ꯃꯌꯥꯝ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯥꯁꯤꯅ ꯑꯗꯨꯝ ꯁꯣꯏꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯃꯗꯧꯅꯅꯦ ꯂꯧꯔꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯃꯔꯝ ꯆꯥꯗꯅ ꯆꯥꯎ ꯆꯥꯎꯔ ꯐꯨꯕꯤ ꯈꯣꯠꯄꯤ ꯌꯥꯝ ꯊꯤꯅ ꯐꯨꯕꯤ ꯁꯨꯝꯕꯁꯦ ꯁꯨꯝ ꯇꯧꯔꯦꯕ ꯅꯨꯄꯤꯁꯤꯁꯨ ꯂꯩꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯆꯍꯤ ꯃꯥꯁꯤꯅ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯆꯍꯤꯁꯦ 10 ꯁꯨꯖꯜꯂꯛꯑꯦꯀꯣ 10 ꯁꯨꯖꯜꯂꯛꯄꯁꯤꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯨꯄꯥꯁꯦ ꯃꯇꯝꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯁꯣꯜꯍꯜꯂꯛꯈꯤꯗ꯭ꯔꯦꯀꯣ ꯆꯍꯤ ꯑꯃꯅꯤꯁꯦ ꯑꯗꯨ ꯀꯩꯝꯇ ꯐꯣꯟ ꯑꯃꯁꯨ ꯇꯧꯔꯛꯇꯦ ꯅꯨꯄꯤꯁꯦ ꯐꯣꯟꯁꯨ ꯄꯥꯏꯗꯦꯀꯣ ꯑꯗꯨ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯪ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯤꯡꯒꯣꯜꯁꯦ ꯁ꯭ꯋꯥꯏꯐꯧꯁꯤꯅ ꯅꯪꯅ ꯀꯣꯏꯖꯔꯣ ꯑꯗꯨꯒ ꯌꯣꯜꯂꯒ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯒ ꯅꯪ ꯇꯣꯉꯥꯟ ꯆꯥꯖꯔꯣꯅ ꯇꯣꯉꯥꯟ ꯏꯟꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯁꯦ ꯃꯥꯅ ꯌꯣꯟꯕ ꯆꯠꯇꯣꯔꯦꯕ ꯃꯁꯥꯅ ꯊꯥꯖꯕꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯦ ꯌꯣꯟꯕ ꯆꯠꯂꯒ ꯆꯦꯡ ꯆꯥꯛ ꯋꯥꯠꯂꯛꯑꯒ ꯃꯥ ꯃꯆꯥ ꯃꯌꯨꯝꯁꯦ ꯆꯥꯔꯦꯕ ꯃꯥꯗꯤ ꯃꯆꯥ 2 ꯈꯛꯇꯪꯒꯤ ꯍꯤꯡꯉꯦꯀꯣ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯅꯤꯡꯕ ꯌꯥꯕ ꯀꯥꯏꯕ ꯀꯥꯏꯔꯒ ꯁꯛꯐꯝ ꯑꯣꯜꯂꯦ ꯃꯥ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯣꯜꯂꯦ ꯍꯤꯡꯒꯣꯜꯗꯗ ꯅꯨꯡꯁꯥ ꯍꯦꯛꯇ ꯀꯥꯍꯠꯈꯩ ꯁꯨꯔꯦ ꯀꯦꯕ ꯃꯧꯕ ꯃꯃꯥꯏꯗ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯕ ꯈꯪꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯁꯨꯃꯥꯏꯅ ꯐꯤ ꯅꯨꯡ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤꯗꯅ ꯃꯀꯣꯛꯁꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯤꯗꯅꯦ ꯃꯣꯏꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯍꯣꯏꯒ ꯃꯣꯏꯒꯗꯤ ꯈꯨꯟꯗꯣ ꯊꯪꯅꯩꯃꯤꯅ ꯃꯃꯥꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯛꯂꯛꯄꯅꯦꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯅꯤꯀꯣ ꯑꯗꯨꯒꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯂꯩꯕ ꯊꯣꯛꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯁꯤꯅꯅꯦ ꯀꯧꯕꯁꯨ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯑꯩꯕꯨ ꯀꯧꯁꯤꯔꯅꯦꯅ ꯃꯃꯥꯁꯤꯗꯤ ꯑꯍꯥꯟꯕ ꯎꯕꯅꯤꯗꯅ ꯃꯥꯅ ꯑꯗꯩꯗꯤ ꯃꯃꯥꯁꯤꯗꯤ ꯆꯠꯈꯤꯗꯣꯔꯕꯀꯣ ꯄꯣꯠ ꯆꯩꯁꯦ ꯂꯩꯕ ꯂꯣꯏꯔꯒ ꯆꯠꯈꯤꯗꯣꯔꯕ ꯑꯣꯛꯇꯣ ꯀꯥꯈꯠꯈꯤꯗꯣꯔꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯍꯦꯛꯇ ꯆꯦꯜꯂꯒꯅꯦ ꯏꯃꯥꯁꯨ ꯍꯥꯏ ꯉꯝꯗꯕꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯑꯣꯛꯇꯣ ꯍꯦꯛ ꯀꯥꯈꯠꯀꯦꯅ ꯃꯈꯣꯡ ꯊꯥꯡꯒꯠꯄ ꯑꯣꯛꯇꯣꯁꯤꯗ ꯅꯥꯝꯃ ꯍꯧꯕꯁꯦ ꯁꯨꯃꯥꯏꯅ ꯌꯥꯟꯕꯅꯦ ꯀꯟꯅ ꯑꯗꯨꯒ ꯃꯥꯁꯦ ꯍꯦꯛ ꯀꯞꯄꯒꯅꯦꯀꯣ ꯈꯨꯝꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯊꯔ ꯍꯦꯛ ꯀꯞꯄ ꯂꯩꯕ ꯏꯃꯥꯕꯨ ꯀꯧ ꯉꯝꯗꯕ ꯀꯅꯥꯅꯣꯅꯦꯍꯦ ꯐꯤꯗ ꯌꯥꯜꯂꯛꯏꯁꯤꯕꯣꯅ ꯃꯃꯥꯁꯤꯅ ꯌꯦꯡꯊꯣꯔꯛꯄꯀꯣ ꯑꯗꯨꯒ ꯍꯦꯛ ꯀꯞꯄ ꯂꯩꯕꯁꯤꯅ ꯃꯃꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯤ ꯃꯨꯁꯂꯤꯝꯗ ꯑꯣꯡꯈꯤꯕꯅꯤꯅ ꯃꯥꯁꯦ ꯁꯦꯠꯂꯝꯃꯤꯕ ꯆꯥꯔꯝꯃꯤꯕꯗꯨꯒ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯟꯅ ꯌꯥꯜꯂꯛꯄꯗꯨꯒ ꯃꯃꯥꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯆꯤꯡ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯇꯨꯒ ꯆꯨꯡꯕꯗꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯐꯤꯁꯦ ꯍꯥꯏꯊꯕ ꯀꯥꯟꯗꯅꯦ ꯃꯀꯣꯛꯇꯒꯤꯀꯣ ꯑꯁ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔ ꯍꯦꯛꯇ ꯑꯁ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯗꯤꯅ ꯍꯦꯛꯇ ꯃꯆꯥꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥꯁꯦ ꯂꯣꯏꯅ ꯅꯥꯜꯂꯦꯔꯒ ꯃꯃꯥꯁꯤꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯗꯤ ꯏꯆꯥꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯗꯅ ꯑꯅ ꯍꯦꯛꯇ ꯃꯃꯥ ꯃꯆꯥꯁꯦ ꯀꯣꯟꯅꯔ ꯀꯞꯄꯕ ꯂꯝꯕꯤꯅꯤ ꯑꯣꯛꯇꯣꯒꯤ ꯃꯤꯈꯩꯁꯦ ꯂꯣꯏ ꯌꯦꯡꯅꯔꯕ ꯂꯝꯕꯤꯅꯦꯒ ꯈꯪꯗ꯭ꯔꯕ ꯃꯕꯥꯟꯗꯤ ꯑꯁ ꯂꯥꯎ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯂꯥꯎꯅꯅꯦ ꯏꯃꯥꯗꯤ ꯉꯥꯎꯔꯦ ꯅꯪ ꯋꯥꯈꯟꯅꯅꯦ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯁꯜꯂꯒꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯥꯏꯌꯣꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯈꯨꯠꯁꯦ ꯊꯤꯟꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯕ ꯑꯗꯨꯒ ꯆꯥꯔꯒ ꯀꯞꯇꯅ ꯆꯥꯔꯕ ꯑꯗꯨ ꯃꯃꯥꯁꯤꯅꯅꯦ ꯃꯥꯒꯤ ꯄꯩꯁꯥ ꯀꯩꯊꯦꯜ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯑꯔꯣꯏꯕꯒꯤ ꯍꯜꯂꯛꯄ ꯄꯩꯁꯥ ꯈꯔꯁꯦ ꯄꯤꯔꯝꯃꯦ ꯃꯆꯥꯅꯨꯄꯤꯗ ꯑꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯋꯥꯔꯤꯁꯦ ꯀꯞꯄ ꯂꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯦꯅ ꯃꯥꯏ ꯅꯨꯄꯥꯅ ꯃꯄꯥꯟ ꯂꯩꯕ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯩ ꯆꯍꯤ 2 ꯍꯦꯛ ꯊꯣꯛꯂꯛꯇꯕ ꯑꯗꯩ ꯃꯆꯥ 2 ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯅꯨꯄꯥꯗꯨꯅ ꯆꯍꯤ 10 ꯁꯨꯖꯜꯂꯦ ꯅꯨꯄꯤꯅ 7 ꯁꯨꯔꯦ ꯑꯅꯒ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯔꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦꯕꯧꯅ ꯉꯥꯡꯉꯤ ꯃꯥꯁꯨ ꯂꯣꯏꯅ ꯃꯥꯅ ꯆꯍꯤ 10 ꯐꯨꯝꯃꯒ ꯈꯥꯡꯉꯛꯄꯁꯦ ꯂꯤꯔꯦꯕ ꯃꯃꯥꯁꯤꯗ ꯀꯔꯤ ꯑꯗꯨꯛ ꯊꯣꯟꯅ ꯅꯪꯅ ꯂꯩꯕ ꯍꯧꯅꯗꯦ ꯂꯥꯎ ꯏꯃꯥ ꯇꯧꯒꯦ ꯂꯥꯎ ꯌꯨꯝꯗ ꯂꯩꯔꯨ ꯂꯥꯎ ꯅꯪ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ ꯅꯪ ꯌꯨꯝꯗ ꯂꯩꯔꯨ ꯂꯥꯎꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯕꯕꯥꯅ ꯑꯩ ꯂꯧꯁꯜꯂꯣꯏ ꯏꯃꯥ ꯑꯩ ꯀꯤꯌꯦ ꯀꯔꯤ ꯃꯆꯥꯕꯨ ꯀꯩꯗꯧꯕꯩ ꯂꯧꯁꯟꯗꯅꯦꯒꯦ ꯑꯩ ꯍꯥꯏꯅꯒꯦ ꯅꯄꯥꯗꯅ ꯑꯗꯩꯗꯤ ꯁꯨꯛ ꯅꯧꯈ꯭ꯔꯕ ꯅꯄꯨꯔꯣꯏꯕꯅ ꯊꯥꯛꯀꯗꯕ ꯅꯪꯅ ꯑꯣꯏꯅ ꯅꯌꯨꯝꯁꯦ ꯄꯨꯖꯔꯕ ꯅꯪ ꯅꯨꯡꯇꯤꯒꯤ ꯏꯟꯁꯥꯡ ꯌꯣꯟꯕ ꯊꯣꯛꯂꯛꯇꯣꯏꯔꯥꯅ ꯏꯃꯥ ꯊꯣꯛꯂꯛꯇꯣꯏꯅꯦ ꯑꯗꯨꯝ 2 ꯃꯔꯛ 3 ꯃꯔꯛ ꯑꯩ
ꯑꯗꯨꯗꯨꯅ ꯆꯦꯡ ꯆꯥꯛ ꯋꯥꯟꯗꯣꯏꯅꯦꯅ ꯑꯗꯨ ꯇꯥꯕꯗꯗꯤ ꯃꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥ ꯃꯆꯥꯁꯦ ꯀꯩꯊꯦꯜꯗ ꯈꯔ ꯎꯟꯅꯔꯦ ꯃꯃꯥꯁꯤꯅ ꯐꯣꯟ ꯑꯃ ꯂꯩꯔ ꯄꯤꯔꯛꯑꯦ ꯃꯃꯥ ꯃꯆꯥ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯩꯗꯤ ꯂꯥꯛꯑꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯗ ꯀꯞꯇꯅ ꯍꯥꯏꯕꯗ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯁꯨ ꯏꯆा ꯑꯅꯤꯁꯦ ꯄꯨꯔ ꯂꯥꯛꯀꯦ ꯍꯥꯏꯌꯦꯕ ꯅꯆꯥ ꯑꯅꯤꯗꯤ ꯄꯣꯔꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯏ ꯅꯠꯇꯦ ꯃꯨꯁꯂꯤꯝꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯥꯒꯩꯗ ꯄꯥꯟꯕ ꯌꯥꯔꯣꯏ ꯃꯨꯁꯂꯤꯝ ꯃꯆꯥꯅꯤ ꯑꯗꯨꯅ ꯊꯝꯃꯝꯃꯨ ꯍꯥꯏ ꯏꯃꯥ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯏꯆꯥꯅꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯑꯩ ꯏꯃꯥꯅ ꯑꯩꯁꯦ ꯅꯆꯥꯅꯦꯅ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯃꯥ ꯑꯣꯏꯔꯕꯅꯤ ꯑꯩꯅꯁꯨ ꯏꯆꯥ ꯑꯅꯤꯁꯦ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯑꯩ ꯏꯆꯥꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯂꯩꯐꯝ ꯃꯆꯦꯠ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯤꯡꯖꯒꯦꯅ ꯀꯞꯄꯦꯕꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯁꯨ ꯑꯅꯤꯁꯦ ꯃꯄꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯛꯇꯞꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯕꯤꯛ ꯎꯗ꯭ꯔꯨ ꯉꯥꯛꯇꯒꯤ ꯂꯣꯟ ꯑꯣꯏꯕ ꯃꯌꯦꯛ ꯑꯣꯏꯕ ꯏꯁꯂꯥꯃꯤꯛ ꯈꯛꯇꯪ ꯇꯝꯒꯗꯕꯁꯦ ꯃꯛꯇꯞꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯂꯩ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯨ ꯁꯤꯁꯦ ꯅꯣꯡꯇ ꯀꯌꯥ ꯀꯨꯞꯅ ꯈꯪꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯃꯦ ꯍꯥꯏꯌꯦ ꯀꯝꯄꯜꯁꯔꯤꯅꯤ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯁꯤꯗ ꯇꯧꯔꯤꯁꯦ ꯗꯥꯅꯤꯌꯥꯛ ꯄꯥꯕ ꯑꯗꯩ ꯅꯃꯥꯖ ꯁꯣꯟꯕ ꯀꯨꯔꯥꯟ ꯄꯥꯍꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯅꯤꯌꯥꯛꯁꯦ ꯑꯥꯔꯅꯤ ꯍꯥꯏꯌꯦꯕ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯒꯗꯒꯦ ꯅꯤꯇꯤ ꯅꯤꯌꯝ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯍꯦꯛ ꯃꯣꯏꯒꯤ ꯙꯔꯃꯁꯤꯒꯤꯀꯣ ꯁꯤꯁꯦ ꯂꯣꯏ ꯇꯝꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯅꯃꯥꯖ ꯁꯣꯟꯕ ꯀꯨꯔꯥꯟ ꯄꯥꯍꯟꯕ ꯂꯣꯏ ꯇꯝꯃꯗꯧꯅꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯀ꯭ꯂꯥꯁ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯗ ꯗꯔꯨꯜ ꯎꯂꯨꯝ ꯑꯅ ꯑꯃ ꯂꯩ ꯍꯥꯏꯌꯦꯕ ꯌꯥꯝ ꯆꯥꯎꯅꯀꯣ ꯁꯤꯁꯦ ꯑꯩ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯃꯨꯁꯂꯤꯝꯗ ꯆꯦꯟꯕꯒꯤꯅꯦ ꯃꯣꯏꯁꯦ ꯂꯣꯠꯈꯤꯕ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯒꯤ ꯗꯔꯨꯜ ꯎꯂꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯧꯂꯨꯕꯤꯁꯤꯡꯒꯅꯦ ꯑꯩꯈꯣꯏꯒ ꯇꯧꯔꯒ ꯊꯤꯃꯤꯟꯅꯈꯤꯕ ꯂꯤꯂꯣꯡꯗꯒꯤ ꯆꯪꯉꯦ ꯌꯥꯝ ꯆꯪꯉꯦ ꯍꯧꯖꯤꯛꯀꯤ ꯗꯔꯨꯜ ꯎꯂꯨꯝ ꯂꯩꯔꯤꯁꯦ ꯕꯤꯜꯗꯤꯡꯗꯣ ꯌꯥꯝ ꯆꯥꯎꯋꯦ ꯃꯣꯏꯒꯤꯗꯣ ꯈꯨꯠꯆꯥꯎ ꯑꯃꯅꯤꯀꯣ ꯑꯗꯨꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯧꯂꯥꯅꯥ ꯇꯝꯕ ꯑꯉꯥꯡꯀꯣ ꯃꯌꯥꯝ ꯂꯩꯍꯧꯋꯦꯕ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯃꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅꯒ ꯀꯩꯅꯣ ꯇꯨꯄꯤ ꯑꯃ ꯃꯣꯏꯒꯤ ꯑꯉꯧꯕ ꯎꯞꯄꯁꯦ ꯁꯤꯒ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥꯟꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯆꯪꯈꯤꯕꯗ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯕꯤꯜꯗꯤꯡꯗꯨꯗꯒ ꯌꯦꯡꯊꯔꯛꯄꯗꯩ ꯆꯦꯟꯊꯔꯛꯄ ꯃꯩꯇꯩ ꯂꯥꯛꯄꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯎꯞꯄꯒ ꯑꯃꯨꯕ ꯀꯩꯅꯣꯁꯦ ꯕꯨꯔꯒꯥꯒꯁꯦ ꯎꯞꯄꯒ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯁꯛꯇꯨꯅꯒꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯎꯞꯄꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯤꯂꯣꯡ ꯃꯅꯨꯡ ꯌꯧꯅ ꯑꯝꯇ ꯆꯪꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨ ꯆꯪꯕꯗꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯑꯣꯏꯅ ꯃꯥꯜꯂꯦꯕ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯗ꯭ꯔꯤꯁ꯭ꯌꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯉꯥꯛꯇꯅꯦꯕ ꯇꯥꯔꯤꯁꯦ ꯆꯪꯈ꯭ꯔꯒ ꯌꯥꯝ ꯆꯥꯎꯅ ꯗꯔꯨꯜ ꯎꯂꯨꯝꯁꯦ ꯕꯤꯜꯗꯤꯡꯁꯦ ꯂꯩꯔꯝꯃꯦꯗꯅꯀꯣ ꯑꯗꯨꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯊꯤꯃꯤꯟꯅꯈꯤꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯗꯔꯨꯜ ꯎꯂꯨꯝꯁꯤꯅ ꯀ꯭ꯂꯥꯁ 1 to 5ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯣꯏꯅ ꯁꯦꯂꯦꯕꯁ ꯂꯥꯏꯔꯤꯛꯁꯦ ꯄꯤꯔꯒꯅꯦ ꯇꯝꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯕꯅ ꯂꯣꯏꯁꯟꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯇꯔ 1 ꯏꯟꯇꯔ 2ꯅ ꯃꯈꯥ ꯇꯝꯊꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯇꯝꯊꯕ ꯑꯗꯩ ꯅꯖꯔꯥ ꯒꯥꯅ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯧꯂꯥꯅ ꯇꯝꯒꯦ ꯑꯗꯨ ꯁꯨꯝ ꯇꯝꯊꯍꯧꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯤ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯒꯅ ꯆꯍꯤ 3 9 ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯖꯥꯟ ꯂꯥꯎꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯑꯂꯥ ꯂꯥꯎꯕ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯑꯖꯥꯟ ꯂꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯃ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯣꯏꯒꯤ ꯅꯃꯥꯖ ꯁꯣꯟꯕꯁꯦ ꯆꯍꯤ 3 9 ꯑꯗꯨꯝ ꯇꯝꯕꯤꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯨꯄꯥ ꯃꯆꯥꯁꯨꯀꯣ ꯑꯗꯨꯒ ꯅꯨꯄꯥ मचादी कंपलसरी सही 9 सूरदिने मसजिद नमाज सोनबजे चटलनी हायबा फ्राइडे खुदिंगी मोई इराई चटपजे अमाई चटले हायबा अदु हायबा मसु नुपाजे मादी याम पामजबा मादी मौलाना तमनी आइदी हयंगाय गायना अदु ओइनी गायना मादी मुस्लिम गी लाइंग गाय सोनसे यामना कइतौजबा अंगांग ओइबा अजान गा लावपदा सखोइ नमाज सोनबी अदे युमदा खोइगी कुरान पाबी अदे अदुमाइना तौरगा मासे यामना लाइनिंग लाइ सोन कइनोसे ngakna सचबा मपुजिना सु याम लुना तौबा अंगांग जिको दुगा मादै मसु नुपी जिजु माचिन मनाउसे यामना पिसक पिंगाइ दे ममाने हिंगोन सुरे मबानी सानामिना दोइनि तौरमना मसुनाउसे याम नुसिनाबा स्कूल चले पुलप चलिमी अदुमाइ तौरगाने मक्तबता चले पुलप चलिमी को अदुगा मचा नुपी जिजु मबानी लाइ खुरमिनादना अदुमाइ नमाज सोनमिनादना यामना तौजबा मुस्लिम गी कइनोजे मोइजे मैतै निंगोन मचा ओरसु ममाई मपाम जिदा नोंगता चत्रमिना ममाई मपाम जि मैतैनि अदुनी ममाई मपाम गी मबोक करीमता अदु मोइदा लाइ खंगनद्रे मिनुंगसि फाउद्रे को अदुना मोइदि मुस्लिम जाति जुदा पोक्चरे मुस्लिम खुंदुदा मोइ तिन जरुरबनिना अदा पुरा लुपसैबा अदैदि दुमाइ तोरगा तौबजिदाने खोइगी कइनोजिना
ꯃꯣꯏꯁꯦ ꯁꯨꯝ ꯀꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯃꯃꯥꯁꯤꯅꯗꯤ ꯉꯁꯥꯏꯒꯤ ꯋꯥꯈꯟꯗꯗꯤ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯗꯨꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯗꯨꯛꯁꯤ ꯋꯥꯔꯦ ꯅꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯗꯨꯛ ꯃꯅꯝ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯂꯣꯏ ꯀꯣꯛꯏꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯗꯨꯛ ꯊꯥ ꯐꯪꯉꯛꯇꯕꯁꯤꯗ ꯉꯥꯎꯔꯛꯄ ꯃꯥꯗꯤ ꯋꯥꯈꯟꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯅꯨꯄꯤꯁꯤꯗꯤꯀꯣ ꯃꯄꯨꯔꯣꯏꯕꯅ ꯐꯖꯅ ꯇꯧꯔꯛꯇꯕꯒꯤ ꯋꯥꯕ ꯖꯥꯇꯤ ꯅꯠꯇꯕꯗ ꯄꯥꯜꯂꯨꯕꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯄꯥꯝꯒ ꯆꯪꯅꯗꯕꯒꯤ ꯃꯥꯁꯦ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯝ ꯐꯨꯜ ꯗꯤꯄ꯭ꯔꯦꯁꯟꯅꯦꯕ ꯑꯗꯨ ꯍꯤꯡꯒꯣꯜꯁꯦ ꯄꯪꯁꯨꯗ ꯁꯨꯔ ꯂꯩꯔꯕꯅꯦꯕ ꯑꯉꯥꯎꯕ ꯃꯈꯜ ꯑꯃꯅꯤ ꯁꯣꯔꯣꯛ ꯇꯥꯗꯦ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯃꯥꯒꯤ ꯀꯥꯏꯅꯒꯗꯧꯕ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈꯤꯕꯀꯣ ꯃꯥꯏ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯌꯥꯎꯅ ꯆꯠꯊꯣꯛꯈꯤꯕ ꯑꯗ ꯃꯣꯏ ꯁꯨꯃꯥꯡꯁꯦ ꯄꯥꯛꯑꯦꯕꯀꯣ ꯑꯗ ꯃꯥꯁꯤꯅ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤꯅꯦ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯥꯎ ꯐꯥꯎꯕꯅ ꯑꯃ ꯀꯟꯅ ꯇꯧꯕꯗꯣ ꯃꯣꯏ ꯊꯪꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯄꯥꯝꯒꯤ ꯈꯨꯟꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯑꯗꯨꯒꯤ ꯀꯟꯅ ꯂꯩꯕꯥꯎ ꯆꯦꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯂꯩ ꯌꯥꯔꯛꯇ꯭ꯔꯕꯀꯣ ꯃꯥꯁꯦ ꯗꯨꯛꯁꯦ ꯊꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯗ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯁꯨꯃꯥꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇꯨꯂꯁꯤꯕꯣꯡ ꯃꯈꯣꯏ ꯇꯩꯕꯤꯅ ꯇꯩꯕꯗꯣ ꯑꯗ ꯃꯣꯏ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯩꯔꯒꯅꯦ ꯃꯥꯁꯦ ꯉꯥꯎꯔꯛꯇꯅꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯁꯤꯗ ꯃꯥꯁꯤꯅ ꯇꯨꯔꯦꯜ ꯋꯥꯡꯃꯁꯦ ꯂꯥꯜꯂꯦꯗꯅ ꯑꯗꯨꯗꯒꯤꯅꯦ ꯂꯣꯟꯅ ꯐꯤꯔꯨꯛ ꯈꯨꯝꯃꯒ ꯙꯨꯛꯁꯦ ꯂꯩꯔꯨꯔꯕ ꯑꯗꯣꯝꯗꯗꯤ ꯃꯩꯇꯩ ꯇꯥꯔꯤꯃꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯀꯦꯟꯗꯟꯒ ꯙꯨꯛꯀꯁꯦ ꯂꯩꯔꯛꯑꯒ ꯍꯧꯖꯤꯛ ꯇꯨꯂꯁꯤꯕꯣꯡꯁꯤꯗ ꯇꯨꯂꯁꯤꯕꯣꯡ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯡꯁꯦ ꯃꯀꯣꯏꯁꯦ ꯇꯩꯔꯒ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯄ꯭ꯂꯦꯠ ꯑꯃ ꯂꯩꯒ ꯍꯥꯞꯄꯒ ꯙꯨꯛꯁꯦ ꯀꯠꯂꯕ ꯑꯗꯨꯒ ꯃꯥꯁꯦ ꯍꯦꯛꯇ ꯈꯨꯏꯔꯝꯃꯒ ꯍꯦꯛ ꯀꯞꯈꯩꯀꯣ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯀꯨꯏꯅ ꯆꯍꯤ 30ꯃꯨꯛꯁꯦ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯀꯣꯔꯧ ꯏꯄꯥꯁꯤꯗ ꯌꯦꯡꯉꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯍꯦꯛꯇ ꯃꯥꯁꯦ ꯑꯔꯣꯏꯕꯤꯗ ꯍꯦꯛ ꯀꯞꯄꯕ ꯑꯗꯨꯀꯥꯟꯁꯤꯗ ꯃꯅꯦ ꯃꯀꯨ ꯃꯆꯥ ꯍꯣꯏꯁꯦ ꯍꯜꯂꯛꯑꯕꯀꯣ ꯙꯨꯛ ꯃꯅꯝꯁꯦ ꯇꯥꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯦꯛꯇ ꯀꯞꯄꯒ ꯂꯥꯏꯁꯦ ꯈꯨꯏꯔꯝꯕ ꯃꯔꯩꯕꯥꯛꯀꯁꯦ ꯇꯣꯛ ꯇꯣꯛꯀ ꯌꯩꯔ ꯂꯩꯔꯝꯕꯁꯦ ꯎꯕꯗ ꯍꯦꯛꯇ ꯃꯅꯦꯝꯕꯣꯛꯁꯦ ꯃꯊꯕꯥꯛꯁꯦ ꯌꯩꯔꯕ ꯀꯔꯤ ꯃꯨꯁꯂꯤꯝꯒꯤ ꯏꯃꯨꯡꯁꯤꯕꯨ ꯙꯨꯛ ꯊꯥꯕ ꯅꯪꯉꯅ ꯍꯦꯛꯇ ꯃꯀꯨꯕꯣꯛꯀꯁꯦ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯦꯛꯇ ꯀꯥꯎꯊꯣꯛꯇꯅ ꯑꯗꯩꯗꯤ ꯅꯪ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗꯕꯨ ꯙꯨꯛ ꯊꯥꯔꯝꯕ ꯃꯥꯡꯍꯟꯕ ꯑꯩꯒꯤ ꯏꯃꯨꯡ ꯂꯩꯀꯥꯏ ꯈꯨꯟ ꯇꯥꯒ ꯅꯪ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯠꯇꯣꯛꯀꯅꯤꯅ ꯍꯦꯛꯇ ꯂꯩꯀꯥꯏꯁꯦ ꯈꯣꯝꯕ ꯆꯦꯟꯈ꯭ꯔꯕ ꯑꯗꯒꯤꯗꯤ ꯃꯆꯥ ꯑꯅꯤꯁꯦ ꯃꯥꯅ ꯇꯥꯞ ꯄꯥꯏꯔ ꯂꯥꯎ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯤꯡꯉꯔꯣꯏ ꯂꯥꯎꯑꯣꯅ ꯍꯦꯛꯇ ꯑꯉꯥꯡꯈꯩꯁꯤꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅꯀꯣ ꯇꯧꯔꯒ ꯃꯣꯏꯁꯦ ꯆꯦꯟꯊꯔꯛꯄ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯆꯦꯜꯂꯒ ꯇꯨꯔꯦꯟꯁꯦ ꯂꯥꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯗꯤ ꯍꯦꯛ ꯇꯨꯔꯦꯟ ꯂꯥꯟꯕꯒꯗꯤ ꯃꯄꯥꯝ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯇꯧꯕꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯏꯃꯥ ꯉꯥꯏꯈꯣ ꯍꯥꯏꯔꯒꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗꯣ ꯂꯧꯔꯨꯕꯅꯦꯕ ꯑꯗꯨꯗꯗꯤ ꯃꯥꯗꯤ ꯀꯩꯅꯣ ꯇꯝꯕꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯈꯩꯗꯣ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯏꯔꯤꯛꯈꯥꯎꯁꯦ ꯂꯧꯔꯒꯅꯦ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯦꯛꯇ ꯃꯈꯨꯠꯁꯦ ꯁꯝꯅꯔꯒ ꯇꯨꯔꯦꯟꯁꯦ ꯍꯦꯛꯇ ꯂꯥꯟꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯆꯦꯜꯂꯕ ꯁꯣꯝꯗꯅ ꯍꯦꯛꯇ ꯃꯤ ꯃꯌꯥꯝꯁꯦ ꯈꯣꯝꯃꯒꯅꯦ ꯊꯤꯅꯔꯦꯕ ꯃꯥꯅ ꯇꯨꯔꯦꯜ ꯂꯥꯜꯂ ꯆꯠꯈꯤꯁꯤꯗꯤ ꯃꯣꯏ ꯈꯪꯍꯧꯗ꯭ꯔꯦꯗꯅꯀꯣ ꯍꯦꯛꯇ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯈꯣꯝꯃ ꯀꯔꯤ ꯃꯥꯅ ꯎꯁꯤꯠꯇꯕ ꯃꯥꯅ ꯙꯨꯛ ꯊꯥꯔꯝꯕꯅ ꯍꯦꯛꯇ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯌꯣꯝꯁꯤꯜꯂꯛꯑꯦꯗꯅ ꯃꯥꯁꯦ ꯂꯩꯔꯝꯃꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯤꯅ ꯃꯄꯥꯝꯁꯤ ꯆꯪꯕꯁꯤ ꯉꯝꯗꯗꯅꯅꯦ ꯃꯅꯦ ꯍꯣꯏꯗ ꯃꯥꯁꯦ ꯆꯪꯉꯒ ꯀꯞꯄ ꯂꯩꯔꯦꯕ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯁꯦ ꯊꯛꯅꯤꯈꯩ ꯑꯗꯨ ꯃꯃꯥꯁꯦ ꯀꯧꯕꯤꯌꯣꯅ ꯀꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯅꯦ ꯍꯣꯏꯁꯤꯗ ꯃꯥꯁꯦ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯄꯥꯁꯦ ꯈꯪꯍꯟꯕ ꯉꯝꯗꯗꯅꯅꯦ ꯁꯥꯒꯩꯒꯤ ꯑꯍꯟ ꯀꯀꯩꯗ ꯍꯥꯟꯅ ꯍꯥꯏꯔꯦꯕ ꯃꯃꯥꯁꯤꯅꯀꯣ ꯑꯗꯩ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯤꯅ ꯂꯧꯁꯟꯕ ꯇꯥꯕꯅꯤ ꯑꯉꯥꯡꯈꯩꯗꯨꯗꯤ ꯍꯣꯏ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯖꯅꯨ ꯀꯣꯟꯅ ꯄꯤꯊꯣꯛꯑꯁꯨ ꯃꯨꯁꯂꯤꯝ ꯃꯆꯥꯅꯤꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯁꯤꯗꯥꯅ ꯑꯗꯨꯒ ꯃꯥꯅ ꯀꯥꯏꯅ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤꯅ ꯃꯆꯥꯈꯩꯗꯣ ꯐꯠ ꯄꯤꯊꯣꯛꯎꯕꯗ ꯃꯥ ꯑꯃꯨꯛ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯗꯤ ꯃꯆꯥ ꯀꯥꯏꯅꯕꯩ ꯑꯗꯨꯅ ꯇꯞꯅ ꯏꯪꯅ ꯊꯦꯝꯃꯒ ꯀꯥꯏꯅꯍꯟꯁꯦꯅ ꯃꯄꯥꯁꯤꯗ ꯇꯞꯅ ꯍꯧꯗꯣꯛꯑꯦꯕꯀꯣ ꯃꯌꯥꯝꯁꯤꯅ ꯃꯄꯥꯁꯤꯅꯅꯦ ꯍꯥꯏꯔꯦ ꯀꯩꯗꯧꯕꯩ ꯂꯧꯁꯟꯗꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯐꯠꯇ꯭ꯔꯁꯨ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯆꯍꯤ 10ꯁꯦ ꯃꯥ ꯀꯥꯏꯅꯕꯩ ꯑꯩꯁꯨ ꯃꯩꯆꯥꯛ ꯈꯥꯡꯉꯤꯕꯅꯤ ꯁꯣꯏꯔꯨꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯃꯄꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯄ ꯏꯆꯥꯕꯨ ꯀꯩꯒꯤ ꯂꯧꯁꯟꯗꯅꯤꯅꯅꯦ ꯑꯩ ꯈꯤꯛꯇꯣꯛꯀꯅꯤ ꯁꯦꯡꯗꯣꯛꯀꯅꯤꯅ ꯇꯧꯔꯒ ꯃꯆꯥꯁꯤ ꯎꯕꯗ ꯍꯦꯛꯇ ꯃꯆꯥꯁꯤꯒꯤꯅꯦ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤ ꯎꯕꯗ ꯃꯄꯥꯁꯤꯁꯨ ꯍꯦꯛꯇ ꯅꯤꯡꯕ ꯀꯥꯏꯈꯤꯕꯅꯦꯕ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯒ ꯂꯥꯛꯄꯗꯨꯗꯀꯣ ꯃꯌꯥꯡꯒꯁꯦ ꯀꯪꯇ꯭ꯔꯦꯛ ꯈꯪꯉ ꯀꯨꯆꯨ ꯀꯨꯃꯩ ꯃꯆꯤꯟ ꯃꯨꯁꯜꯂꯒ ꯈꯥꯝꯇꯦꯛꯑꯒ ꯁꯪꯕ ꯑꯃ ꯌꯥꯎꯔꯒ ꯃꯃꯤꯠꯀꯁꯦ ꯂꯥꯎꯇ꯭ꯔꯦꯛ ꯂꯥꯎꯔꯒ ꯆꯥꯏꯔꯨꯡꯒꯁꯦ ꯂꯣꯏ ꯆꯞꯊꯔ ꯀꯣꯞꯊꯔꯒ ꯂꯥꯛꯄꯗꯨꯗꯀꯣ ꯐꯖꯈ꯭ꯔꯕ ꯅꯪꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯕꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯁꯤꯅ ꯃꯥꯁꯦ ꯂꯧꯁꯜꯂꯦ ꯑꯗꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯄꯤꯊꯣꯛꯈꯤꯁꯦ ꯑꯗꯨꯝ ꯍꯥꯏ ꯃꯄꯥꯁꯤꯅꯁꯨ ꯑꯗ ꯅꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯃꯥ ꯁꯤꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯥꯁꯦ ꯃꯀꯣꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯈꯤꯇꯪ ꯂꯩꯍꯜꯂꯁꯤ ꯑꯗꯨꯒ ꯊꯦꯝꯊꯔꯒ ꯄꯤꯊꯣꯛꯈꯤꯁꯦꯅ ꯃꯣꯏꯁꯦ ꯍꯥꯏꯅꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ
ꯑꯗꯨꯒꯅꯦ ꯑꯉꯥꯡꯁꯤꯅꯅꯦ ꯃꯥꯗꯤ ꯊꯪꯅꯕ ꯈꯨꯟꯗꯅ ꯃꯣꯏꯒꯤ ꯃꯨꯁꯂꯤꯝ ꯈꯨꯟꯁꯦ ꯂꯩꯕꯅꯤꯅ ꯑꯖꯥ ꯂꯥꯎꯔꯛꯄꯁꯤꯗꯤ ꯂꯣꯏ ꯇꯥꯔꯤꯃꯤꯗꯅ ꯑꯖꯥꯅ ꯍꯦꯛ ꯂꯥꯎꯔꯛꯄ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂ ꯍꯦꯛꯇ ꯁꯣꯟꯈꯤꯕ ꯅꯃꯥꯖꯁꯦꯀꯣ ꯑꯗꯩꯅꯦ ꯃꯕꯣꯛꯁꯤꯅꯅꯦꯀꯣ ꯅꯄꯨꯁꯦ ꯎꯔꯗꯤꯅꯦ ꯑꯁ ꯀꯩꯗꯧꯅꯤ ꯂꯣꯟꯅ ꯁꯣꯜꯂꯨꯀꯣ ꯂꯣꯟꯅ ꯊꯤꯡꯕꯗꯤ ꯊꯤꯡꯗꯦꯀꯣ ꯃꯕꯣꯛꯁꯦ ꯑꯗꯩ ꯃꯃꯥꯅꯁꯨ ꯅꯄꯨ ꯍꯟꯒꯅꯣ ꯊꯣꯡꯒ ꯂꯣꯟꯁꯤꯜꯂ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯥꯁꯤ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯦ ꯑꯗꯩ ꯃꯇꯝ ꯈꯔꯗꯤ ꯃꯣꯏꯁꯨ ꯃꯄꯥꯟꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯇꯣꯛꯑꯦꯗꯅꯀꯣ ꯑꯗ ꯑꯉꯥꯡꯁꯤꯗꯤ ꯃꯥꯗꯤ ꯃꯥꯒꯤ ꯃꯛꯇꯞꯇ ꯑꯗꯨꯝ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯑꯗꯩ ꯏꯔꯥꯏꯒ ꯌꯧꯔꯛꯄꯗ ꯃꯥꯗꯤ ꯃꯁꯖꯤꯠ ꯀꯥꯅꯤꯡꯗꯅ ꯑꯉꯥꯡꯁꯦ ꯉꯥꯎꯔꯦꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯔꯨ ꯑꯣꯏꯅꯀꯣ ꯉꯁꯥꯏꯒꯤ ꯃꯃꯥꯅ ꯁꯣꯝꯗ ꯃꯩꯇꯩꯒꯤ ꯂꯥꯏ ꯈꯨꯔꯝꯅꯤꯡꯕꯅ ꯉꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯝꯗ ꯑꯉꯥꯡꯁꯤꯁꯨ ꯉꯥꯎꯔꯦꯕ ꯊꯥ ꯑꯃꯅꯤ ꯂꯩꯔꯛꯄꯁꯤꯗ ꯃꯕꯣꯛꯁꯤꯅꯕꯨꯗꯤ ꯑꯗꯨꯝ ꯂꯨꯅ ꯇꯧꯖꯩꯀꯣ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯆꯥꯛ ꯏꯁꯤꯡ ꯀꯩꯀꯩꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯨꯡꯖꯥꯡ ꯆꯥꯛꯆꯥ ꯀꯩꯅꯣꯁꯦ ꯑꯗꯩ ꯑꯃꯨꯛ ꯙꯨꯛ ꯃꯅꯝ ꯀꯩꯀꯩꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯃꯥꯗꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯄꯨꯁꯤꯅꯗꯤꯅꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯌꯥ ꯌꯦꯡꯗꯦꯕ ꯃꯃꯤꯠꯀ ꯐꯩ ꯐꯩ ꯌꯦꯡꯉꯒ ꯃꯨꯁꯂꯤꯝ ꯃꯆꯥꯅꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯂꯩꯍꯟꯅꯤꯡꯗꯕꯗꯣ ꯏꯅꯞ ꯅꯞꯁꯟꯅꯗꯕ ꯑꯗꯩ ꯑꯉꯥꯡ ꯅꯨꯄꯥꯁꯤꯅ ꯆꯥꯁꯤꯅꯁꯨ ꯏꯄꯨꯅ ꯀꯧ ꯉꯝꯗꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅꯀꯣ ꯃꯄꯨꯁꯤꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯄꯨꯁꯤ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯒꯦꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎꯗꯤ ꯐꯪꯉꯦꯕꯀோ ꯑꯗꯣ ꯃꯣꯏꯁꯨ ꯂꯧꯕ ꯂꯥꯛꯄ ꯈꯣꯠꯄꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯂꯥꯏ ꯈꯨꯔꯝꯕꯗ ꯃꯥꯒꯤ ꯂꯣꯟꯅ ꯈꯨꯔꯝꯃꯨ ꯍꯥꯏꯕꯁꯤꯒꯤ ꯁꯥꯎꯔꯦꯕ ꯁꯥꯎꯔꯦ ꯑꯩꯗꯤ ꯃꯨꯁꯂꯤꯝꯅꯦ ꯑꯩ ꯃꯩꯇꯩ ꯅꯠꯇꯦ ꯑꯩ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯆꯠꯆꯈꯤꯒꯦ ꯏꯄꯥꯏ ꯃꯅꯥꯛꯇ ꯏꯄꯨ ꯃꯅꯥꯛꯇꯅ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯆꯠꯀꯅꯦꯅ ꯃꯃꯥꯁꯤꯅ ꯉꯥꯡꯉꯨꯕꯩꯀꯣ ꯃꯥꯁꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯁꯖꯤꯠꯇ ꯂꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯧꯒꯦ ꯁꯤꯅꯤ ꯑꯗꯨ ꯆꯠꯂꯗꯤ ꯅꯪ ꯐꯥꯖꯤꯜꯍꯧꯔꯅꯤ ꯃꯣꯏꯅ ꯅꯪ ꯏꯃꯥ ꯀꯥꯏꯅꯕ ꯉꯝꯃꯗ꯭ꯔꯥ ꯆꯠꯈꯤꯅꯣ ꯈꯣꯠꯈꯤꯅꯣꯅ ꯍꯥꯏꯕꯁꯤꯗ ꯑꯩ ꯆꯠꯅꯤꯡꯉꯦ ꯑꯩꯗꯤ ꯆꯠꯅꯤꯡꯉꯦꯅ ꯇꯧꯕꯁꯤꯗꯅꯦ ꯃꯃꯥꯁꯤꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯃꯥꯗꯤ ꯆꯦꯟꯊꯈ꯭ꯔꯕ ꯇꯨꯔꯦꯟꯗ ꯑꯗꯩ ꯃꯃꯥꯁꯤꯒ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯏꯆꯧ ꯆꯦꯟꯊꯈ꯭ꯔꯦ ꯇꯨꯔꯦꯟꯗ ꯏꯃꯥꯅ ꯍꯥꯏꯔꯦ ꯃꯃꯥꯁꯤꯒ ꯃꯆꯥꯅꯨꯄꯤꯒ ꯍꯦꯛꯇ ꯂꯥꯎ ꯇꯨꯔꯦꯟꯁꯦ ꯆꯦꯟꯊꯔꯦꯗ ꯃꯥꯁꯦ ꯂꯥꯟꯕ ꯍꯧꯔꯝꯃꯦꯕꯀꯣ ꯅꯪ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯆꯠꯂꯗꯤ ꯅꯪ ꯑꯩ ꯁꯤꯒꯗꯝꯃꯤ ꯂꯥꯎ ꯍꯥꯏꯕꯁꯦ ꯃꯆꯥꯁꯦ ꯍꯜꯂꯛꯇ꯭ꯔꯦꯕ ꯑꯩ ꯁꯤꯒꯗꯝꯃꯤ ꯑꯗꯨꯑꯣꯏꯗꯤ ꯅꯪ ꯇꯨꯔꯦꯟꯁꯦ ꯆꯣꯡꯊꯔ ꯃꯃꯥꯁꯦ ꯆꯣꯡꯊꯔꯦꯕ ꯇꯨꯔꯦꯟꯁꯤꯗ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯆꯣꯡꯊꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯛꯄꯒꯤ ꯃꯑꯣꯡ ꯇꯨꯔꯦꯟꯒꯤ ꯏꯔꯩꯁꯦ ꯇꯧꯕꯗ ꯃꯆꯥꯅꯨꯄꯥ ꯀꯧꯕꯅꯤꯅ ꯌꯦꯡ ꯉꯝꯗꯅ ꯃꯥꯅ ꯃꯃꯥꯁꯦ ꯀꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥ ꯃꯆꯥ ꯃꯌꯨꯝꯁꯦ ꯑꯃꯨꯛ ꯀꯥꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯆꯦꯟꯒꯦ ꯇꯧꯕꯁꯦ ꯑꯃꯨꯛ ꯑꯅꯤ ꯁꯨꯔꯦꯕꯀꯣ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯟꯅ ꯊꯣꯡꯁꯦ ꯃꯣꯏꯅ ꯂꯣꯜꯍꯧꯗ꯭ꯔꯦꯕꯀꯣ ꯑꯌꯨꯛꯁꯤꯗ ꯃꯥꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯅꯃꯥꯖ ꯑꯁꯣꯝꯗ ꯑꯖꯥꯟ ꯂꯥꯎꯔꯛꯄꯒꯤ ꯅꯃꯥꯖ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯁꯣꯜꯂꯤꯉꯩꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯣꯏ ꯎꯞꯄꯁꯦ ꯃꯣꯏ ꯃꯩꯇꯩꯒꯤ ꯏꯃꯨꯡꯗꯗꯤ ꯎꯞꯍꯟꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣই ꯃꯨꯁꯂꯤꯝꯒꯤꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯀꯛꯄꯤ ꯐꯨꯔꯤꯠ ꯑꯀꯛꯄꯤꯁꯦ ꯁꯨꯡꯁꯦꯠ ꯁꯦꯠꯍꯟꯗꯦꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯁꯦꯠꯂꯤꯗꯅ ꯑꯗꯨꯁꯦ ꯃꯣꯏꯗꯤ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁ ꯂꯣꯏ ꯁꯦꯠꯍꯜꯂꯦꯀꯣ ꯑꯗꯨꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯕꯨꯡꯁꯤꯅꯀꯣ ꯑꯗꯩ ꯃꯣꯏ ꯃꯀꯣꯛ ꯈꯨꯝꯒꯦ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥꯏ ꯂꯤꯛ ꯂꯨꯄꯥꯏ ꯈꯨꯖꯤꯁꯦ ꯑꯉꯥꯡ ꯂꯣꯏ ꯁꯤꯟꯅꯗ꯭ꯔꯥ ꯑꯗꯨꯁꯦ ꯂꯣꯏ ꯁꯦꯜꯂꯦꯗꯅꯀꯣ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯦ ꯃꯣꯏꯅ ꯑꯗꯨ ꯁꯤꯕ ꯈꯣꯠꯄꯁꯦ ꯃꯣꯏ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯦ ꯃꯣꯏꯅ ꯊꯣꯡꯁꯦ ꯂꯣꯜꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯁꯤ ꯈꯨꯔꯝꯃꯤꯉꯩꯁꯤꯗꯀꯣ ꯅꯃꯥꯖꯁꯦ ꯁꯣꯜꯂꯤꯉꯩꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯕꯨꯔꯒꯥꯒꯁꯦ ꯎꯞꯊꯔꯒ ꯃꯥꯅ ꯂꯥꯏꯒꯁꯦ ꯃꯨꯁꯂꯤꯝꯒꯤ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯤꯉꯩꯁꯤꯗ ꯃꯄꯨꯁꯦ ꯆꯪꯉꯛꯑꯦꯕ ꯃꯥꯅ ꯀꯔꯤ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡꯁꯤꯗꯕꯨ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯁꯤꯗ ꯈꯨꯔꯝꯕ ꯌꯥꯕ꯭ꯔꯥ ꯇꯧꯔꯒ ꯃꯄꯨꯁꯤꯅ ꯍꯦꯛꯇ ꯑꯉꯥꯡ ꯑꯅꯤꯁꯦ ꯐꯨꯕꯅꯦꯕ ꯑꯗꯩꯗꯤ ꯍꯦꯛꯇ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯃꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯁꯤꯗꯩꯗ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯔꯣꯏ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯅꯤꯡꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏꯒ ꯇꯧꯗꯅ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯄꯨꯁꯤꯅꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯌꯥꯎꯕꯁꯦ ꯁꯤꯁꯦ ꯂꯪꯒꯦ ꯇꯧꯕꯅꯦꯕ ꯑꯗꯩꯗꯤ ꯂꯪꯊꯣꯛꯀꯦꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯁꯤꯅ ꯃꯁꯨꯁꯤꯅ ꯍꯦꯛꯇ ꯃꯥꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯨꯁꯂꯤꯝꯒꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯀꯨꯔꯥꯟꯒꯨꯝꯕ ꯁꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯂꯥꯠꯇ꯭ꯔꯥ ꯑꯉꯥꯡꯁꯤꯅ ꯍꯦꯛꯇ ꯃꯄꯨꯁꯤ ꯃꯈꯨꯠꯁꯦ ꯌꯥꯟꯕꯅꯦꯃꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯅꯀꯣ ꯃꯄꯨꯁꯦ ꯂꯦꯡ ꯉꯝꯗꯕꯅꯦꯕ ꯑꯗꯩ ꯃꯈꯨꯠꯁꯦ ꯀꯟꯅ ꯃꯥꯅ ꯌꯥꯟꯅ ꯃꯄꯨꯁꯦ ꯁꯨꯝ ꯆꯠꯂꯕꯅꯤꯗꯅ ꯊꯥꯗꯣꯛ ꯇꯧꯔꯒ ꯌꯥꯟꯅ ꯁꯨꯝ ꯆꯠꯂꯕꯅꯤꯅ ꯃꯄꯨꯁꯦꯀꯣ ꯑꯗꯩꯗꯤ ꯃꯁꯨꯁꯤꯅ ꯍꯦꯛꯇ ꯃꯈꯨꯠꯁꯦ ꯀꯟꯅ ꯆꯤꯛꯑꯒ ꯃꯥꯏ ꯂꯥꯏꯈꯥꯎꯁꯦ ꯃꯨꯜꯂ ꯆꯦꯟꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯌꯣꯝꯁꯤꯟꯅꯔꯦ ꯑꯃ ꯇꯧꯔꯦ ꯃꯄꯨꯁꯤꯅꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯉꯥꯡꯉꯦꯀꯣ ꯑꯗꯩꯗꯤ ꯃꯨꯁꯂꯤꯝ ꯃꯆꯥꯁꯦ ꯊꯝꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯁꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯁꯦ ꯅꯪꯅ ꯀꯩꯗꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯃꯕꯥꯅꯤꯁꯦ ꯋꯥ ꯐꯖꯅ ꯂꯣꯏꯁꯟꯅꯔꯁꯤ ꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ
moise mateng lawba lakhibaneba adagi maikai ani je phaminare ko aduga phaminare aduga nupi jina hairiba wari mayam ji ke asida loina libaneba mapi je sadum taraga libane nungsinarapadai wari mayam ji ko adaidi mana hai ko aina ngasi uriba aigi nemi kugi saktam ipuroi bagi saktam sidribogi oina ngasi uri jina aroi bani ai nangi yumdu da punsigi la aroi da bani adubu ai akhoigi aina isa ni se nakon bangam dre ai dharma natabani na nane kappe maze asa ni je kole am kappi noina hayeng saurga noi imai khongun diliro ko na aduga ne pithok pajidane kayam nusi khangbra akhoigi kainoje mabok sina se angang je noina lausalo ko na mama jana ko la kap minnara me ko angang ga ja ado angang du di ngasai mabong mapu ubada masu du di halam bade hongna mabong pu e ubaga ne changak paga moina pham leram baga angang je di kon khreba mabong mapu jana masu mapu jana jam ko li moide akta masu je kaina bada ne mabong pu ngau bu jane ba ado gadi adai di mo mama jana mu kaina ram da je am ko la kappe ba ko angang je adai mu koina se se noi theng e loi sala je na sinagiba mabok se se angang je na as phana kuina se tok pangam de ko de mama ga mapa ga na se to e ba ngang je ad maina pi gi du ga ne mama je kapi ko adu ga di ngang ani ju kapi marui na nupi mcha de am kapi nu pa du di mapi tar ga nu pa di kapu ju ka haite na adu ga ne mabok sina ne smai to ba ni da khoi gi mit mang ji da ko ju pa e ura lai se khoi gi ngang nupi mcha je sa law na mana bu ga pure e ba sa law li san gre buga ji ko lik to pat thadalaga na khoi te ban matak thame rupai khoji to lok tho thame ko nupa du masa du gi juni ko du tu pi pore ko ada idi paijman pore ko sa law se san gre puri to li san gre ba paijma sang bi to tu pi up san gre ko adu ko pura chakhi ba sai gi mai tai gi dress kaino muslim gi dress yang mama du na ne masa gi kaino khoji lik ada gi pirondo man ko la ka phau be wan se ma sa nu pa du gi puri lok tho thama me khong gau di lok thok te adu nu pim za du ju ma bok tu na mai burga do le lam dai da puri to lok tho thama me ba as mai thamoi jak ta so e ko khoi ju yam nungai ti adu mai tor ga kai na gi ba hoi ado akhoi ju ke as yam bani na thamoi da ti ta hawi nungai ta ba do ma na muslim da pa lu gi nungai ja da ba adum ngaur ga nungai ta ne hing ba dei ma sa mu kai na ba ado kharani di dum bem nang sai chung chau mai chung khanjang ga no du gaina ai ga tha mani ga di mana chu khar phone tawrak phauna rami na cha chung do hayeng mai phone taw jarak chani adai dum nang thi bala ka ni du taw ni gaina adai dum phauna gi dra hujik nu pi do hinga madra sira madra ma cha chung do pau phauna ram gadra anta khang dre ba ko pau ta ki dre yam nungai te aduna mana haye zatina daba masen da ne kai do ngai da yum pa loi da bani sigi khetna rak pa lai ning lai chon phije chakcha adai dharma gi oi ba khoi kumai harau leidna loina saksa yo tha khenarak pa mayam jida khoi gi kaino pangan thokna ju yum du gi mau ne hing bo ju ngam da ba adai dharma tina da gi dharma gi noi gi lai de adu noi mai tai de adu na ngangna rak pa gi sigi nungai ta ba punsi da jati na da ba da yum pa loi da bani ai ai gi jati da pan ga da bani na ne si je mana me to da thamoi chok na hai gi ba han bai wari jina sida loi re ko makha sa thatting ade break ma tam chan loksi Kaithel Macha Jewels Jewelry Store asida anti tarnish jewelries makhal kya fangbiragani mafam asida fangbigani anti tarnish pendants mini pendants Korean earrings bangles anti tarnish rings silver studs amadi jewelry makhal kya akupa product catalog yangbinana ba ngasimak ekhoi gi Instagram page Kaithel Macha Jewels bu follow tawsin biyo amadi online order su tobibi yaragani Wangkai Kaithel asang bida leiba ekhoi gi store da su lakpiduna apamba item khanbi bagi khudong chaba su leijari Medical amasung line da khongda bining basingna NEET amasung GG coaching gi mafam career point kota Imphal Center Hairang Goithong Ningthemsa Karong da scholarship ki khudong chaba pizari chada 100% fawba free gi khudong chaba su phangbigani amadi board exam da 90% henbasing gi damakta di free da coaching yaw basu yaragani loina na class 8 ki 12 fawba gi COSEM BOSEM CBSE gi coaching class ki scholarship ki khudong chaba su pizari career point kota NEET amasung GG coaching da phawraba coaching institute asigi
Imphal Center da sel sangdana kota da chatrabasu tambagi khudongchaba asi lobiu Career Point Kota Imphal Center Hairanggoithong Ningthemsa Karong Imphal akopa marol gidamak 8132869797 da contact tobiu mayambu break ki matung taram nok cheri ngasi mayam gidamakta ekhoina series 9 puthok chaba ipo media na puthok cheri ba crime diaries tara taret suba episode yengbire ba sengbo break ki matung taram na okcheri makha chathajar pasi ekhoigi ozaro bita lemedagi ani suba ekhoigi maru oiba ekhoigi ngasi gi kaino sida title sida base oiba wari makha chathana ba ozada mohanga chege ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕꯩ ꯋꯥꯔꯤꯁꯤꯅ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯁꯦ ꯀꯣꯝ ꯖꯥꯇꯤꯅꯤꯀꯣ ꯑꯔꯥꯞꯄꯗꯒꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯃꯩꯇꯩꯗ ꯄꯥꯜꯂꯛꯄꯩ ꯋꯥꯔꯤꯅꯦꯕ ꯃꯣꯏ ꯑꯅꯤꯁꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯃꯣꯏ ꯑꯅꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗ ꯆꯍꯤ 7-9 ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯏꯈ꯭ꯔꯕꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯆꯍꯤ 10 ꯁꯨꯔꯕꯅꯦꯕ ꯃꯣꯏꯅ ꯃꯆꯥ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 7 ꯆꯍꯤ 4 ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯣꯏꯁꯦ ꯈꯣꯂꯥꯗ ꯂꯩꯕ ꯃꯣꯏ ꯈꯨꯟꯁꯤꯗ ꯑꯗꯨꯗ ꯃꯕꯥꯅꯤꯁꯦ ꯃꯣꯏ ꯅꯨꯄꯤꯒꯤꯁꯤꯁꯨ ꯁꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯃꯣꯏꯒꯤ ꯂꯝꯕꯤ ꯑꯣꯏꯕ ꯏꯁꯤꯡ ꯁꯣꯛꯄꯩꯀꯣ ꯑꯗꯨꯒꯤꯗ ꯁꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯃꯛꯄ ꯑꯗꯩ ꯅꯨꯄꯥꯈꯩꯁꯨ ꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯩ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯃꯛꯄꯗ ꯑꯗꯨꯝ ꯊꯦꯡꯅꯕꯅꯦꯕ ꯑꯗ ꯅꯨꯄꯤꯁꯤ ꯎꯕꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯅꯨꯡꯁꯤꯈꯤꯕꯀꯣ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯩꯀꯥꯒ ꯑꯝꯇ ꯀꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯏꯟꯈꯠꯂꯛꯄꯅꯤ ꯑꯗꯨꯝ ꯀꯣ ꯃꯣꯏꯁꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯤꯗ ꯑꯗꯨꯝ ꯅꯨꯄꯤ ꯍꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯦ ꯃꯣꯏꯁꯨ ꯀꯦꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤꯒꯤ ꯃꯇꯝꯁꯦ ꯃꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯦꯅ ꯅꯨꯄꯥꯈꯩꯁꯤꯁꯨ ꯃꯣꯏ ꯊꯕꯛ ꯀꯩꯀꯩ ꯁꯨꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯔꯒ ꯗꯤꯜ ꯂꯦꯟꯅꯗꯅ ꯏꯁꯤꯡ ꯁꯣꯛꯃꯤꯟꯅꯗꯅ ꯃꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯁꯨꯝ ꯇꯧꯔꯦꯀꯣ ꯃꯤꯡ ꯅꯨꯡ ꯍꯪꯅꯔꯦ ꯀꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯈꯪꯅꯕꯁꯦ ꯍꯧꯔꯦ ꯑꯗꯩꯗꯤ ꯍꯣꯔꯦꯟꯗꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗ ꯀꯣꯏꯔꯛꯀꯦꯒ ꯍꯥꯏꯔꯒ ꯅꯨꯄꯥꯈꯩꯁꯨ ꯃꯣꯏ ꯂꯩꯀꯥꯏꯗ ꯃꯣꯏ ꯈꯨꯟꯗ ꯀꯣꯏꯕꯒ ꯍꯧꯔꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯑꯗꯩꯗꯤ ꯅꯨꯄꯤ ꯍꯣꯏꯁꯤꯅ ꯃꯣꯏꯒꯤ ꯏꯟꯖꯥꯡ ꯑꯊꯣꯡꯕꯒꯁꯦ ꯃꯣꯏꯗꯒ ꯊꯤꯟꯗꯅ ꯅꯨꯡꯗꯥꯡꯗꯒꯀꯣ ꯃꯣꯏꯅ ꯊꯣꯛꯂꯒ ꯂꯧꯗꯅ ꯑꯗꯩ ꯑꯁ ꯀꯩꯅꯣꯁꯦ ꯅꯣꯏ ꯆꯤꯡꯅ ꯊꯣꯡꯕꯅꯦ ꯍꯦꯟꯅ ꯁꯟꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯦ ꯄꯣꯛꯀꯨꯝꯕꯁꯦ ꯅꯣꯏꯅ ꯊꯣꯡꯕꯅꯦ ꯍꯥꯎꯋꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯅ ꯊꯣꯡꯕꯕꯨꯗꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯟꯕꯁꯤꯗꯅꯦ ꯊꯕꯛ ꯁꯨꯕꯁꯦ ꯂꯣꯏꯔꯦ ꯅꯨꯄꯥꯁꯦ ꯍꯟꯕꯁꯤꯗꯅꯦ ꯍꯌꯦꯡꯗꯤ ꯍꯟꯗꯣꯔꯦ ꯍꯥꯏꯕꯁꯤꯗ ꯃꯣꯏꯁꯦ ꯎꯟꯅꯩꯌꯦꯕ ꯑꯗ ꯎꯟꯅꯕ ꯃꯃꯥꯟꯅꯕꯤꯈꯩꯅꯒꯁꯦ ꯉꯥꯏꯔꯒꯅꯦ ꯎꯟꯅꯕ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯑꯗ ꯑꯩꯗꯤ ꯂꯩꯍꯧ ꯉꯝꯃꯔꯣꯏ ꯆꯠꯂꯁꯤꯅ ꯍꯥꯏꯌꯦ ꯑꯗ ꯅꯨꯄꯥꯗꯨꯅꯁꯨ ꯑꯩꯁꯨ ꯅꯪ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯆꯠꯂꯁꯤꯒ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯁꯤꯗ ꯃꯣꯏ ꯍꯟꯕꯁꯤꯗꯅꯦ ꯑꯇꯩꯗꯨꯅ ꯃꯣꯏꯒꯤ ꯂꯧꯕ ꯂꯥꯛꯄ ꯊꯤꯀꯥꯒꯤ ꯒꯥꯔꯤꯗꯨ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯥꯇꯥꯒꯨꯝꯕ ꯃꯆꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤ ꯃꯆꯥ ꯃꯅꯤꯡ ꯕꯣꯗꯤꯗ ꯇꯣꯡꯕꯤꯗꯣ ꯑꯗꯨꯗꯗꯤ ꯃꯥꯅ ꯅꯨꯄꯤꯁꯦ ꯇꯣꯡꯍꯟꯕ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯇꯣꯡꯕꯅꯤꯅ ꯆꯠꯍꯟꯈ꯭ꯔꯕ ꯑꯗꯨꯒ ꯃꯕꯥꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯏꯟꯒꯤ ꯃꯣꯏꯒꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯉꯛꯄ ꯕꯁꯇꯀꯣ ꯁꯥꯡꯈ꯭ꯔꯕ ꯄꯨꯡ 3 ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯃꯕꯥꯅꯤ ꯇꯣꯡꯃꯤꯟꯅꯈꯤꯕꯁꯤꯗ ꯒꯥꯔꯤꯁꯤꯗ ꯋꯥꯔꯤ ꯁꯥꯗꯅ ꯏꯕꯥꯅꯤꯁꯦ ꯄꯟꯊꯨꯡ ꯌꯧꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯗꯅ ꯇꯣꯡꯃꯤꯟꯅꯔꯛꯄꯁꯤꯗ ꯃꯕꯥꯅꯤꯁꯦ ꯑꯋꯥꯕꯒꯁꯦ ꯈꯪꯅꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯧꯔꯛꯑꯦ ꯑꯗꯩꯗꯤ ꯁꯣꯝꯗ ꯃꯥꯗꯤ ꯅꯨꯄꯤ ꯆꯦꯜꯍꯧꯔꯦ ꯑꯥꯒ ꯆꯤꯡꯒꯤ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯍꯧꯔꯦꯅ ꯄꯥꯎꯁꯦ ꯇꯝꯃꯝꯃꯦꯕꯀꯣ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯀꯩꯁꯤꯅ ꯆꯠꯈꯤꯕꯁꯤꯡꯁꯤꯅ ꯍꯦꯛꯇ ꯃꯃꯥꯁꯤꯅ ꯁꯨꯃꯥꯡꯗ ꯃꯈꯣꯡꯁꯦ ꯊꯤꯜꯂꯒ ꯃꯈꯣꯡ ꯁꯥꯡ ꯇꯤꯡꯊꯣꯛꯑꯒ ꯑꯩꯗꯤ ꯃꯥꯡꯉꯦ ꯑꯩꯗꯤ ꯍꯥꯎ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯝꯃꯣꯏꯅ ꯍꯦꯛꯇ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯥꯡꯉꯦꯅ ꯃꯃꯥꯁꯤꯅ ꯃꯈꯣꯡ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛ ꯀꯞꯇꯅ ꯍꯦꯛꯇ ꯂꯩꯔꯕ ꯑꯗꯨꯒꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯪꯉꯛꯑꯦꯕꯀꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯑꯍꯥꯟꯕ ꯃꯥꯅ ꯆꯪꯉꯛꯄ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄ ꯅꯨꯃꯤꯠꯇ ꯃꯃꯥꯗꯨꯅ ꯇꯧꯔꯝꯕ ꯐꯤꯕꯝꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯖꯔꯦꯅ ꯆꯤꯡꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯛꯆꯔꯒꯀꯣ ꯃꯗꯨꯅꯤꯀꯣ ꯃꯥꯒꯤ ꯂꯥꯏꯐꯇ ꯃꯥꯅ ꯁꯨꯡꯀꯥꯎ ꯀꯥꯎꯗꯕꯁꯦ ꯑꯗꯩꯗꯤ ꯍꯦꯛꯇ ꯑꯩ ꯃꯥꯡꯉꯦ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯑꯃ ꯑꯣꯏꯕ ꯉꯝꯃꯣꯏ ꯊꯤꯟꯗꯣꯛꯈꯣ ꯄꯤꯊꯣꯛꯈꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯨꯍꯣꯡꯉ ꯆꯥꯎꯅ ꯍꯣꯡꯒꯗꯕꯅꯤ ꯑꯩꯗꯤ ꯃꯈꯨꯠꯁꯨ ꯆꯥꯔꯣꯏ ꯑꯩꯗꯤ ꯌꯥꯝ ꯍꯪꯒꯣꯏ ꯑꯩꯗꯤ ꯖꯥꯠ ꯇꯤꯟꯅꯗꯕ ꯃꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯪꯒꯣꯏꯅ ꯍꯦꯛꯇ ꯃꯃꯥꯁꯤꯅ ꯀꯞꯄꯗ ꯍꯦ ꯅꯨꯡꯉꯥꯏꯔꯣꯏ ꯑꯉꯥꯡꯁꯤꯅ ꯇꯧꯅꯨ ꯅꯆꯥꯅꯗꯤ ꯄꯥꯝꯗꯅ ꯂꯧꯔꯛꯑꯕꯅꯤ ꯈꯣꯠꯂꯕꯅꯦꯅꯅꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯒꯁꯨ ꯂꯥꯎꯅꯩꯕ ꯃꯥꯁꯦ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯦꯕꯀꯣ ꯑꯩ ꯄꯥꯝꯗꯅ ꯂꯧꯔꯛꯑꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯣꯏꯅ ꯄꯥꯝꯗ꯭ꯔꯒꯅ ꯑꯩ ꯆꯠꯈ꯭ꯔꯅꯤꯒ ꯇꯧꯗꯅ ꯐꯥꯅꯗꯅꯀꯣ ꯊꯕꯛ ꯁꯨꯔ ꯚꯔꯥꯗ ꯑꯣꯏꯁꯨ ꯂꯩꯔꯨꯒꯦ ꯑꯩꯁꯨ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯅ ꯇꯧꯔꯒ
ꯂꯥꯎꯅꯗꯅ ꯐꯥꯅꯗꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯃꯣꯏꯒꯤ ꯁꯪꯒꯣꯏꯗ ꯃꯣꯏꯒꯤ ꯀꯥ ꯑꯃ ꯂꯩ ꯐꯠꯇ ꯍꯥꯎꯊꯤ ꯀꯩ ꯊꯝꯐꯝ ꯀꯣ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯑꯦ ꯃꯃꯥꯅ ꯌꯨꯝꯗꯗꯤ ꯆꯪꯍꯟꯕ ꯌꯥꯔꯣꯏꯅꯅꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯜ ꯂꯩꯕꯅꯤꯅ ꯏꯃꯨꯡ ꯂꯣꯏ ꯃꯥꯡꯊꯣꯛꯀꯅꯤ ꯃꯥꯅ ꯆꯪꯉꯗꯤꯅ ꯑꯗ ꯊꯝꯃꯣꯅ ꯁꯪꯒꯣꯏꯗꯣ ꯁꯪꯗꯣꯛꯑ ꯃꯕꯥꯏꯅ ꯁꯪꯒꯣꯏꯗ ꯂꯩꯍꯜꯂꯦꯕꯀꯣ ꯃꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯃꯥꯅ ꯄꯨꯔꯛꯄ ꯃꯧ ꯍꯔꯥꯎ ꯂꯧꯁꯟꯈꯤꯗꯕꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯌꯨ ꯊꯛꯑꯝꯗꯦꯀꯣ ꯃꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯌꯨ ꯊꯛꯄ ꯍꯧꯈ꯭ꯔꯦꯕ ꯅꯨꯄꯥꯗꯤ ꯅꯤꯡꯕ ꯀꯥꯏꯕꯗꯒꯤ ꯅꯤꯁꯥ ꯆꯥꯈꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯍꯥꯟꯕ ꯃꯥꯅ ꯅꯤꯁꯥ ꯆꯥꯕ ꯍꯧꯈꯤꯕꯁꯦ ꯑꯗꯨꯝꯕ ꯅꯤꯡꯕ ꯀꯥꯏꯕꯗꯒꯤ ꯑꯣꯏꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯁꯤ ꯅꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣ ꯂꯨꯍꯣꯡꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯉꯦꯕ ꯃꯥꯟꯗꯣꯞꯇꯀꯣ ꯑꯗꯨ ꯍꯣꯡꯕꯁꯤꯗ ꯃꯣꯏ ꯑꯗꯨꯝ ꯑꯁꯣꯝꯗꯁꯨ ꯃꯣꯏꯁꯨ ꯂꯥꯛꯈ꯭ꯔꯕꯗꯨꯗ ꯃꯩꯇꯩꯒꯤ ꯂꯝꯗꯨꯗ ꯑꯗꯨꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯁꯨ ꯋꯥꯏ ꯍꯥꯏꯌꯦꯕꯀோ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯁꯦ ꯏꯅꯒ ꯀꯨꯞꯄꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯤꯡꯒꯁꯦ ꯇꯨꯝꯃꯤꯉꯩꯗ ꯑꯍꯤꯡꯗꯒ ꯅꯣꯡ ꯆꯨꯕꯁꯦ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯃꯊꯛꯁꯤꯗꯅꯦ ꯃꯣꯝꯄꯥꯛꯀꯁꯦ ꯍꯨꯒꯠꯂꯒ ꯌꯨꯔꯛꯄꯗꯣ ꯇꯞ ꯈꯨꯗꯦꯡꯅꯒ ꯌꯥꯕ 누파 mayumse nupi mayumse nupi mayumse moise thabak sura kholagane mamajiga moigase yam wana dumaina sajabo oijane masuna o marise sing adum sura kholaga pam sura phau khara haibaduna kona boy kona da boy adagi de exeng loi gine na pakhatana pan mangra ka kai gaje phutlaga torbot ka gaje phutlaga ne suja ka sar ga dum len giba saksna teng kon masam tang ga sar ga dumaina ga yam wajabo ko sarabu hendradina adai lari ka je koi khun dagi kummaga koigi sarkargi school da tamboi tamdaboi dumaina sum tawba jane ba aduga di kaidawre sagi mana dum maju ningjang ba mapam je ko dai mu mama jina su am nungai ta ba mana tamdu sakri du kamaina bu leiram doino na ko ada moi je mapang mi khara la os mai lo hong dore na haib dagi ne moi gari mo wairaga moi ju lak pa jane ba ko long bu numi se adu nga sagi singi lo hong bada set pa phizol ma di setra bani ko mai tai gi selak pada mangonda koi on onabdo adu mai mai tai gi direct koi ke ba hogi ba dai chandon ga thin gi ba dai gi di smai kok ta ga hapa kaino adai poloi ga selak pa ma je yam thi na ma je nungai ti hai ba ko o ai gi jati dai di lohong ba phang dre da ko ai gi phizon setana koi sas to hong ba phang dre ko ai di gaina ma je am nungai je da ba ma ju ko du ga mana ma dop to lohong ba gi nen tholak pa se as mama jna ne admaina tholak pa da yam kappa mama ju o adi mai tai on ga da mi ko ngasi ha ba nu mi sidagi na mai tai gi phije to hong gra bani ko ma je na ne mama ju yam kappe hai moi gi laiba gai je yam kappa ma hon da yeng anu ngai ta na ko moi jo yon on na ra ibani na ngasai gi kaino je adu ga di manem box na ne as sekta lohong ba ji da kappa da ne masanu pa ji yeng ga yam kappa manem box se hoi admaina moi ji taw gi bjani dai moi ji thamma ga mama ai di han gare da na ko aduga lap khorba sing du da lohong bu loraga mama du nungdang masan pi do tampak sida lehawraga han gi bada mina bu lu na taw bi doira khotoira nam nungai jada bado mai troga moi ji manem box na ne koi gi ayuk sida koi gi di ma je maung na si taw da mi si taw da me do mai nu pa sin loi haira bani na ma ne hek koi gi imung mangon wai sit ke khot ke ga na sangu base nang aina sang kanu haidra sang kanu mangi imung je mang thoke haira cha yar kanu na ima ai duk tha ge kari nang na duk tha ya bra aina sok siang na ru mai da jada la sa ba so ji bu nang loi mang thoke haira sang kanu siang ni ju khang de mang ju khang de noi gi ru je ju khang de lu de ju khang de sang kanu setana smai hai ba dai ma gi na ne koi gi kari hai ni mai tan boram lai ra ne mai phu ga pi hai ye cha phu ma sang go yan ma sang ga nang gi sak thong a cha jo adu dan ma sa nu pa gi na moi da ha pa ga pi rak pa ma sa nu pa na sang ga sa ge di ya ba adai mai nu pi ga sa ga na pi rak pa do ma sa ga mo ga sa ri mi da na jang do teng kot ke tang he na ju pi rak pa ya ba je mau ju sa ge ne pa khatana ne ka je khak ma sa nu pa ji gi sa khak pi rak pa nu shi da ba gi nu shi da ba mau ju na ne alu me la khra sa dai mai nu pa ji na ne se samin na je na hairaga okpo okto be khra samin na amai to de mai no pa ji thabak subo khopa je sat le dana ai yum da lening de na ma de dum mama dum lang ba isau ka kai ma am ji da ne ma je am matam da adum thabak subam da kar lei gi ma je dum yu thak chal laga dum admai na moi je yum ban je phajana pan dre ba ko dai de
ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯃꯥꯁꯦ ꯐꯤ ꯁꯥꯕꯁꯦ ꯌꯥꯝ ꯀꯟꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃ ꯇꯞꯊꯔ ꯃꯥꯁꯦ ꯐꯤ ꯁꯥꯕ ꯑꯗꯨ ꯁꯥꯕꯁꯤꯗ ꯑꯗꯨꯒꯤ ꯃꯃꯥꯡꯗꯨꯒꯤ ꯊꯪꯅꯕ ꯌꯨꯝꯈꯩꯗꯣ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯁꯦ ꯃꯣꯏꯗ ꯆꯪꯉꯒ ꯑꯗꯨꯝ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤ ꯃꯣꯏꯅꯒꯁꯦ ꯏꯟꯁꯥꯡ ꯄꯤꯔꯛꯄ ꯅꯨꯡꯁꯤꯗꯅꯀꯣ ꯃꯣꯏꯅꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯩꯕ ꯑꯗ ꯃꯥꯁꯨ ꯂꯣꯟꯅ ꯃꯣꯏꯗ ꯍꯦꯛ ꯆꯠꯄ ꯐꯝꯕ ꯑꯗꯩ ꯃꯣꯏꯅꯒ ꯎꯇꯤ ꯊꯣꯡꯕ ꯆꯒꯦꯝ ꯄꯣꯝꯕꯒꯁꯦ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯩ ꯏꯅꯝꯃ ꯅꯣꯏꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯅꯪ ꯊꯣꯡ ꯂꯥꯛꯑꯣꯅꯒ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯑꯗꯩ ꯁꯟꯒꯁꯦ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯕꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯃꯣꯏꯗꯤ ꯂꯩꯃꯤꯟꯅꯕ ꯑꯗ ꯂꯩꯁꯥꯕꯤꯈꯩꯗꯨꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯀꯩꯅꯣꯁꯦ ꯍꯦꯟꯄꯝ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯣꯏ ꯈꯨꯟꯁꯦ ꯍꯦꯟꯄꯝꯗ ꯏꯁꯤꯡ ꯁꯣꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯃꯔꯣꯝꯗꯅꯦ ꯆꯤꯡꯃꯤ ꯀꯩꯀꯩꯁꯦ ꯃꯥꯡꯉꯦ ꯁꯦꯡꯉꯦꯗꯤ ꯀꯌꯥꯗꯤ ꯇꯧꯅꯗ꯭ꯔꯦꯕ ꯇꯧꯅꯗ꯭ꯔꯦ ꯀꯩꯁꯨ ꯆꯤꯡꯃꯤ ꯀꯩꯀꯩ ꯑꯗꯩ ꯃꯨꯁꯂꯤꯝ ꯑꯣꯏꯔꯣ ꯆꯪꯉꯛꯄꯗ ꯏꯃꯨꯡꯗ ꯏꯁꯤꯡꯒ ꯈꯤꯛꯇꯣꯛꯄ ꯈꯣꯠꯄ ꯆꯪꯉꯛꯄꯒ ꯃꯥꯡꯉꯦꯒ ꯍꯥꯏꯕꯁꯤ ꯇꯧꯅꯗ꯭ꯔꯦꯕ ꯑꯗꯨꯝ ꯆꯪꯉꯒ ꯃꯣꯏꯒꯤ ꯏꯠꯇꯁꯨ ꯈ꯭ꯔꯤꯁꯃꯥꯁꯇꯁꯨ ꯆꯥꯔꯨꯏ ꯃꯩꯇꯩꯒꯤꯗꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕꯗꯤ ꯂꯥꯛꯑꯦꯕ ꯌꯥꯝ ꯊꯤꯅ ꯑꯗꯨ ꯃꯇꯝ ꯑꯃ ꯑꯁꯤꯗꯒꯤ ꯆꯍꯤ ꯑꯗꯨꯃꯥꯏꯅ 20 ꯁꯨꯃꯥꯏꯅꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯊꯤꯅꯗꯤ ꯇꯧꯔꯝꯃꯦꯕ ꯑꯗ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤꯅꯦ ꯅꯥꯈꯣ ꯏꯁꯤꯡꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪ ꯁꯣꯛꯂꯛꯀꯅꯣ ꯑꯗꯥꯏꯗ ꯂꯩꯀꯣ ꯑꯩꯈꯣꯏ ꯂꯣꯏꯔ ꯌꯥꯍꯧꯒ ꯍꯥꯏꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯤꯅ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯃꯥꯁꯤꯅ ꯁꯣꯛꯑꯝꯃꯦꯅ ꯈꯜꯂꯁꯤꯗꯅ ꯏꯁꯤꯡꯁꯦ ꯍꯦꯟꯄꯝꯁꯦ ꯅꯣꯝꯃꯝꯃꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯥꯏ ꯃꯇꯨꯡꯗ ꯂꯥꯛꯍꯧꯕꯈꯩꯁꯤꯅꯅꯦ ꯀꯅꯥꯒꯤ ꯍꯦꯟꯄꯝ ꯑꯗꯩ ꯍꯦꯟꯄꯝꯁꯦ ꯁꯨꯃꯥꯏꯅ ꯑꯀꯣꯏꯕ ꯔꯥꯎꯟꯁꯦ ꯂꯣꯏ ꯑꯁꯇꯔ ꯆꯟꯗ꯭ꯔꯥ ꯏꯁꯤꯡꯁꯦ ꯌꯥꯔꯒꯅꯦ ꯖꯣꯝ ꯍꯩꯊꯗꯣꯏꯅꯦ ꯃꯩꯇꯩ ꯅꯨꯄꯤꯈꯩꯁꯤꯅ ꯃꯥꯡꯉꯦꯅꯀꯣ ꯖꯣꯝ ꯍꯦꯟꯄꯝ ꯅꯣꯝꯅꯕꯒꯁꯦ ꯂꯣꯏꯅꯃꯛ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯥꯟꯅ ꯍꯩꯗꯣꯛꯈꯤꯒꯦ ꯀꯥꯟꯗ ꯁꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯏꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯁꯣꯛꯇꯕꯁꯨ ꯌꯥꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯤꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯃꯥꯁꯤꯅ ꯅꯨꯡꯗꯥꯡꯗ ꯏꯁꯤꯡꯁꯦ ꯂꯣꯟ ꯁꯣꯛꯏ ꯍꯥꯏꯌꯦ ꯃꯥ ꯇꯟꯗꯅ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯩ ꯃꯥꯁꯦ ꯗꯨꯀꯥꯟ ꯑꯃꯗ ꯃꯥꯁꯦ ꯆꯪꯉꯦꯗꯅ ꯑꯇꯩ ꯂꯩꯔꯝꯕꯈꯩꯁꯦ ꯁꯠ ꯍꯦꯛ ꯍꯟꯗꯣꯛꯅꯈꯤꯕ ꯃꯥ ꯆꯪꯉꯛꯑꯗꯤ ꯑꯗꯩ ꯃꯥ ꯂꯩꯔꯝꯃꯒꯅꯅꯦ ꯂꯥꯛꯄꯁꯦ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯒꯦꯅ ꯑꯁ꯭ꯋꯥꯏꯗ ꯍꯦꯛ ꯂꯦꯞꯈꯤꯕ ꯃꯥ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯪꯉꯛꯄ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯅꯣꯡꯃꯒꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯅ ꯐꯪꯉꯤ ꯅꯣꯏꯒꯤ ꯍꯥꯎ ꯅꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯛꯀꯅꯨ ꯍꯩꯅꯗꯦ ꯑꯗꯨ ꯑꯗꯥꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯉꯥꯡꯉꯒ ꯅꯪ ꯍꯦꯛ ꯂꯩꯔꯤꯉꯩꯗꯤ ꯑꯩꯗꯤ ꯏꯁꯧ ꯂꯥꯡꯕꯁꯦ ꯑꯩ ꯁꯨꯡꯄꯥ ꯐꯔꯔꯣꯏ ꯅꯪ ꯅꯁꯛꯁꯦ ꯎꯕꯒ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯃꯩꯇꯩꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ ꯐꯥꯔꯒ ꯂꯩꯔꯛꯄ ꯀꯥꯏꯅ ꯄꯨꯡꯉꯥꯡꯗ ꯑꯗꯨꯝ ꯉꯥꯡꯕ ꯋꯥꯏ ꯇꯩꯔꯦ ꯉꯥꯡꯕꯤ ꯋꯥꯏ ꯁꯤꯜꯂꯦ ꯉꯥꯡꯕꯤ ꯃꯧ ꯑꯃ ꯂꯥꯛꯑꯦꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏ ꯂꯩꯔꯦ ꯃꯧꯅꯦꯅ ꯀꯩꯗꯧꯅꯗꯣꯏꯅꯣꯕ ꯆꯟꯅꯗꯕ ꯃꯧꯁꯤꯕꯣ ꯑꯃꯥꯡꯕ ꯖꯥꯇꯤꯒꯤ ꯃꯧꯁꯤꯕꯣ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯊꯥꯡꯃꯩ ꯄꯨꯡꯒꯥꯏ ꯋꯥꯀꯣꯏꯗꯅ ꯂꯩꯒꯗꯕꯁꯤꯅ ꯀꯩꯝ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯩꯅ ꯂꯣꯏ ꯇꯧ ꯂꯩꯔꯦ ꯀꯩ ꯀꯥꯟꯅꯔꯤꯒꯦꯅ ꯏꯁꯧꯁꯦ ꯂꯥꯡꯕ ꯆꯠꯊꯣꯛꯎꯔꯦꯗꯅ ꯊꯣꯡꯒꯥꯜꯂꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯁꯧꯁꯦ ꯂꯥꯡꯉ ꯆꯪꯉꯛꯇꯣꯏꯅꯦ ꯏꯟꯕ ꯃꯐꯤꯒꯁꯦ ꯂꯥꯛꯇꯅꯒ ꯂꯪꯗꯣꯏꯅꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯈꯩꯁꯤꯅ ꯑꯗꯨꯝ ꯊꯦꯝꯕꯤꯕꯀꯣ ꯃꯥꯏ ꯅꯈꯨꯠꯇ ꯇꯥꯗꯣꯏꯅꯦ ꯍꯌꯦꯡ ꯏꯅꯝꯃ ꯅꯪꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯦ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯃꯣꯏꯅ ꯑꯗꯨꯝ ꯊꯦꯝꯕꯤꯕ ꯑꯍꯜ ꯑꯣꯏꯔꯛꯇꯣꯏꯃꯤ ꯑꯗꯨꯅ ꯑꯗ ꯃꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯅꯅꯦ ꯏꯅꯝꯃ ꯅꯣꯏꯒꯤꯗꯤ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯍꯣꯡꯉꯤ ꯋꯥꯔꯤ ꯂꯤꯌꯣ ꯇꯥꯅꯤꯡꯉꯦ ꯀꯥꯏꯅꯅꯦ ꯃꯥꯅ ꯂꯤꯌꯦꯕ ꯑꯩꯈꯣꯏ ꯀꯣꯝꯒꯤ ꯑꯣꯏꯅꯗꯤ ꯆꯦꯜꯂꯗꯤ ꯑꯗꯨꯝ ꯏꯟꯊꯣꯛꯑꯦ ꯆꯦꯜꯂꯗꯤ ꯆꯔꯆꯇ ꯂꯨꯍꯣꯡꯕ ꯈꯣꯠꯄꯁꯦ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯒ ꯍꯥꯏꯕ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯪꯁꯥ ꯑꯍꯜ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯥꯒꯩꯁꯤꯒꯤ ꯅꯤꯡꯉꯣꯜ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯤ ꯌꯥꯎꯔꯒ ꯃꯣꯏ ꯃꯤ ꯅꯨꯄꯥ 4-5 ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯃꯄꯥ ꯌꯥꯎꯅ ꯍꯥꯏꯕ ꯆꯪꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯆꯥ ꯄꯨꯏ ꯍꯥꯏ ꯆꯥꯁꯦ ꯃꯣꯏꯅ ꯅꯨꯄꯤꯁꯦ ꯄꯤꯔꯒꯦ ꯌꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯆꯥꯁꯦ ꯊꯛꯇꯣꯏꯕ ꯄꯤꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯆꯥ ꯊꯛꯍꯧꯔꯣꯏꯗꯣꯏꯕ ꯁꯥꯏꯟꯁꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯃꯅꯦꯕꯀꯣ ꯁꯤꯁꯦ ꯋꯥ ꯍꯥꯏꯅꯗꯕꯤꯗ ꯑꯗꯣ ꯑꯩꯈꯣই ꯂꯩꯃꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝ ꯀꯨꯞꯅ ꯑꯝꯇ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯃꯛꯁꯨ ꯑꯩꯒꯤ ꯏꯄꯥꯝ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟ ꯀꯥꯏꯅ ꯒꯣꯕꯤꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯃꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯧ ꯆꯤꯡꯃꯤ ꯇꯥꯏꯌꯦꯕꯀꯣ ꯍꯦꯛ ꯃꯃꯥꯡꯗꯅꯅꯦ ꯀꯩꯅꯣ ꯃꯨꯁꯂꯤꯝ ꯇꯥꯏꯌꯦꯕ ꯇꯨꯂꯤꯍꯜꯂꯅ ꯈꯨꯜ ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯩ ꯃꯣꯏꯒꯤ ꯏꯠꯇ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯩꯔꯥꯎꯕꯗ ꯃꯣꯏ ꯂꯥꯛꯏ ꯀꯩꯅꯣꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯥꯡ ꯈꯦꯆꯤ ꯂꯣꯏ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯣꯏꯔꯧ ꯈꯨꯜꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯁꯦ ꯑꯗꯨꯝ ꯑꯍꯤꯡꯒ ꯂꯦꯛꯇꯅ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯨꯞꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯨꯗꯦꯕ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯗꯅꯀꯃꯥꯏꯅ ꯇꯧꯏꯁꯦ ꯈꯪꯗꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯦ ꯂꯩꯁꯥꯕꯤꯈꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯐꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯈꯩꯅ ꯆꯔꯆꯀꯤ ꯂꯤꯗꯔꯈꯩꯅ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯒꯅꯤ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯦꯟꯕꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯉꯝꯖꯕ ꯃꯇꯝ ꯃꯆꯥ ꯌꯥꯎꯔꯒ ꯑꯣꯏꯒꯦꯔꯥ ꯆꯍꯤ 2 ꯑꯍꯨꯝꯒꯤ ꯃꯇꯨꯡ ꯑꯣꯏꯒꯦꯔꯥ ꯂꯧꯈꯠꯂꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯁꯤꯜꯂꯝꯃꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯈꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯗ ꯑꯑꯣꯟ ꯑꯗꯨꯝ ꯇꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯒ ꯐꯖꯅ ꯍꯣꯡꯕꯁꯤꯡꯁꯦ ꯃꯇꯝꯗꯨꯗꯗꯤꯅꯦ ꯆꯦꯟꯕꯁꯦ ꯌꯥꯝ ꯆꯦꯟꯅꯔꯝꯃꯤ ꯍꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯅ ꯑꯣꯏꯅ ꯑꯌꯥꯝꯕ ꯆꯪꯅꯔꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯂꯨꯍꯣꯡꯕ ꯆꯔꯆꯇꯒ ꯒꯥꯎꯟꯒ ꯁꯦꯠꯂ ꯐꯖꯅ ꯍꯣꯡꯕꯁꯦ ꯄꯥꯝꯕꯒꯤꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯏꯔꯦ ꯍꯥꯏꯌꯦ ꯆꯦꯟꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯔꯒ ꯌꯥꯝ ꯐꯖꯅ ꯍꯣꯡꯅꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯦꯌꯦ ꯁꯦꯟ ꯑꯣꯞ ꯑꯅ ꯃꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯑꯦ ꯐꯪꯁꯟ ꯑꯃ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏꯒꯤ ꯊꯧꯔꯝꯁꯦ ꯃꯥꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅꯒ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯑꯣꯟꯄꯣꯠ ꯍꯥꯞꯄꯛꯀꯗꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯎꯄꯨ ꯀꯥꯡꯊꯣꯟ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯄꯤꯅꯩ ꯍꯥꯏꯌꯦꯕ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯂꯧꯕꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯁꯦ ꯃꯣꯏꯁꯦ ꯄꯨꯡ 10, 11, 12 ꯃꯈꯥꯏ ꯁꯨꯃꯥꯏꯁꯦ ꯂꯨꯍꯣꯡꯅꯩ ꯍꯥꯏꯌꯦꯕ ꯆꯔꯆꯇꯒ ꯍꯣꯡꯕ ꯁꯣꯟꯕ ꯈꯣꯠꯄꯁꯦ ꯑꯗ ꯃꯧꯁꯦ ꯂꯧꯕ ꯆꯠꯂꯦ ꯍꯥꯏ ꯑꯗꯨꯗ ꯃꯧꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯣꯏꯒꯤ ꯍꯦꯛ ꯂꯥꯛꯀꯗꯕ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯁꯤꯒꯤ ꯇꯣꯡꯒꯗꯕ ꯒꯥꯔꯤꯁꯦ ꯀꯣꯟꯅꯅꯕ ꯄꯨꯗꯣꯏꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯔꯒ ꯆꯔꯆꯁꯤꯗ ꯍꯥꯟꯅ ꯁꯣꯟꯕ ꯈꯣꯠꯄ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯄ꯭ꯔꯣꯃꯤꯁ ꯇꯧꯅꯕ ꯈꯨꯗꯣꯞ ꯁꯤꯟꯅꯕ ꯂꯩ ꯍꯨꯛꯅꯕꯒꯁꯨ ꯂꯣꯏ ꯇꯧꯔꯛꯑꯦꯗꯅ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯏꯁꯩ ꯑꯗꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯣꯏꯒꯤ ꯖꯒꯣꯏ ꯅꯨꯡꯒꯣꯏ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯩ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯃꯧꯁꯤ ꯄꯨꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯅꯨꯄꯤ ꯃꯄꯥꯝꯁꯦ ꯍꯟꯖꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯩ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏ ꯂꯤꯕꯔꯦꯜ ꯑꯩꯈꯣꯏ ꯄꯥꯁꯇꯔꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯤꯕꯔꯦꯜ ꯑꯃꯅ ꯁꯣꯜꯂꯦ ꯍꯥꯏꯌꯦꯕ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯌꯨꯛꯇ ꯃꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯧ ꯑꯃꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯂꯩꯇꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯅꯦꯝꯅꯁꯨ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯤ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯊꯣꯡꯉꯤ ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯔꯒ ꯃꯥꯏ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡ ꯌꯥꯗꯦ ꯃꯧ ꯂꯩꯔꯒ ꯃꯧꯅ ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯂꯩꯇꯦ ꯑꯗꯨ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯇꯧꯖꯕ ꯀꯣ ꯑꯗꯨ ꯃꯉꯥꯏꯌꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏꯒꯤꯅ ꯑꯗꯨ ꯃꯥꯅ ꯂꯝ ꯇꯨ ꯅꯥꯟꯒꯦ ꯋꯥꯏ ꯅꯨꯡ ꯁꯤꯠꯀꯦ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯝ ꯑꯉꯝ ꯑꯉꯝꯕ ꯄꯨꯇꯧ ꯇꯧꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯉꯥꯡ ꯃꯤꯔꯣꯟꯕꯁꯦ ꯊꯥ 9, 10 ꯁꯨꯔꯛꯄꯗ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯨꯃꯥꯏꯅ ꯆꯐꯨ ꯎꯌꯥꯟꯁꯦ ꯃꯄꯥꯝꯗ ꯆꯥꯛꯀꯧꯔꯒ ꯆꯐꯨ ꯎꯌꯥꯟ ꯇꯝꯃꯤ ꯍꯥꯏꯌꯦꯕ ꯄꯨꯈꯝ ꯀꯩ ꯃꯥꯅ ꯃꯆꯥ ꯄꯣꯛꯄꯗ ꯆꯥꯒꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤꯗꯣ ꯑꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥ 3ꯒꯤꯁꯤꯗꯅꯦ ꯁꯥꯔꯦꯡ ꯊꯣꯡꯕ ꯄꯤꯖꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯌꯦ ꯊꯥ 3ꯒꯤ ꯃꯣꯏ ꯆꯥꯛ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯗ ꯅꯨꯄꯤ ꯁꯥꯔꯦꯡ ꯊꯣꯡꯕ ꯄꯤꯖꯒꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯂꯤꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯀꯨꯏꯈ꯭ꯔꯕꯅꯤ나 ꯑꯩꯅ ꯈꯤꯇꯪ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯁꯨ ꯆꯤꯊꯈꯤꯕ ꯑꯩꯅ ꯋꯥꯠꯄ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯣꯕ ꯙꯔꯃ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤꯅ ꯇꯥꯔꯒꯁꯨꯀꯣ ꯑꯩꯁꯨ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯐꯖꯃꯟꯗꯅ ꯄꯣꯏꯟ ꯈꯛ ꯇꯧꯍꯧꯕꯅꯦꯕ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤꯅ ꯑꯉꯥꯡꯁꯦ ꯄꯣꯛꯑꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯗꯤ ꯃꯣꯏꯒꯤꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯟꯃꯛꯇ ꯑꯣꯏꯔꯣ ꯃꯁꯥ ꯀꯟꯈꯠꯀꯗꯕꯁꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯈꯔꯅꯤꯕꯨꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯒꯪꯒ ꯀꯩꯁꯦ ꯆꯥꯏ ꯍꯥꯏ ꯑꯗꯩ ꯈꯔꯅꯤ ꯂꯩꯔꯒ ꯌꯦꯟꯃꯛꯇ ꯆꯥꯁꯨ ꯃꯣꯏꯁꯨ ꯆꯝꯅ ꯃꯁꯥ ꯀꯟꯈꯠꯅꯕ ꯁꯨꯞ ꯑꯣꯏꯅ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥ 2, 3 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯄꯥꯡꯊꯣꯛꯏ ꯍꯥꯏꯌꯦꯕ ꯑꯉꯥꯡꯁꯤꯒꯤꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯌꯦꯕ ꯃꯣꯏꯒꯤꯅ ꯑꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯂꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯣꯡꯃꯒꯤ ꯉꯥꯎꯁꯟꯅꯕꯁꯦ ꯁꯨꯝ ꯍꯦꯜꯂꯛꯑꯦꯕꯀꯣ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯉꯥꯎꯁꯟꯅꯕꯁꯦ ꯑꯗꯨꯝ ꯊꯛꯄꯤ ꯆꯥꯕꯤ ꯍꯜꯂꯛꯑꯒ ꯅꯪ ꯂꯧꯔꯨꯗꯅ ꯑꯩꯁꯦ ꯃꯥꯡꯉꯦ ꯏꯃꯥꯅꯁꯨ ꯂꯧꯁꯟꯗ꯭ꯔꯦ ꯀꯥꯟꯅ ꯑꯗ ꯃꯔꯨ ꯑꯣꯏꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯆꯥꯛꯈꯤꯕꯁꯦ ꯃꯥꯏ ꯃꯌꯥꯝꯕꯁꯦ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯌꯥꯝꯕ ꯅꯨꯄꯤ ꯊꯤꯔꯛꯄꯁꯤꯗꯗꯤ ꯍꯦꯛꯇ ꯃꯃꯥꯁꯤꯅ ꯇꯧꯒꯦ ꯍꯦꯛ ꯃꯇꯥꯒꯨꯝꯅꯦ ꯆꯥꯎꯅꯒ ꯂꯨꯍꯣꯡꯗꯅ ꯍꯦꯛꯇ ꯇꯧꯈꯤ ꯃꯣꯏꯒꯤ ꯂꯥꯡꯕ ꯈꯣꯠꯄ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯒꯤ ꯃꯃꯥꯁꯤꯅ ꯍꯔꯥꯎꯗꯅ ꯑꯗꯩ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯥꯡꯗꯅ ꯍꯦꯛꯇ ꯃꯃꯥꯁꯤꯅ ꯇꯧꯕꯁꯤꯗꯅꯦ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯩ ꯂꯨꯍꯣꯡꯕꯩ ꯀꯩꯒꯤ ꯂꯥꯡꯈꯠꯂꯛꯄ ꯃꯌꯥꯝ ꯑꯗꯩ ꯃꯧꯁꯤ ꯂꯥꯛꯑꯦ ꯑꯁ ꯃꯧ ꯑꯅꯧꯕꯤꯁꯦ ꯁꯨꯠ ꯁꯦꯠꯇꯅ ꯗꯨꯛ ꯊꯥꯗꯅ ꯃꯃꯥ ꯍꯣꯏꯅꯒ ꯑꯁ ꯑꯩꯈꯣꯏꯅ ꯃꯧꯅ ꯊꯣꯡꯕ ꯏꯟꯖꯥꯡꯁꯦ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯁꯤꯗꯩꯁꯤꯗꯅꯦ ꯃꯅꯥꯎꯄꯥꯁꯦ ꯍꯦꯟꯅ ꯌꯨ ꯊꯛꯄ ꯍꯦꯟꯖꯜꯂꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯑꯒ
ꯁꯪꯒꯣꯏ ꯃꯆꯤꯁꯤꯗ ꯊꯝꯕꯤꯔꯦ ꯑꯩ ꯖꯥꯠ ꯇꯤꯟꯅꯗꯕꯅꯤꯅ ꯑꯗꯨꯒ ꯃꯥꯗꯤ ꯏꯃꯨꯡꯁꯤꯗ ꯂꯥꯏ ꯂꯥꯛꯄꯗꯧ ꯂꯥꯠꯈ꯭ꯔꯦꯀꯣꯅꯀꯣ ꯑꯗꯣ ꯃꯧꯗꯨꯅꯒꯁꯦ ꯃꯉꯣꯟꯗꯒꯁꯦ ꯎꯁꯤꯠꯇꯕꯤ ꯀꯩꯁꯨꯀꯣ ꯏꯟꯊꯤꯉꯥꯏ ꯇꯧꯗꯕ ꯑꯗꯩ ꯁꯨꯝ ꯀꯩꯁꯨ ꯆꯪꯉꯛꯇꯕ ꯃꯅꯦꯝꯕꯣꯛꯅꯁꯨ ꯆꯪꯉꯨꯅꯨ ꯑꯁꯤꯒ ꯒ ꯍꯥꯏꯕ ꯑꯗꯩ ꯃꯣꯏꯒꯤꯅ ꯍꯦꯛ ꯌꯨꯝꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯟꯈꯤꯕ ꯃꯥꯅ ꯍꯦꯛ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯕ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯩꯗꯤ ꯈ꯭ꯔꯤꯁꯃꯥꯁꯀꯨꯝꯕꯒ ꯂꯥꯛꯄꯁꯦ ꯃꯥꯗꯤ ꯌꯥꯝꯗꯤ ꯆꯠꯅꯤꯡꯕ ꯑꯗꯣ ꯃꯅꯦꯝꯕꯣꯛ ꯑꯣꯏꯅ ꯌꯥꯗꯕꯅꯤꯅ ꯆꯠꯇꯕꯀꯣ ꯑꯗꯩ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯩꯀꯩꯒꯁꯦ ꯃꯉꯣꯟꯗꯗꯤ ꯏꯑꯣꯟ ꯑꯣꯟꯅꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯩꯀꯩ ꯊꯣꯛꯂꯛꯄꯁꯦ ꯏꯑꯣꯟ ꯑꯣꯟꯅꯕꯀꯣ ꯑꯗꯩ ꯃꯥꯁꯨ ꯆꯔꯆꯀꯁꯦ ꯀꯥꯅꯤꯡꯕ ꯂꯥꯏꯒ ꯈꯣꯏꯔꯝꯅꯤꯡꯕ ꯑꯗꯩ ꯃꯆꯥꯈꯩꯁꯦ ꯄꯨꯔꯒ ꯆꯔꯆꯀꯁꯦ ꯆꯠꯅꯤꯡꯕ ꯑꯗꯩ ꯅꯕꯣꯛ ꯅꯄꯨꯅꯤ ꯁꯤ ꯅꯕꯣꯛꯅꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯅꯤ ꯀꯥꯏꯅ ꯆꯠꯅꯤꯡꯕ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯍꯤ 7 9ꯁꯦ ꯃꯄꯥꯝꯗ ꯆꯠꯂꯛꯇ꯭ꯔꯕ ꯄꯨꯔꯥ ꯑꯗꯨꯝ ꯀꯥꯏꯅꯔꯕꯅꯦꯕ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯐꯤꯁꯦ ꯁꯥꯖꯔ ꯑꯗꯨꯝ ꯃꯥꯁꯦ ꯃꯆꯥ 2 ꯑꯗꯨꯝ ꯂꯥꯏꯇꯝꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯠꯅꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯅꯦꯝꯕꯣꯛꯀꯤ ꯍꯥꯎꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯅꯣꯏꯒꯤ ꯏꯔꯨꯖꯩ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯅꯣꯡꯃꯒꯤ ꯊꯛꯑ ꯆꯥꯍꯜꯂꯒ ꯃꯔꯝ ꯆꯥꯗꯅ ꯃꯉꯣꯟꯗ ꯈꯠꯅꯕ ꯐꯨꯕ ꯅꯩꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨꯝ ꯇꯧꯔꯛꯄꯁꯤꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯑꯗꯨꯗꯩꯗꯤ ꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯍꯧꯅꯗꯦꯗꯅ ꯃꯥꯁꯦ ꯁꯨꯝ ꯈꯜꯂꯤꯀꯣ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯅꯣꯡꯃꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯅꯨꯄꯤ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯄꯗꯩꯗꯤ ꯃꯃꯥꯅ ꯑꯁ ꯍꯦꯛꯇ ꯍꯔꯥꯎꯗꯅꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯝꯃꯤ ꯑꯗꯨ ꯇꯧꯒꯗꯝꯃꯤ ꯃꯥꯁꯨ ꯂꯩꯒꯦꯁꯨ ꯆꯠꯀꯦꯁꯨ ꯆꯠꯆꯖꯅꯤ ꯂꯩꯒꯦꯁꯨ ꯃꯆꯥ ꯌꯣꯒ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯑꯃ ꯄꯤꯔꯤꯗꯅ ꯂꯩꯖꯖꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯗꯅ ꯈꯣꯡꯗꯣꯡꯗꯅ ꯇꯧꯈꯠꯂꯛꯄꯁꯤꯗꯗꯤ ꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯍꯣꯏ ꯑꯩ ꯏꯔꯥꯏꯕꯛꯀꯤꯅꯤ ꯐꯔꯦ ꯃꯥꯒꯤꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯅꯕ ꯑꯩꯉꯣꯟꯗꯁꯨ ꯅꯩꯗꯅꯕ ꯏꯅꯦꯝꯕꯣꯛꯅꯁꯨ ꯍꯔꯥꯎꯅꯕ ꯂꯧꯖꯔꯖꯅꯨ ꯃꯥꯏ ꯖꯥꯠ ꯇꯤꯟꯅꯕꯁꯦ ꯑꯩꯁꯨ ꯏꯆꯥꯅꯤ ꯄꯣꯛꯑꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯒꯦꯅ ꯈꯟꯖꯔꯝꯃꯦꯕ ꯑꯗꯒꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯏ ꯅꯨꯄꯥꯒꯁꯦ ꯌꯨꯒ ꯊꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯂꯨꯅ ꯇꯧꯗꯅ ꯏꯟꯖꯥꯡ ꯁꯦꯝꯃꯤꯟꯅꯗꯅ ꯍꯤꯡꯒꯣꯜꯗ ꯏꯟꯖꯥꯡ ꯍꯦꯛꯃꯤꯟꯅꯗꯅ ꯍꯤꯡꯒꯣꯜ ꯁꯨꯃꯤꯟꯅꯗꯅ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯀꯁꯦ ꯀꯩꯊꯦꯜꯒ ꯆꯠꯃꯤꯟꯅꯗꯅ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝ ꯆꯥꯛꯀꯧꯗꯅ ꯃꯄꯥꯝꯒꯤ ꯃꯤꯈꯩ ꯂꯥꯛꯇꯅ ꯑꯗꯩ ꯅꯨꯄꯤꯗꯣ ꯃꯄꯥꯝ ꯆꯠꯇꯣꯏꯅꯦꯒ ꯂꯥꯡꯅꯕ ꯑꯁ ꯃꯥꯁꯦ ꯁꯨꯝ ꯈꯥꯡꯉꯝꯕꯗꯩ ꯉꯝꯃꯛꯇ꯭ꯔꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯕꯤꯔꯝꯗꯅ ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯂꯣ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦꯕꯨ ꯍꯥꯏꯔꯁꯨ ꯏꯕꯥꯅꯤꯒꯤ ꯂꯣꯏꯁꯟꯅꯕ ꯅꯥꯏꯔꯒ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯖꯗꯅ ꯅꯪꯅ ꯅꯨꯄꯤꯁꯦ ꯊꯤꯍꯧꯔꯝꯃꯒꯗꯤ ꯑꯩꯅ ꯉꯁꯤ ꯆꯥꯛꯏꯁꯦ ꯆꯥꯛꯑꯣꯏꯗꯝꯃꯤꯀꯣꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯗ꯭ꯔꯥ ꯀꯅꯥꯝꯇ ꯂꯩꯖꯗꯕ ꯁꯥꯗꯅ ꯃꯣꯏꯅ ꯇꯧꯔꯤꯡꯈꯩ ꯉꯥꯡꯉꯤꯈꯩ ꯆꯩꯔꯤꯡꯈꯩ ꯐꯨꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯗꯤ ꯑꯥꯔꯊ ꯊꯣꯛꯇꯦ ꯄꯨꯟꯁꯤꯁꯦ ꯑꯩ ꯑꯥꯔꯊ ꯊꯣꯛꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯆꯪꯉꯛꯈꯤꯗ꯭ರೆ ꯃꯥꯏ ꯀꯥꯁꯤꯗ ꯀꯔꯤꯝ ꯍꯥꯏꯈꯤꯗ꯭ꯔꯦ ꯀꯔꯤꯝ ꯍꯪꯉꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯂꯩꯅꯥꯅ ꯁꯨꯝ ꯅꯥꯁꯜꯂꯛꯑꯦꯀꯣ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯩ ꯃꯥꯏ ꯕꯥꯏꯕꯜꯁꯦ ꯑꯗꯨꯝ ꯄꯥꯖꯕꯀꯣ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨꯝ ꯃꯥꯏ ꯃꯣꯟ ꯃꯈꯥ ꯊꯝꯖꯕ ꯅꯣꯡꯃꯗꯤ ꯃꯃꯪꯗ ꯃꯥꯁꯦ ꯖꯤꯁꯨꯅ ꯀꯧꯋꯦ ꯍꯥꯏꯌꯦ ꯌꯥꯝ ꯇꯣꯏꯅ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯒꯅꯦ ꯂꯣꯏꯁꯜꯂꯒ ꯂꯥꯛꯑꯣ ꯏꯆꯥꯖꯥ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯃꯒ ꯑꯍꯤꯡꯗ ꯃꯣꯏꯁꯦ ꯊꯣꯛꯂꯛꯀꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯍꯟꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯅꯤꯁꯤꯅꯦꯕ ꯃꯉꯣꯟꯗ ꯈꯦꯠꯅꯩꯁꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯥꯛꯄꯗꯅ ꯆꯦꯜꯂꯛꯄꯗꯅ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯅꯣꯛꯑꯒ ꯌꯦꯡꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯈꯤꯕ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯅ ꯍꯟꯈꯤꯕꯗꯅ ꯃꯆꯥ 2 ꯌꯥꯎꯔꯒ ꯀꯞꯄꯒ ꯃꯌꯨꯝ ꯌꯧꯕꯐꯧ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯅꯩꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯣꯇꯤꯗ ꯏꯁꯤꯡ ꯆꯠꯂꯦ ꯏꯁꯤꯡꯁꯦ ꯍꯩꯗꯣꯛꯄ ꯈꯤꯛꯇꯣꯛꯄ ꯁꯦꯡꯉꯤ ꯃꯥꯡꯉꯤ ꯆꯪꯍꯟꯗꯕ ꯃꯅꯦꯝꯕꯣꯛꯅ ꯅꯣꯡꯇ ꯃꯈꯨꯠ ꯆꯥꯍꯧꯕ ꯅꯠꯇ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯗ ꯅꯣꯡꯇ ꯆꯪꯕ ꯅꯠꯇ꯭ꯔꯦ ꯃꯥ ꯅꯨꯄꯤꯗꯣ ꯊꯤꯔ ꯇꯧꯍꯧꯕ ꯃꯌꯥꯝ ꯎꯔꯒꯅꯦ ꯄꯨꯔꯥ ꯃꯥꯁꯦ ꯑꯗꯨꯝ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯀꯪꯗꯅ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯂꯦꯗꯅꯀꯣ ꯃꯆꯥ 2ꯁꯤꯅ ꯅꯥꯛ ꯌꯦꯠꯇ ꯐꯝꯍꯜꯂꯒ ꯃꯆꯥ 2ꯁꯦ ꯀꯣꯜꯂꯒ ꯏꯃꯥ ꯀꯞꯀꯅꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯆꯤꯡꯁꯤꯗ ꯑꯩ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯝꯇ ꯑꯩ ꯂꯧꯔꯣꯏ ꯑꯩ ꯏꯆꯥ 2ꯁꯦ ꯑꯩꯅ ꯁꯨꯔ ꯅꯣꯝꯃ ꯌꯣꯛꯀꯅꯤꯅ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯁꯤꯁꯨ ꯌꯥꯝ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯝꯃꯦ ꯍꯥꯏꯌꯦ ꯃꯃꯥꯁꯦ ꯑꯗꯨꯒ ꯈꯔꯁꯨ ꯁꯣꯟꯖꯜꯂꯦ ꯅꯥꯗꯅ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯈꯣꯠꯄꯁꯤ ꯀꯌꯥ ꯉꯝꯃꯝꯗ꯭ರೆ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯕꯨꯡꯗꯨꯁꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣꯗ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕꯖꯥꯠꯅꯤ ꯑꯗꯩ ꯃꯥꯏ ꯃꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯀꯣ ꯃꯥꯏ ꯃꯃꯥꯁꯦ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯣ ꯑꯗꯩ ꯃꯥꯁꯦ ꯍꯦꯛ ꯃꯥꯒꯤ ꯈꯨꯟꯅꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯧꯔꯛꯄ ꯃꯣꯏꯒꯤ ꯃꯥꯏꯀꯩ ꯌꯧꯔꯛꯄ ꯃꯣꯏꯒꯤ ꯂꯝ ꯁꯨꯝ ꯌꯧꯔꯛꯄ ꯃꯥꯁꯦ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡꯗ ꯍꯦꯛꯇ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯒ ꯎꯕꯒꯤ ꯍꯦꯛꯇ ꯅꯨꯡꯁꯤꯕꯗꯣ ꯑꯗꯩ ꯑꯣꯜꯂꯝꯕ ꯃꯌꯥꯝ ꯑꯗꯩ ꯏꯁꯪ ꯁꯪꯅ ꯂꯩꯍꯧꯕꯗꯣ
ꯀꯩꯅꯣ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟ ꯌꯨꯝ ꯄꯨꯡꯁꯥ ꯁꯥꯖꯜꯂꯝꯕ ꯑꯗꯩ ꯃꯣꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯃꯣꯏ ꯀꯩꯊꯦꯜ ꯃꯆꯥꯒ ꯎꯔꯛꯄ ꯑꯗꯩ ꯀꯥꯈꯠꯂꯛꯑꯒ ꯆꯤꯡ ꯂꯝꯕꯤꯁꯤꯗ ꯈꯣꯡꯅ ꯑꯃꯨꯛ ꯄꯨꯡꯈꯥꯏꯃꯨꯛ ꯆꯠꯂ ꯃꯣꯏꯒꯤ ꯈꯨꯟꯒ ꯇꯥꯔꯛꯄ ꯑꯗꯩ ꯃꯣꯏ ꯃꯌꯨꯝꯁꯦ ꯎꯕꯗ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯃꯌꯨꯝꯁꯦ ꯎꯕꯗꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯉꯋꯥꯏ ꯂꯩꯍꯧꯕ ꯌꯨꯝꯗꯣ ꯑꯗꯩꯗꯤ ꯃꯃꯥꯁꯦ ꯐꯝꯃ ꯂꯩꯔꯝꯕꯁꯤꯗ ꯍꯦꯛꯇ ꯃꯃꯥꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯄ ꯎꯕꯗ ꯀꯞꯄ ꯑꯗꯩ ꯃꯥꯁꯨ ꯑꯃ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂ ꯍꯦꯛꯇ ꯃꯃꯥꯁꯦ ꯀꯣꯜꯂ ꯀꯞꯇꯅꯀꯣ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯕꯅꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯜꯂꯔꯣꯏ ꯑꯩ ꯑꯃ ꯁꯦꯕꯥ ꯇꯧꯔꯗꯕꯅꯦꯅ ꯀꯞꯃꯤꯟꯅꯗꯅ ꯇꯧꯔꯕ ꯑꯗꯩꯗꯤ ꯃꯥꯅ ꯋꯥꯁꯛꯄ ꯑꯩ ꯃꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯂꯧꯔꯣꯏ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯌꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯒꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯃꯩꯇꯩ ꯂꯝꯗ ꯑꯩ ꯇꯝꯄꯥꯛꯇ ꯑꯩ ꯈꯣꯡꯒꯨꯟ ꯁꯨꯡꯇꯥ ꯇꯥꯈ꯭ꯔꯔꯣꯏ ꯑꯩꯒꯤ ꯆꯤꯡꯁꯤꯗ ꯁꯨꯔ ꯅꯣꯝꯃ ꯆꯥꯔꯒ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯤꯡꯖꯈ꯭ꯔꯅꯤꯅ ꯃꯥꯁꯤꯅꯅꯦ ꯋꯥꯁꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯉꯋꯥꯏ ꯁꯨꯔꯝꯕ ꯃꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯔꯝꯕ ꯄꯥꯝꯁꯦ ꯁꯨꯔꯒꯅꯦ ꯃꯥꯁꯦ ꯃꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯦꯀꯣ ꯀꯞꯄꯒ ꯁꯨꯏ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄꯁꯦ ꯅꯣꯡꯇꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯦ ꯐꯣꯟ ꯑꯃ ꯇꯧꯔꯛꯇ꯭ꯔꯦ ꯍꯪꯉꯛꯇ꯭ꯔꯦ ꯃꯆꯥ ꯑꯅꯤꯁꯨ ꯌꯥꯎꯔꯤꯃꯤꯗꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯑꯦ ꯁꯤꯅꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤꯅ ꯀꯩꯗꯧꯔꯦ ꯆꯤꯡꯁꯦ ꯁꯨꯔ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯊꯛꯇꯩꯗꯤ ꯇꯝꯄꯥꯛ ꯂꯝꯁꯦ ꯉꯥꯟꯅ ꯎꯔꯤꯃꯤꯗꯅ ꯑꯗꯨꯁꯦ ꯃꯥꯅ ꯌꯦꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯇꯝꯄꯥꯛꯁꯦ ꯎꯅꯤꯡꯗꯕꯒꯤ ꯃꯥꯅ ꯇꯝꯄꯥꯛ ꯂꯝꯁꯦ ꯎꯕꯗ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯃꯆꯥꯅꯤꯁꯦ ꯍꯣꯠꯅꯔꯒ ꯆꯍꯤ 3ꯃꯨꯛꯁꯦ ꯂꯩꯔꯛꯄꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯔꯛꯄ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯅꯥꯁꯜꯂꯛꯑꯕ ꯋꯥꯈꯜꯅꯦ ꯀꯩꯅꯦ ꯊꯕꯛ ꯁꯨꯕꯁꯦ ꯉꯝꯗꯕꯤ ꯃꯀꯣꯛꯁꯦ ꯆꯤꯛꯑꯒꯗ ꯂꯩꯕꯤ ꯃꯥꯁꯦ ꯅꯥꯔꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯏꯅꯥꯎ ꯑꯩꯅ ꯍꯟꯅꯤ ꯑꯗꯣ ꯑꯩꯁꯦ ꯃꯇꯦꯡ ꯑꯃꯈꯛ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯅꯨꯄꯤꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ꯭ꯔꯥ ꯑꯩꯁꯦ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗꯩ ꯄꯨꯟꯁꯤꯗ ꯂꯨꯄꯥ ꯑꯝꯇ ꯂꯧꯔꯣꯏꯅꯗꯤ ꯑꯩ ꯋꯥꯁꯛꯄꯅꯤ ꯇꯝꯄꯥꯛ ꯂꯝꯗꯁꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯨꯝ ꯑꯣꯏꯅꯗꯤ ꯋꯥꯁꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯥꯔꯦ ꯑꯩꯅ ꯄꯥꯡꯒꯠꯅ ꯁꯨꯔ ꯅꯣꯝꯃ ꯆꯍꯤ 3ꯃꯨꯛꯁꯦ ꯃꯄꯥꯁꯨ ꯅꯣꯡꯇ ꯃꯆꯥꯏ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯇꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯑꯗꯣ ꯑꯩꯅ ꯏꯆꯥ ꯊꯥꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯥꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯨꯕ ꯅꯣꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯥꯈꯩꯁꯦ ꯂꯣꯏ ꯁꯣꯏꯍꯧꯔꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯤꯇꯪ ꯐꯪꯍꯟꯕꯤꯌꯣꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔ ꯐꯝꯃꯤꯟꯅꯩꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯄꯣꯔꯛꯏ ꯑꯩꯈꯣꯏꯅ ꯏꯆꯦ ꯉꯁꯤꯗꯪꯗꯤ ꯂꯥꯛꯄꯤꯌꯣ ꯅꯪꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯟꯒꯦ ꯑꯩꯈꯣꯏ ꯉꯁꯤꯗꯪꯗꯤ ꯅꯪꯒꯤ ꯋꯥꯁꯛꯇꯣ ꯊꯨꯒꯥꯏꯔꯒ ꯅꯆꯥ ꯑꯅꯤꯒꯤ ꯍꯛ ꯂꯧꯕ ꯅꯪ ꯂꯥꯛꯑꯣꯅ ꯑꯩꯈꯣꯏꯅ ꯀꯧꯊꯩꯌꯦꯕ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯂꯣꯏꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔꯦꯕꯀꯣ ꯑꯗ ꯃꯣꯏꯁꯨ ꯙꯔꯃ ꯅꯠꯇꯕ ꯇꯧꯗꯦ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯀꯞꯄꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯃꯀꯨꯕꯣꯛ ꯃꯔꯨ ꯑꯣꯏꯅ ꯃꯀꯨꯕꯣꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯦꯝꯕꯣꯛꯇꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯆꯤꯟ ꯀꯣꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨ ꯇꯧꯕꯗꯣ ꯃꯥꯁꯨ ꯃꯁꯣꯟꯅꯤꯗꯧꯕꯗꯣ ꯀꯞꯄꯦꯕꯀꯣ ꯃꯆꯨꯗꯒ ꯅꯥꯟꯊꯗꯅ ꯀꯞꯄꯦ ꯑꯗꯣ ꯃꯣꯏꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯁꯨꯈꯩꯒꯤ ꯏꯃꯧꯒꯤ ꯑꯗꯨꯝ ꯇꯧꯒꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯇꯣꯟꯗꯅꯕꯅ ꯇꯧꯔꯒ ꯄꯩꯁꯥ ꯃꯣꯏ ꯑꯗꯨꯝ ꯄꯤꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯥꯅ ꯗꯨꯀꯥꯟ ꯐꯝꯃꯦꯗꯅ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕ ꯃꯁꯥ ꯂꯥꯏꯌꯦꯡꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯃꯆꯥꯈꯩꯗꯣ ꯃꯄꯥꯟꯗꯒ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯏꯪꯅ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯈꯤꯕ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯖꯥꯠ ꯇꯤꯟꯅꯗꯕꯗ ꯄꯥꯜꯂꯨꯕꯒꯤ ꯃꯥꯅ ꯆꯥꯛꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯖꯥꯠꯁꯦ ꯃꯩꯇꯩꯅ ꯃꯩꯇꯩꯗ ꯃꯨꯁꯂꯤꯝꯅ ꯃꯨꯁꯂꯤꯝꯗ ꯆꯤꯡꯃꯤꯅ ꯆꯤꯡꯃꯤꯗ ꯄꯥꯟꯕꯁꯤꯅꯗꯤ ꯍꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯄꯥꯟꯕꯗꯁꯨ ꯈꯠꯅꯩ ꯆꯩꯅꯩ ꯈꯥꯏꯅꯩ ꯃꯌꯥꯝ ꯑꯃꯀꯣ ꯃꯨꯁꯂꯤꯝ ꯃꯁꯦꯟꯁꯨ ꯊꯣꯛꯏ ꯆꯤꯡꯃꯤ ꯃꯁꯦꯟꯁꯨ ꯊꯣꯛꯏ ꯑꯗꯨꯏꯁꯨ ꯖꯥꯠ ꯇꯤꯟꯅꯕꯗ ꯄꯥꯟꯅꯔꯒꯗꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯋꯥꯈꯟꯗ ꯌꯥꯝ ꯊꯤꯅ ꯁꯣꯟꯊꯕ ꯑꯩꯅ ꯖꯥꯠ ꯇꯤꯟꯅꯗꯕꯗ ꯄꯥꯜꯂꯨꯕꯩꯅꯤ ꯀꯣꯟꯅ ꯆꯥꯛꯄ ꯑꯃ ꯇꯣꯉꯥꯟꯅ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯃꯩꯆꯥꯛꯇꯤ ꯐꯪꯗꯦꯕꯀꯣ ꯌꯦꯡꯉꯒ ꯑꯗꯨ ꯁꯤ ꯂꯤꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯦꯄꯤꯁꯣꯗꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯖꯥꯠ ꯇꯤꯟꯅꯗꯕꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯈꯔꯒꯤ ꯑꯋꯥꯕ ꯍꯥꯏꯅ ꯊꯝꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯎꯗꯝꯕꯤꯔꯛꯄ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯗꯨꯕꯨꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃꯠꯇꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯆꯠꯆꯕ ꯖꯥꯇꯤꯒꯤ ꯑꯃꯠꯇꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯒꯤꯁꯨ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗꯁꯨ ꯍꯪꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯅ ꯊꯦꯡꯅꯖꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯃꯥꯟꯅꯗꯅ
ओंगुबदागी अवाब नंखिबसिंगदुनी अदुबो अखोइना ngasi ओजाना लिबिरिबसिंगसिदगी जात मानद्रगदी अखोइगी इमुंग मनुंगसु खितंग अखोइगी पर्सनली अखोइना सजेस्ट तौनिंगबदा अखोइगी नुक्सिनबदुदंग नतबिदा लैरुगदुबा फैमिली दुसु हाना खंगमिनबा खंगदोकमिनबा अमा मथौ ताबरा हाना खंजै हाइबदी अखोइगी जात मानदना नुंगाइना लैबा कयामसु लैरिबनी अदुबो जात मानदबदगी अखोइगी सुमान नुंगाइनदबा अवाब नंगबसी अखोइना फैमिली की बैकग्राउंड फैमिली दुमसु हाना खंगला थोकपसी सिना हेना मोइदा पुंसीदा वादबा नुंगाइना नुंसिनबदुसु थुंगनजरगा वादना नुंगाइना पानबा ngमगदरा हाइना थमजनिंगे ओजागी वखललोंदी करी लेबिगे आइगी माइकाइदगी जुने अरोइबदा को होय अदुम आइगी इजातिदा युम पानसी मुस्लिम ओरो मुस्लिम दा मैतै दा चिंगमी ओरो चिंगमी दा सिगी पानरुरगने नुंग मनुंग ले कोयोय ले काई सोसाइटी में पालेबा आइगी नुंसिनरी बा मीदुगा आई कतंग हिंगदेबा कोई सोसाइटी जिदा अदुना मयाम गे दुम मयाम जे कोइना खांगबा थेंगनाबा मायोंगनाबा ngमोइबा अदुना आइगी जाति दा लोइना पानजे दुगा कोइ जे लेमिनाबनी आइगी धर्म जे फजना nga aga लाइनिंग लाइसोल आइना पोगला इबा धर्म जिदा सिद्रिबौ तिलगा कोइ जे दुम नुंसि जानाना अमना मगी मतेंग दि पांगमिनरगा लेमिना जी आई हाइनिंगेबा अदुगा वारी जे आई जे अमा लिबा नंगद्रे अमा जे याम कन्ना माना रिक्वेस्ट तोरपनेबा मयामगी कमेंट दुना आई डिसीजन लौजगेना अदु आई मथंग द सोइदना इबेमा नंग वारौगनु असिगिदि आई मागी जाति तोंगाम द पालुबगी लिरकपनिना नंगद्रे मतमजे लेहौदबा यादबा पुल्लिंगाइ द लिबनिना अदुना मथंगी द आई सोइदना हाकी वारी दो फास आई लीगे अदु ngasiगी खोइगी जुकी मापालमगी इसिएदो नर्स ओरगा लेबजे मानासु मागीसु कमेंट को माना लौदबा डिसीजन जे स्माइ दुम पुंसी जे लेनबना फबरा इचा फंगी याउद्रे कयाम कुइना करी असादा स्माइ लैदोइनो युम पानबै रिलेशन जोम त थमनबसु नत्रे अदुना सुमाइ सुमाइ जे लैबना फरिब्रा अदै खाइनारगा आइगिजु आइगी इबुंग इनाउ पाजंगी मचा योगा सेमगा ओइना मणिपुर थोलागा आइजे लैजबना फबरा मयामगे कमेंटुना आई डिसीजन लौजगेना मा अदु हाइरेबा अदुना मयामना कमेंट फजना पिबियो अदुगा मिंगोंदा नुंगाइरोइदबा नुंसिबा हाबजे अंगाउबनी अदै वाखन खंदा हौदबा तुंगदा कई थोलकनी खंदा हौदबा लाइलाइसु हाइबा मयामजु मोतेनादना पालिनेबा मोइदी मपालमदा लैबजे अचौबा संसार अमा मोइदी उग्रबनेबा खोइ अमतनी वालजे अमतनेना लैरिनेबा अदा खोइदबो खोइगी जाति जे पिकपगी मुटखिद्रा खोइना मांगहलोइजी मपाना सुम युंग पानग्रगदेना खोइना इजाति जे अपाखचबगे खोइना हाइजरिनेबा दो अदुमाइना मिंगोंदा अदुमाइ पालुरगा नुंगाइतबा कमेंट लैदना अदुंबा पिबिगनोबा होय कमेंट फजना ओइना मागी कइनोदो डिसीजन लौनबदो अदु खतंग पिबियोबा ए अदुमाइना पालुरगा ननमनी दो पाला वारो अदु तौरोगा हाइबजे मिंगोंदा माना हयeng लोइन कमेंट से पादोइने वाइ तादोइने मांगोंदा थमोइदो सोइङै दुदा याम सोकनेबको अदुमा पिबिरो अदुगा वारी 1 2 3 जे फजना लोइना मक्की ओइना खितंग खितंग ओरजु तस्तोरगा कमेंट पिबियोना आई अथु थम याम मचुमनी यामना नुंगाइजै हाइबदि ngasi से अखोइगी से मखल मथेल हाइबा तारे को अखोइगी जात मानदबा सिंगी ओइबनिना अखोइना अखोइगी व्यूअर्स सिंगना नुसिरबा अखोइगी व्यूअर्स मे यामना कमेंट सि सुसोइ सोइदना पिबिरउ अदु कमेंट सिदा अखोइगी बायस लैबिरकनु हाइना रिक्वेस्ट तौजनिंगबनी ओजागी से हाइबदि अखोइगी क्राइम डायरी सिदा येंगा डिसीजन लौजगे हाइबा मखोइगी वखलोन थंबनिना अखोइगी वखलोन फजबा वखलोन अफबलोमदा एडवाइस अफब पिबिरउ एडवाइस फीडबैक अफब पिबिरउ अमदि अखोइगी क्राइम डायरीज की आशादा हिंजरगा अखोइगी क्राइम डायरीज सिदगी अखोइगी कानबदो लौजगे हाइना अखोइदा थाजजबा मा फोंदोक पिरकलिबसी अखोइगे व्यूअर्स सिंगना करेक्ट इन्फॉर्मेशन हाइबदि अखोइगे फीडबैक सी अखोइगे मिनुंगसिगा याउना अखोइगे धर्म अदगी कनोदा बायस लैबा मत्ता याहन जनिंगदे अदुना अखोइगे कमेंट पीबा मतमदा वखन खितंग खंथबिरगा अखोइगे लेबाक मचा ताबा हाइबा तारेको अखोइगे जातसी मखल खेनबनिना अखोइगे मयामगी अखोइगे दमकता थमजरिबा अखोइगे इपो मीडिया न पुथोकचरिबा क्राइम डायरीज के प्लेटफॉर्म सिदा अखोइगे बायस लैबा कमेंट्स अमदी अखोइगे मी अमना हेक पाबा मतमदसु अखोइगे नुंगाइरोइदबा पुनिंग हंथगदबा वखल सोकदबा अखोइगी हजिकी क्राइम डायरीज अखोइगी वारी पुथोकपिरिबा अखोइगी इमुंग मनुंगी इंडिविजुअल सिंगजुदा अखोइगी मोरल हंथगदबा अदुगुम अमत्ता तहनबिरकनु हाइना अखोइना थमजगे वारो बिरोय अमदी अखोइगी क्राइम डायरीज सीरीज 9 येंगदुना लेबियु ngasiगी ओइनादि अखोइगी क्राइम डायरीज की 13 सुबे एपिसोड मतमसु लोइसिलकपनिना क्राइम डायरीज येंबिरो पुमना मकु हना थागचरी लोइनना ngasiगी दि मतमसे लोइसिलकपनिना अखोइगी मयामदगी काइननबा याथंग निजरी पिनबिरसी।